ꯃꯥꯏꯁꯦ ꯈꯔ ꯑꯩ ꯅꯪ ꯀꯦꯃꯦꯔꯥ ꯅꯪ ꯃꯣꯕꯥꯏꯜꯗ ꯄꯤꯕꯤꯔꯛꯄ ꯇꯥꯔꯒꯗꯤꯅꯦ ꯑꯩ ꯑꯗꯨꯝ ꯂꯣꯏ ꯌꯦꯡꯉ ꯍꯥꯏꯕꯁꯦ ꯉꯥꯛꯇꯪ ꯄꯤꯔꯛꯎꯅ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯄꯤꯕꯤꯔꯣ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯄ꯭ꯂꯤꯖ ꯑꯣꯟꯂꯤ 10 minutes ꯍꯣꯏ ꯃꯥ ꯀꯩ ꯋꯥꯅꯣꯅꯦ ꯏꯁ ꯁꯨꯖꯥꯝꯖꯥꯡꯅ ꯐꯥꯁꯇ ꯑꯍꯥꯟꯕꯗ ꯁꯪꯀꯔꯖꯤꯅ ꯏꯍꯥꯟ ꯍꯥꯜꯂꯦ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯗꯣꯔꯦ ꯑꯩꯒꯤ ꯂꯥꯏꯐ ꯃꯄꯨꯡ ꯐꯥꯗꯣꯔꯦ ꯉꯁꯤ ꯔꯣꯃꯤꯁꯨ ꯂꯥꯛꯑꯦ ꯀꯜꯄꯅꯥ ꯌꯨꯝꯅꯥꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯁ ꯉꯁꯤꯗꯤ ꯆꯤꯛꯀꯦꯟ ꯑꯣꯏꯅ ꯆꯥꯔꯦ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯛꯑꯕ ꯃꯥꯡꯅꯀꯣ ꯃꯄꯥꯟꯗꯒꯤ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯉꯁꯤꯗꯤ ꯆꯤꯛꯀꯦꯟꯁꯨ ꯆꯥꯔꯦ ꯃꯣꯃꯣꯁꯨ ꯆꯥꯔꯦ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯁꯟꯈ꯭ꯔꯦꯕꯣ ꯊꯧꯅꯥꯎꯁꯦ ꯁꯪꯀꯔꯁꯤꯅ ꯆꯦ ꯌꯦꯟꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯅꯤꯡꯊꯝꯊꯥꯗ ꯆꯤꯛꯀꯦꯟ ꯆꯥꯕꯁꯤꯗꯤ ꯍꯥꯎꯋꯦ ꯑꯗꯩ ꯃꯣꯃꯣ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯃꯣꯃꯣꯒꯁꯨ ꯆꯥꯁꯤꯟꯈꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯀꯦꯗꯤ ꯀꯦ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯁꯤꯅ ꯈꯪꯗ꯭ꯔꯦꯅꯦ ꯄꯤꯁꯪ ꯅꯪꯅ ꯏꯔꯩꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯊꯥꯖꯕ꯭ꯂꯣꯛꯅ ꯍꯦꯜꯂꯣ ꯆꯦ ꯍꯦꯜꯂꯣ ꯑꯩꯒꯤ ꯃꯤꯠꯁꯦ ꯅꯥꯔꯕꯅꯦꯕ ꯃꯤꯠꯁꯦ ꯅꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦꯕ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯀꯩꯕ 8756 ꯆꯥꯛ ꯆꯥꯔꯦ ꯑꯕꯦꯝ ꯑꯣꯏꯅꯥꯝ ꯑꯩꯁꯨ ꯂꯥꯛꯂꯦ ꯊꯦꯡꯀ꯭ꯌꯨ ꯑꯕꯦꯝ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯄꯤꯁꯛ ꯂꯧꯔꯦꯝꯕꯝ ꯈꯥꯏꯍꯦ ꯈꯥꯏꯍꯦ ꯍꯥꯏꯕ ꯈꯥꯏꯍꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯤꯁꯇꯤꯛꯁꯨ ꯇꯩꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗꯅꯦ ꯃꯥꯔꯀꯦꯠ ꯕꯖꯥꯔꯗ ꯇꯥꯎꯟꯗ ꯊꯣꯛꯎꯏꯑꯕ ꯑꯗꯨꯅ ꯃꯥꯏ ꯃꯤꯠꯀ ꯇꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯑꯣꯏꯅ ꯇꯥꯔꯅꯤ ꯑꯗꯨꯝ ꯀꯦꯅ ꯂꯩꯕꯗꯨꯒꯅꯦ ꯃꯨꯊꯠꯇ꯭ꯔꯕ ꯂꯛꯁꯃꯤ ꯁꯤꯡꯍ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯑꯕꯦꯝ ꯑꯣꯏꯅꯥꯝ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯅꯥꯝ ꯉꯔꯥꯡꯁꯨ ꯍꯥꯏꯈꯔꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯅꯥꯝ ꯉꯔꯥꯡꯁꯨ ꯂꯥꯛꯑꯦ ꯅꯪ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯪꯀꯔꯖꯤꯠ ꯑꯩ ꯉꯁꯤ ꯁꯪꯀꯔꯖꯤꯠ ꯂꯥꯛꯄ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯩ ꯃꯤ ꯑꯃꯒ ꯋꯥꯠꯂꯤꯀꯣ ꯃꯥꯁꯨ ꯁꯣꯏꯗꯅꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯦ ꯉꯔꯥꯡ ꯄꯨꯡ ꯀꯌꯥꯗ ꯂꯥꯏꯚ ꯊꯥꯒꯦ ꯑꯩꯁꯦ ꯉꯔꯥꯡ 9:30 ꯇꯥꯔꯦ ꯑꯩ ꯇꯨꯝꯃꯨꯔꯦꯕ ꯉꯔꯥꯡꯁꯦ ꯊꯕꯛꯁꯨ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯦꯅ ꯑꯩ ꯍꯪꯒꯠ ꯍꯟꯗ ꯑꯉꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯗ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯋꯥꯃꯟꯅꯅꯦ ꯑꯩꯁꯦ ꯇꯨꯝꯈ꯭ꯔꯦꯕ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯃꯨꯅꯤꯅꯅꯦ ꯏꯆꯥꯅꯨꯄꯤꯅ ꯄꯨꯡ 8:30 ꯍꯧꯗꯣꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯍꯧꯒꯠꯂꯛꯄꯒ ꯂꯥꯏꯚ ꯊꯥꯔꯤꯅꯤ ꯑꯩꯒꯤ ꯑꯦꯖꯁꯦ 34+ ꯑꯣꯏꯔꯦ ꯁꯪꯀꯔꯖꯤꯅ ꯅꯦꯍꯥ ꯑꯣꯏꯔꯝꯃꯤꯅꯦ ꯆꯦꯅ ꯉꯥꯏꯔꯤꯗꯣ ꯅꯦꯍꯥꯁꯨ ꯉꯥꯏꯔꯤꯅꯦ ꯃꯤ ꯑꯅꯤꯅꯦꯕꯀꯣ ꯅꯦꯍꯥꯁꯨ ꯉꯥꯏ ꯅꯦꯍꯥꯁꯦ ꯃꯃꯤꯡ ꯀꯥꯎꯔꯤꯕ ꯀꯣꯟꯖꯝ ꯔꯣꯃꯤ ꯇꯧꯁꯅꯥꯅꯨ ꯑꯦꯜꯕꯤ ꯊꯥꯗꯣꯔꯦ ꯍꯥꯏꯅ ꯀꯦꯔꯒ ꯅꯠꯇꯦ ꯑꯩ ꯇꯥꯎꯟꯗ ꯆꯠꯂꯨꯏ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯇꯥꯃꯣꯗꯨꯒ ꯍꯪꯉꯨ ꯃꯥ ꯈꯪꯕꯅꯤ ꯑꯗꯨꯅꯤꯗ ꯑꯦꯜꯕꯤ ꯊꯥꯗꯣꯔꯦ ꯍꯥꯏꯅ ꯀꯦꯔꯤ ꯅꯠꯇꯦꯗ ꯅꯨꯡꯗꯥꯡꯁꯦ ꯀꯦꯔꯒꯗꯧꯗꯣꯔꯦ ꯑꯩꯗꯤ ꯃꯥꯏꯗꯣ ꯑꯅꯤꯔꯛ ꯏꯪꯕꯅꯤꯅꯅꯦ ꯃꯥꯏꯗꯣ ꯑꯅꯤꯔꯛ ꯇꯥꯕ ꯇꯟꯅ ꯇꯧꯕꯩ ꯋꯥꯅꯦꯕ ꯆꯦ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯕꯣꯟꯇꯦꯔꯥꯕꯨ ꯀꯗꯥꯏꯒꯤꯅꯣ ꯆꯦ ꯑꯩꯁꯦ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤꯅꯤ ꯊ꯭ꯔꯤꯂꯥꯏꯗꯟ ꯏꯆꯦ ꯃꯥ ꯄ꯭ꯔꯦꯃꯤ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯦꯃꯤ ꯌꯥꯝ ꯅꯨꯡꯁꯤ ꯂꯥꯛꯄꯤꯕꯒꯤ ꯅꯪꯕꯨ ꯂꯩꯔꯤꯕꯣ ꯅꯦꯠ ꯂꯩꯔꯤꯕꯣ ꯆꯤꯆꯦ ꯀꯁꯥꯔꯗ ꯏꯔꯥꯡ ꯂꯩꯇꯕ꯭ꯔꯣ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯁꯥꯔꯗ ꯏꯔꯥꯡ ꯂꯩꯇꯦ ꯑꯦꯟ ꯀꯦ ꯃꯤꯛꯁ ꯆꯦꯅꯦꯜ ꯆꯦꯆꯦ ꯀꯩ ꯍꯥꯏꯒꯦ ꯑꯦꯟ ꯀꯦ ꯃꯤꯛꯁ ꯊꯧꯅꯥꯖꯝꯅ ꯆꯦ ꯀꯦꯔꯒ ꯇꯨꯝꯕꯁꯦ ꯃꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯑꯃꯨꯛ ꯃꯃꯥꯏꯁꯦ ꯇꯥꯊꯣꯛꯇꯣꯏꯅꯦ ꯁꯨꯃꯥꯏꯅ ꯀꯦꯔꯒ ꯇꯨꯝꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯐꯖꯅ ꯃꯃꯥꯏꯁꯦ ꯀ꯭ꯂꯤꯟ ꯑꯣꯏꯍꯜꯂꯒ ꯅꯥꯏꯠ ꯀ꯭ꯔꯤꯝꯒ ꯇꯧꯔꯒ ꯇꯩꯔꯒ ꯇꯨꯝꯗꯣꯏꯅꯦ ꯑꯗꯣ ꯀꯩꯅꯣ ꯂꯥꯛꯇ꯭ꯔꯤꯅꯦ ꯅꯦꯍꯥ ꯂꯥꯛꯇ꯭ꯔꯤ ꯅꯦꯍꯥꯁꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯉꯔꯥꯡꯁꯨ ꯂꯥꯛꯑꯝꯗꯦ ꯅꯦꯍꯥꯁꯦ ꯁꯪꯀꯔꯁꯦ ꯅꯪ ꯉꯔꯥꯡ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯇꯕꯩ ꯅꯦꯍꯥꯁꯦ ꯂꯥꯛꯇ꯭ꯔꯕ ꯈꯪꯗꯦꯕ ꯀꯣꯟꯖꯦꯝ ꯔꯣꯃꯤꯅ ꯇꯥꯃꯣꯒ ꯁꯨꯅꯔꯕꯣ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯕꯣ ꯍꯣꯏ ꯑꯩꯁꯦ ꯌꯦꯡꯉꯣ ꯉꯔꯥꯡꯁꯦ ꯅꯪꯒꯤ ꯂꯥꯏꯐꯇꯒꯤ ꯑꯩ ꯊꯣꯛꯈ꯭ꯔꯒ ꯑꯩ ꯍꯥꯏꯔꯤꯅꯦꯕ ꯉꯔꯥꯡ ꯅꯠꯇꯦ ꯉꯁꯤ ꯅꯨꯡꯊꯤꯟꯗ꯭ꯔꯥ ꯀꯩꯅꯣ ꯅꯅꯥ ꯏꯔꯣ ꯇꯥꯏꯁꯦ ꯅꯨꯄꯥ ꯅꯅꯥ ꯃꯌꯥꯗ ꯑꯣꯏ ꯃꯥꯜꯂꯦ ꯃꯅꯤꯔꯥ ꯂꯁꯤꯡ ꯍꯥꯞꯆꯤꯜꯂꯨ ꯑꯗꯨꯅ ꯉꯁꯥꯏ ꯅꯪꯒꯤ ꯂꯥꯏꯐꯇꯒꯤ ꯊꯣꯛꯑꯒꯅ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯏ ꯀꯥꯎꯈ꯭ꯔꯦꯕ ꯑꯗꯨꯏ ꯑꯗꯨꯝ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨ ꯃꯊꯪꯗ ꯁꯟꯗꯥꯗ ꯇꯧꯔꯤꯅꯦꯕ ꯄ꯭ꯔꯦꯃꯤꯅ ꯂꯩ ꯍꯥꯏꯔꯤꯀꯣ ꯍꯣꯏ ꯄ꯭ꯔꯦꯃꯤ ꯑꯩ ꯊꯥꯖꯩ ꯅꯆꯦ ꯊꯥꯖꯩꯌꯦ ꯅꯪ ꯀꯩꯁꯨ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ ꯍꯥꯏꯕ ꯅꯆꯦ ꯊꯥꯖꯩ ꯑꯟꯖꯂꯤ
คุณบรไฮเซเฮลโลอัญจลีว้าวว้าวว้าวว้าวไฮเดโกเปรมินะจิเจนังกีฮัสเบนโดตัวโลกยาพังกีอิสโลเรฮนังกีตัวเดียสุรันเก็บว่าสุรันจอยสิงนะยามนะพัจเจโก thank you สุรันจอย WY นังชาเกจ WY เซกรีโน W นะกรีโนกรีชาเกโอรีโนเน็ตก็ชีดีอุรุอุรุอุรียายतौरे ऐगी उरी उरी याई तौरे थाजब्रोना पिसक अबेम ओइना मैना कौरेबा थाजब्रोना शंकर जिना चेना लाइव था थेंगना थाबैने आई ngaiरमे अदु तुम खिबने हो शंकर जी आइजु खलेने हादो सोइदमके लामगनेबा आई ngaiरमगनी अदो आइना थाबदो थेंगबदुना माक्सु लाक्तिबो ओइरमगनेबा अंगांगनिनाने माक्ति दुम तुममनिना अदुने दो पुंग मापन मखाई गायना हाजि याम थेंगेना होजि कांगे निंगथमथा मतमगिदि मापन मखाई याम थेंगबनेबा आई मिचे नुंगाइरक्तुसे मया कया तौगे मया कारे तौगे इस ngahakta ngaikhuba premi nang nganman khare ne nang gidide हाय थाजा अंजलि कुंचे करी मथेन जागे अंजलि ngasidi chicken lo momo ro एकदम ngasidi loi gare चाबो लोपरो हुमांग सौरे हेलो अबेम रोमीना अबेम कौरेको शंकर जी चे नंसे सावबाई इस आई मई अंगांगनेगी ममाने मईनी साव हकनग्रपोने द प्रेमियर्स नामना पिसक नंगना इरिसिबु कइनो नंगा साइचे चे मोमेगी लाइव तरा नंगला कइनो मोबाइल जादे कई इशनबा कायना हाइबदुबु कावरेने नंग सोइदना ओइरम तारे नंग इरेस आई पाबा थोक्त्रे हाइबा प्रेमी चे ब्लू पियो हाइबा ब्लू पीबसे पीरक्के कने निंगोन हाइना दो एगी तबिख्रो हाइबा होय होय आई ब्लू जे आई ngasai लोइना कक्थखरिने आइगिने क्रोमदा चंगुबा मतमदा ब्लू जिने एकदम आइगी कइनोसे पीक थना लेरंबा वानेबा अदुगा आइना लोइना लौथोरेने कविता भट्टाचार्य हाय हेलो कविता थाजब्लो हेलो सिस रोमी नंबू कौरी प्रेमी इस्नाम कईदौरगे नंबू याम तुमनिंगा जालो प्रेमी मयाम ngasi अखोई नना मया फुरे नना मया अनि खक्तिन चायबा अमा फुकलेए अमा खक्ति फुक्त्री पैसाना तांगबना मा मया फुकपसे अतोप मफमददि लुपा 500 लौबनेबा अद मपानने अंगांगी मयाने यामना रिक्स लौबा जातेनाने यामना तांगबा स्पेशली डॉक्टर अमा लेयाबा मया फुकपगिने अदुगोइदुगा अइना फुरे लुपा 3,000 बुला हौरे अखोइना मया अमा फुकपदा 3,000 हिदाक तौरगने जे एक्सरे करी तौबदा दुमाइना लहौरे अदु अमा खकम फुकदा वाले अदु माकी मया दैदो हजेति फुकिबता गाय मने थोलपदो सिगैसिगा तंगा चेनबा यादे अदुदो सिगैजे मा थादरिबा अदुने अइना हाइदो इराइना ngangido ब्लू ककिदो नुंगाइब्रो शंकर जी अइना कइसे को अइ ngसाइने कनो तोइबा अइगी मोबाइल जे हांगबो मतमदने ब्लू की ममिंग जे लोइना बिग थना लेरंबो वानेबा अइदी इंगंग होरे दुगगी अइना लो कथखरिने आबा कमनौना हापसु हापकेनाने नत्रगदी मोबाइल बिग थना लेइरे आबदुनाने प्रेमीना कनोने दोइगिति कविता चाकचारबोचे कविता चाकचारे अदो मयाम सब्सक्राइब तौसलमुको दोइगी अनव अनव मीसिंग यावरगदी असिगैसिगा लेरिबसिंजे चैनल पाइबसु यावरे पाइदबसु यावरे अदो नोइ मसेन दुम सब्सक्राइब तौसनौको पाइबसिंगदुसु दुम चंगा जेंबियु प्रेमी इस्नाम चाउन ब्राउन दा ब्लू लौबदो कमाई लौवे अमुक्ता हाबियो आई कावखरे चाउन ब्राउन दा ब्लू लौबदो आई खंगदे प्रेमी नंग हाइरिसे सिस रोमी दी चारबो रोमी चाक चारबो शंकर जी चेसे ngasidi isa active oy yam oy koy ho ngasi se jamna chathok khotok tare aba ngasi se dum leire taunune taunu haiba Mình muốn là chơi rồi nhưng mà tau hibra ate da te mai ba kalu phajana makuda thenga kalu chơi rồi nhỉ? makuda thenga ka kalu phate na khong nik chani makuda thenga kalu changchalu makok do
ꯊꯥꯖꯤꯜꯂꯛꯀꯅꯤ ꯃꯔꯥꯏꯕꯛ ꯃꯐꯝꯗꯣ ꯐꯖꯅ ꯊꯦꯡꯉꯒ ꯀꯜꯂꯨ ꯎꯏꯃꯥ ꯀꯗꯥꯏ ꯌꯧꯔꯒꯦꯅꯦ ꯑꯁꯥ ꯀꯣꯟꯖꯔꯣꯃꯤ ꯅꯣꯏ ꯁꯨꯅꯔꯝꯃꯣ ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯍꯣ ꯔꯣꯃꯤ ꯄ꯭ꯔꯦꯃꯤ ꯗꯕ꯭ꯂꯤꯎ ꯅꯨꯅꯨ ꯑꯩꯒꯤ ꯅꯁꯝꯗꯣ ꯐꯣꯏꯅꯤ ꯉꯣꯏꯅ ꯗꯕ꯭ꯂꯤꯎꯁꯨ ꯆꯦ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯀꯅꯣꯕ ꯍꯌꯦꯡ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯂꯩꯔꯤꯅꯤ 7ꯗ ꯈꯪꯉꯣ ꯏꯆꯦ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯔꯤꯒꯦ ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯆꯥꯔꯦ ꯑꯗꯨꯗꯒꯤ ꯃꯣꯃꯣꯁꯨ ꯁꯨꯝ ꯆꯥꯁꯜꯂꯦ ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯍꯥꯏꯗꯤ ꯅꯅꯥꯁꯦ ꯃꯣꯃꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯒꯤ ꯃꯄꯥꯅ ꯑꯗꯨꯝ ꯆꯤꯛꯀꯟ ꯑꯊꯣꯡꯕꯁꯨ ꯂꯩꯔ ꯄꯣꯔꯛꯑꯦ ꯅꯨꯅꯨ अपने पैर का गान सुना रही है ꯑꯝꯇꯪ ꯐꯨꯒꯦ ꯏꯆꯥꯁꯤꯡꯁꯦ ꯑꯝꯇꯪ ꯐꯨꯒꯦ ꯑꯗꯨꯝ ꯋꯥ ꯉꯥꯡꯉꯤꯅꯦ ꯀꯩꯅꯣ ꯀꯗꯥꯏ ꯌꯧꯔꯒꯦ ꯃꯤꯠ ꯅꯥꯀ ꯐꯠꯇꯕꯗꯤ ꯀꯗꯥꯏ ꯌꯧꯔꯅꯣ ꯈꯪꯗꯦꯅꯦ ꯁꯨꯔꯟꯖꯣꯏ ꯍꯦꯜꯂꯣ ꯍꯥꯏꯕꯀꯣ ꯑꯣ ꯆꯦ ꯁꯥꯎ ꯍꯧꯔꯛꯑꯦ ꯁꯥꯎꯒꯟꯗꯕ ꯃꯥꯜꯂꯨꯔꯒ ꯑꯩ ꯁꯥꯎꯔꯤ ꯀꯩꯒꯤ ꯁꯥꯎꯔꯣꯏ ꯑꯉꯥꯡꯒꯤ ꯂꯝ ꯍꯦꯜꯂꯤꯅ ꯅꯣꯏꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯍꯥꯏꯕ ꯑꯉꯥꯡꯅꯤ ꯈꯔ ꯊꯤꯟꯗ ꯌꯥꯗꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯣꯝꯗ ꯂꯥꯏꯞ ꯊꯥꯔ ꯃꯣꯏꯅ ꯁꯣꯝꯗ ꯄꯤꯇꯦꯡ ꯉꯥꯡꯉꯗꯤ ꯑꯩꯗꯤ ꯑꯦꯝꯅꯦꯁꯨ ꯃꯤꯠꯀꯁꯦ ꯑꯗꯨꯃꯥꯏꯅ ꯐꯥꯛꯂꯤ ꯇꯧꯅ ꯌꯦꯡꯕꯁꯤꯒ ꯃꯣꯏꯅ ꯉꯥꯡꯉꯛꯏꯗꯨꯒ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯁꯣꯝ ꯁꯥꯏꯗ ꯆꯠꯂꯦꯕ ꯑꯗꯨꯅ ꯀꯩꯁꯨꯝ ꯎꯗ꯭ꯔꯦꯕ ꯃꯄꯥꯁꯨ ꯁꯤꯗ ꯂꯩ ꯃꯣꯕꯥꯏꯜ ꯃꯦꯠꯂꯤ ꯈꯥꯏꯗꯦꯝ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯍꯥꯏꯕꯀꯣ ꯀ꯭ꯔꯣꯝ ꯕ꯭ꯔꯥꯎꯖꯔꯗꯒꯤ ꯕ꯭ꯂꯨ ꯂꯧꯊꯣꯛꯄꯗꯣ ꯑꯗꯨꯏꯗꯣ ꯀꯣꯟꯅ ꯑꯩ ꯍꯥꯏꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯃꯑꯣꯡ ꯆꯥꯔꯣꯏꯕ ꯀꯣꯟꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯕꯅꯦ ꯌꯥꯝ ꯁꯝꯅ ꯂꯧꯊꯣꯛꯑ ꯅꯠꯇ꯭ꯔꯒꯁꯨ ꯅꯪꯅ ꯍꯧꯖꯤꯛꯁꯦ ꯕ꯭ꯂꯨ ꯊꯣꯛꯏꯕꯁꯤꯡꯁꯦ ꯅꯪꯒꯤ ꯂꯥꯏꯐꯇ ꯕ꯭ꯂꯨ ꯊꯣꯛꯄꯁꯤꯡꯗꯣ ꯑꯗꯨꯝ ꯗꯣꯛ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯂꯧꯊꯣꯛꯄ ꯌꯥꯏꯗꯅ ꯑꯗꯨꯅꯤꯗ ꯏꯆꯦ ꯁꯤꯡꯗꯨ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯏꯆꯥꯁꯤꯡꯗꯨ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯏꯆꯥ ꯑꯅꯤꯁꯦ ꯍꯌꯦꯡ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯣ ꯍꯥꯏꯔꯣ ꯏꯃꯥ ꯃꯌꯥ ꯐꯨꯛꯎꯕꯒꯤꯅꯦꯕ ꯉꯁꯤꯁꯦ ꯑꯩ ꯎꯍꯜꯂꯛꯀꯅꯨꯗꯣ ꯐꯠꯇꯦꯅꯅ ꯄꯣꯠ ꯆꯥꯕꯗꯣ ꯎꯍꯜꯂꯛꯀꯅꯨ ꯃꯃꯥꯗ ꯌꯥꯗꯦ ꯁꯤ ꯃꯃꯥ ꯃꯌꯥ ꯐꯨꯛꯎꯕꯒꯤꯅꯤ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯨꯅꯤꯁꯦ ꯂꯩꯔꯦ ꯃꯄꯥꯅ ꯑꯥꯗ ꯒꯦꯝ ꯁꯥꯟꯅꯔꯤ ꯅꯅꯥꯒꯤ ꯃꯌꯥ ꯐꯨꯛꯈꯔꯦꯁꯦ ꯍꯣꯔꯦ ꯃꯌꯥꯁꯦ ꯉꯁꯤ ꯐꯨꯈꯔꯦ ꯃꯄꯥꯅ ꯑꯥꯗ ꯒꯦꯝ ꯁꯥꯟꯅꯔꯤ ꯄ꯭ꯔꯦꯃꯤ ꯆꯦꯅ ꯑꯉꯥꯎꯕ ꯗꯣꯂꯣꯞꯅꯤ ꯈꯜꯂꯨꯔꯣ ꯆꯦꯅ ꯑꯉꯥꯡꯗꯨꯕꯨ ꯗꯣꯂꯣꯞꯅꯤ ꯈꯜꯂꯨꯔꯕꯣꯏ ꯈꯔ ꯊꯤꯟꯗ ꯌꯥꯗꯦꯅꯦ ꯗꯨꯂꯣꯞ ꯍꯥꯏꯔꯁꯨ ꯈꯔ ꯊꯤꯟꯗ ꯌꯥꯗꯦꯕ ꯑꯉꯥꯡꯁꯦ ꯃꯔꯛꯇ ꯀꯩ ꯍꯥꯏꯒꯅꯤ ꯃꯔꯛꯇꯅꯦ ꯔꯤꯆꯥꯔꯖ ꯇꯧꯗ ꯌꯥꯗꯦꯕ ꯀꯔꯤ ꯑꯦꯗꯤꯛꯇꯤ ꯅꯠꯇꯦ ꯔꯤꯆꯥꯔꯖ ꯇꯧꯗ ꯌꯥꯗꯦꯕ ꯃꯔꯛꯇ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯁꯦ ꯚꯦꯂꯤꯗꯤꯇꯤ ꯍꯦꯛꯇ ꯍꯣꯏꯕ ꯔꯤꯆꯥꯔꯖ ꯍꯥꯏꯕ ꯔꯤꯆꯥꯔꯖ ꯅꯠꯇ꯭ꯔꯗꯤ ꯚꯦꯂꯤꯗꯤꯇꯤ ꯂꯣꯏꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯑꯩꯅ ꯋꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅꯦꯕ ꯄ꯭ꯔꯦꯃꯦꯁꯅ ꯌꯥꯏ ꯈꯟꯅꯦ ꯑꯩ ꯍꯥꯏꯔꯝꯃꯦ ꯀꯥꯎꯈ꯭ꯔꯦ ꯑꯩꯗꯨꯅꯅꯤ ꯍꯥꯏꯕꯀꯣ ꯌꯥꯏ ꯈꯟꯅꯦ ꯑꯩ ꯍꯩꯔꯝꯃꯦ ꯀꯥꯎꯈ꯭ꯔꯦ ꯅꯪꯁꯨꯕꯣ ꯑꯗꯒꯤ ꯄꯤꯁꯛꯅ ꯅꯣꯏ ꯂꯣꯏꯔꯦ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔ ꯄꯤꯁꯛꯁꯦ ꯅꯣꯏ ꯂꯣꯏꯔꯦ ꯏꯆꯟ ꯎꯗ ꯀꯨꯏꯔꯦ ꯀꯔꯝ ꯇꯧꯔꯤ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯔꯤꯇꯔꯟ ꯕꯦꯛ ꯍꯥꯏꯌꯦ ꯃꯥꯒꯤ ꯃꯤꯡꯁꯦ ꯔꯤꯇꯔꯟ ꯕꯦꯛ ꯍꯥꯏꯌꯦ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯁꯤ ꯁꯥꯏꯠꯀꯤ ꯃꯤꯠꯁꯤꯅꯦꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯉꯁꯥꯏ ꯋꯥꯏꯗꯤ ꯁꯤꯒꯁꯦ ꯁꯨꯝ ꯌꯥꯝꯅ ꯄꯣꯝꯊꯣꯛꯎꯔꯕꯅꯦ ꯍꯧꯖꯤꯛ ꯈꯔ ꯍꯟꯖꯤꯟꯈꯔꯦ ꯏꯆꯦ ꯍꯌꯦꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯅꯅꯥ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅ ꯁꯨꯡꯗꯣꯏꯔꯣ ꯅꯪꯒꯤꯗꯣ ꯂꯁꯤꯡꯗꯣ ꯑꯐꯕ ꯑꯃ ꯍꯥꯞꯆꯜꯂꯨ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯁꯨꯡꯗꯣꯛꯀꯅꯨ ꯑꯗꯨꯒ ꯐꯠꯇꯣ ꯂꯣꯏꯅ ꯇꯣꯠꯂꯦꯕ ꯑꯩ ꯍꯌꯦꯡꯁꯦ ꯂꯥꯛꯑꯔꯣꯏ ꯍꯌꯦꯡꯁꯦ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯂꯥꯛꯑꯔꯣꯏ ꯍꯌꯦꯡ
ꯋꯥꯈꯜꯁꯨ ꯑꯥꯏꯗꯤꯌꯥꯐꯥꯎ ꯂꯩꯍꯧꯗ꯭ꯔꯦꯕ ꯑꯗꯩ ꯗ꯭ꯔꯦꯁꯇꯩ ꯀꯔꯤꯗꯒꯤ ꯑꯩ ꯀꯩꯁꯨꯝ ꯔꯦꯗꯤ ꯇꯧꯍꯧꯗꯔꯦ ꯂꯥꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯊꯥꯖꯕ ꯋꯥꯠꯂꯦ ꯏꯁꯣꯔꯅ ꯆꯤꯡꯁꯤꯟꯗ꯭ꯔꯦ ꯍꯟꯗꯛ ꯆꯍꯤꯁꯤꯗꯤ ꯑꯩ ꯏꯆꯦ ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯕꯣꯕꯤꯇꯥ ꯒꯣꯇꯤ ꯃꯌꯨꯝꯅ ꯍꯥꯏ ꯄꯤꯁꯛ ꯂꯧꯔꯦꯝꯕꯝ ꯀꯣꯃꯨꯅꯤꯇꯤ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯇꯥꯕꯦꯛ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯆꯤꯛꯀꯟ ꯆꯥꯔꯦ ꯑꯗꯩ ꯃꯣꯃꯣꯁꯨ ꯆꯥꯁꯜꯂꯦ ꯉꯁꯤꯗꯤ ꯃꯊꯦꯜ ꯌꯥꯝꯈꯔꯦ ꯑꯩꯈꯣꯏ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯁꯨ ꯇꯧꯈꯠꯂꯛꯑꯦ ꯑꯃꯨꯛꯀ ꯃꯣꯏꯒꯤ ꯚ꯭ꯌꯨꯁꯦ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯩꯇꯣꯝꯕꯤꯁꯤꯡꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯍꯩꯇꯣꯝꯕꯤ ꯂꯥꯏꯚ ꯍꯧꯖꯤꯛꯇ ꯊꯦꯡꯅꯔꯨꯕ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯖꯩ ꯊꯦꯡꯀ꯭ꯌꯨ ꯍꯩꯇꯣꯝꯕꯤ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯄꯨꯡ 8ꯗꯒꯤ 10:30 11 ꯐꯥꯎꯕ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯏꯑꯕꯀꯣ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯄꯨꯡ 8ꯗꯒꯤ ꯂꯥꯏꯚ ꯂꯥꯛꯄꯤꯌꯣ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯊꯦꯡꯀ꯭ꯌꯨ ꯍꯩꯇꯣꯝꯕꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯏ ꯅꯪꯒꯤ ꯀꯃꯦꯟ ꯂꯥꯛꯏꯀꯣ ꯑꯗꯒꯤ ꯍꯟꯗꯛ ꯃꯔꯛ ꯈꯔ ꯕꯤꯖꯤ ꯑꯣꯏꯕꯅ ꯀꯃꯦꯟ ꯄꯤꯗꯕꯁꯨ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯑꯃꯨꯛ ꯂꯥꯏꯚꯇ ꯄꯤꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯍꯩꯇꯣꯝꯕꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯈꯤꯕꯅꯦ ꯚ꯭ꯌꯨ ꯋꯤꯛ ꯀꯥꯍꯧꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯑꯩꯒꯤꯗꯣ ꯌꯨꯝꯁꯨ ꯀꯁꯥꯔꯣ ꯑꯩ ꯌꯨꯝꯁꯨ ꯀꯁꯥꯔꯒꯤꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯁꯥꯔ ꯃꯁꯦꯟꯅꯤ ꯑꯣ ꯍꯥꯏꯕ ꯗ꯭ꯔꯦꯁ ꯔꯦꯗꯤ ꯇꯧꯕꯁꯨ ꯌꯥꯏ ꯃꯤ ꯇꯤꯜꯂꯣꯏ ꯔꯦꯗꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯃꯤ ꯇꯤꯜꯂꯣꯏ ꯍꯥꯏꯃꯦꯕ ꯑꯗꯨꯅꯦꯕ ꯃꯤꯕꯨꯗꯤ ꯇꯤꯜꯂꯣꯏꯀꯣ ꯑꯗꯨꯒ ꯍꯥꯀꯨꯝ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯇꯨꯗꯤ ꯀꯨꯝꯁꯤ ꯑꯃꯨꯛ ꯍꯟꯖꯟꯅ ꯁꯦꯠꯄꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯗꯨꯅ ꯗ꯭ꯔꯦꯁꯇꯣ ꯂꯩꯍꯧꯗ꯭ꯔꯦꯕ ꯍꯥꯀꯨꯝꯁꯨ ꯑꯩ ꯁꯤꯕꯁꯊꯥꯟꯗ ꯑꯃꯨꯛ ꯗ꯭ꯔꯦꯁ ꯂꯩꯔꯦꯅ ꯑꯃꯨꯛ ꯅꯔꯥꯟꯗꯣ ꯍꯥꯟꯅ ꯍꯧꯕꯅꯦꯕ ꯅꯔꯥꯟꯗꯣꯗ ꯑꯃꯨꯛ ꯗ꯭ꯔꯦꯁ ꯂꯩꯔꯦ ꯑꯗꯨꯒꯤ ꯅꯔꯥꯟꯗꯣꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯇꯣ ꯑꯃꯨꯛ ꯁꯤꯕꯁꯇꯥꯟ ꯃꯇꯝꯗ ꯑꯃꯨꯛ ꯑꯗꯨ ꯍꯟꯖꯟꯅ ꯁꯦꯠꯄ ꯅꯨꯡꯉꯥꯏꯇꯦꯅ ꯑꯃꯨꯛ ꯁꯤꯕꯁꯇꯥꯟ ꯆꯠꯂꯝꯗꯥꯏꯗꯣ ꯑꯌꯨꯛꯇ ꯉꯟꯅ ꯗꯨꯀꯥꯟꯗ ꯐꯣꯟ ꯇꯧꯅ ꯗꯨꯀꯥꯟ ꯃꯄꯨꯗ ꯍꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯗ꯭ꯔꯦꯁ ꯂꯧꯔ ꯁꯦꯠꯂꯤꯅꯦꯕ ꯀꯨꯝꯁꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯀꯨꯝꯗꯣ ꯑꯃꯨꯛ ꯍꯟꯖꯟꯅ ꯇꯧꯕꯗꯣ ꯁꯦꯠꯄꯗꯣ ꯑꯗꯨꯅ ꯑꯩ ꯗ꯭ꯔꯦꯁ ꯀꯔꯤ ꯀꯔꯥ ꯀꯩꯁꯨꯝ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯇꯂꯥꯕꯤ ꯇꯧꯍꯧꯗ꯭ꯔꯦꯕ ꯇꯣꯝꯕ ꯊꯣꯛꯆꯣꯝꯅ ꯑꯩ ꯂꯥꯛꯂꯦ ꯊꯦꯡꯀ꯭ꯌꯨ ꯇꯣꯝꯕ ꯅꯤꯉꯣꯜ ꯅꯅꯥ ꯅꯪ ꯂꯦꯡꯒꯅꯨ ꯑꯩ ꯃꯤꯠꯆꯦꯗꯣꯟꯗ ꯆꯠꯂꯤ ꯅꯤꯉꯣꯜ ꯊꯦꯡꯀ꯭ꯌꯨ ꯇꯣꯝꯕ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔ ꯍꯣꯏꯒ ꯀꯌꯥꯝ ꯂꯥꯞꯅ ꯑꯣꯏꯃꯥ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔꯅ ꯑꯥꯗ ꯑꯩꯅ ꯁꯤꯒꯅꯤ ꯃꯣꯏꯗꯤ ꯂꯛꯈꯤꯄꯨꯔꯗꯅꯤ ꯑꯩꯅ ꯁꯤꯜꯆꯔꯗ ꯌꯥꯝ ꯊꯥꯞꯅꯩꯌꯦ ꯌꯥꯝ ꯊꯥꯝꯅꯩ ꯄꯨꯡ ꯍꯥꯏꯔꯨꯔꯒ ꯄꯨꯡꯗꯤ ꯈꯪꯗꯦꯀꯣ ꯒꯥꯔꯤꯗꯒ ꯑꯗꯨꯝ ꯒꯥꯔꯤ ꯃꯆꯥꯗꯒ ꯑꯗꯨꯝ ꯆꯠꯄ ꯅꯅꯥ ꯇꯨꯀꯠꯆꯩꯀꯣ ꯅꯪ ꯇꯧꯋꯤꯗꯣ ꯑꯁ ꯅꯅꯥ ꯂꯁꯤꯡ ꯑꯃ ꯄꯨꯔꯒ ꯈꯨꯝꯖꯤꯜꯂꯣ ꯑꯩ ꯃꯃꯥꯡꯗꯣ ꯇꯥꯏꯗꯣ ꯑꯩ ꯇꯣꯠꯆꯕꯅ ꯂꯣꯏꯔꯦ ꯅꯅꯥ ꯒꯥꯔꯤ ꯃꯆꯥꯗꯒ ꯆꯠꯄꯁꯤꯗꯤꯅꯦ ꯄꯨꯡ 2:30 ꯑꯗꯨꯃꯥꯏꯅ ꯆꯪꯉꯤ ꯃꯣꯏꯒꯤꯗꯣ ꯃꯣꯏ ꯃꯐꯝꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯗꯣꯟ ꯁꯥꯏꯠꯇꯒꯤꯅꯦ ꯁꯤꯔꯣ ꯗꯣꯟ ꯁꯥꯏꯠꯇꯒꯤ ꯂꯛꯈꯤꯄꯨꯔ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯑꯩ ꯅꯨꯄꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤ ꯑꯗꯨꯝ ꯂꯥꯛꯏꯗꯅꯀꯣ ꯑꯗꯣ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯄꯨꯡ 2:30 ꯑꯗꯨꯃꯥꯏꯅ ꯆꯪꯉꯦꯕ ꯆꯥꯛ ꯆꯥꯔꯕꯣ ꯄꯤꯁꯜꯂꯣꯏ ꯆꯥꯛ ꯆꯥꯔꯦ ꯄ꯭ꯔꯦꯃꯤ ꯏꯆꯦ ꯗ꯭ꯔꯦꯁ ꯂꯩꯇ꯭ꯔꯁꯨ ꯌꯥꯏꯅꯦ ꯗ꯭ꯔꯦꯁ ꯁꯤꯜꯂꯤ ꯑꯗꯨꯃꯥꯏꯅ ꯏꯕꯥꯏꯁꯨ ꯁꯤꯟꯈꯣꯅꯨꯀꯣ ꯃꯥꯛꯇꯤ ꯁꯤꯟꯗꯦ ꯃꯥꯛꯇꯤ ꯆꯣꯀꯣ ꯑꯗꯨꯝ ꯁꯦꯠꯆꯜꯂꯤ ꯃꯥꯛꯇꯤ ꯁꯤꯟꯗꯦ ꯑꯩꯗꯤ ꯁꯤꯟꯗ ꯌꯥꯗꯦꯀꯣ ꯑꯩꯗꯤ ꯇꯜꯂꯦ ꯅꯤꯉꯣꯜ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯒꯦ ꯑꯩꯁꯦ ꯆꯤꯛꯀꯟ ꯆꯥꯔꯦ ꯆꯤꯛꯀꯟ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯁ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯛꯇꯤ ꯑꯝꯇ ꯁꯤꯟꯗꯦ ꯑꯉꯥꯡꯁꯤꯡꯁꯨ ꯁꯤꯟꯗꯦ ꯑꯩꯇꯅꯤ ꯁꯤꯜꯂꯤꯁꯦ ꯑꯩꯗꯤ ꯇꯜꯂꯦꯕ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔꯗꯣ ꯁꯤꯕꯥꯒꯤ ꯅꯠꯇ꯭ꯔꯣ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔꯗꯣ ꯁꯤꯕꯥ ꯀꯣꯟꯊꯧ ꯂꯩꯀꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯋꯥꯏꯒꯤꯅꯤ ꯁꯪꯀꯔꯖꯤꯠꯁꯨ ꯂꯥꯛꯇ꯭ꯔꯦ ꯁꯪꯀꯔꯖꯤꯠ ꯆꯠꯈ꯭ꯔꯕ ꯀꯩꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯅꯣꯡꯃ ꯃꯣꯏꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯈꯤꯕ ꯎꯕ ꯃꯣꯏꯒ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕꯅꯦ ꯑꯩ ꯃꯣꯏ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯀꯔꯝ ꯀꯥꯟꯗꯗꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯥꯛꯀꯅꯤ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔꯗꯤ ꯁꯤꯜꯆꯔꯗꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗ ꯅꯍꯥꯟ ꯅꯣꯡꯃ ꯃꯥ ꯂꯥꯛꯀꯅꯦꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯕꯛꯀ ꯂꯥꯏꯅ ꯇꯣꯛꯈ꯭ꯔꯦ ꯂꯥꯛꯇꯔꯦ ꯑꯩꯁꯦ ꯂꯥꯏꯐꯁꯤꯒ ꯌꯥꯝꯅ ꯑꯍꯟ ꯃꯥꯟꯁꯤꯜꯂꯦꯕ ꯈꯔꯒ ꯏꯕꯁꯤꯒ ꯁꯛꯁꯦ ꯀꯃꯦꯟ ꯏꯔꯛꯇꯦ ꯁꯪꯀꯔꯖꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯉꯝꯃꯤꯅꯦ ꯏꯕꯣꯍꯜ ꯂꯥꯛꯇ꯭ꯔꯤꯀꯣ ꯑꯗꯒꯤ ꯅꯦꯍꯥꯁꯨ ꯂꯥꯛꯇꯦ ꯅꯦꯍꯥꯁꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯁꯪꯀꯔꯖꯤ ꯅꯦꯍꯥꯕꯨ ꯎꯔꯝꯕ꯭ꯔꯣ ꯆꯠꯇꯦꯅꯦ ꯏꯆꯦ ꯀꯃꯦꯟ ꯇꯥꯔꯤꯅꯦ ꯑꯗꯣ ꯁꯪꯀꯔꯖꯤ ꯅꯦꯍꯥꯕꯨ ꯎꯔꯝꯕꯔꯣ ꯅꯪꯅ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯅꯠꯇꯦꯍꯦ ꯏꯕꯥꯏꯗꯣ ꯆꯦꯅ ꯁꯤꯟꯈꯤꯅꯨ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦꯍꯦ ꯏꯕꯥꯏꯗꯣ ꯆꯦꯅ ꯁꯤꯟꯈꯤꯅꯨ ꯍꯥꯏꯕꯅꯤꯗ ꯍꯥꯏꯕꯀꯣ ꯁꯤꯟꯈꯤꯅꯨ ꯗ꯭ꯔꯦꯁ ꯁꯤꯟꯕꯩ ꯋꯥꯔꯤꯔꯣ ꯍꯥꯏꯁꯦ
ꯗ꯭ꯔꯦꯁ ꯁꯤꯟꯕ ꯋꯥꯔꯤꯒꯤ ꯑꯣꯏꯔꯒꯗꯤ ꯅꯣꯏ ꯏꯕꯥꯏꯗꯣ ꯃꯁꯥꯅ ꯗ꯭ꯔꯦꯁ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯑꯝꯇ ꯂꯩꯒꯅꯤ ꯈꯪꯗꯦꯕ ꯑꯩꯅꯅꯦ ꯇꯧꯔꯒ ꯂꯩꯕꯗꯨꯅꯦ ꯃꯁꯥꯅ ꯃꯥ ꯗ꯭ꯔꯦꯁ ꯂꯩꯒꯅꯤ ꯈꯪꯗꯦ ꯅꯤꯉꯣꯜꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤꯅꯤ ꯀꯣꯟꯖꯝ ꯕ꯭ꯂꯣꯛꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯔꯤꯇꯥꯔꯟ ꯕꯦꯛꯅ ꯃꯟꯗꯦꯗ ꯑꯗꯨꯝ ꯐꯖ ꯂꯩꯗꯥ ꯌꯥꯝ ꯊꯤꯕꯅꯦ ꯂꯥꯏꯐꯁꯦ ꯃꯤꯗꯤ ꯑꯃꯨꯛ ꯂꯥꯏꯠꯇ ꯃꯁꯛ ꯎꯠꯇꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯊꯤꯔꯁꯨ ꯑꯗꯨꯝ ꯑꯩꯅꯤꯅ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯃꯁꯛ ꯎꯠꯂꯦ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯃꯁꯛ ꯎꯠꯇ꯭ꯔꯒꯗꯤ ꯑꯩ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇ ꯁꯤꯜꯆꯔꯗ ꯂꯥꯛꯂꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯀꯣꯟꯖꯝ ꯕ꯭ꯂꯨ ꯄꯤꯁꯟꯒꯦꯀꯣ ꯑꯃ ꯆꯪꯕ ꯌꯥꯅꯕꯒꯤ सिंह लाइफस्टाइल रॉक लाइटन कसार थैंक यू शंकरजीनसे नेहादो उरमदेदा होइने नेहादो कइदौरनो खंगदेने मिसमाना हाय पिसलमा करी लमनो हाबाचे इसै सक्लोइद्रा आइदि इसै सक्पसु हैतना ꯑꯩ ꯑꯃꯨꯛ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯨꯔꯒ ꯉꯥꯏꯍꯥꯛ ꯏꯁꯩ ꯑꯗꯨꯝ ꯉꯪꯉꯦ ꯑꯗꯨꯇꯅꯦ ꯏꯁꯩ ꯑꯃꯅꯦꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯇꯦꯕ ꯑꯩ ꯍꯥꯏ ꯔꯣꯅꯤꯇꯥ ꯍꯥꯏꯕ ꯄ꯭ꯔꯦꯃꯤ ꯍꯥꯏ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯕꯤꯔꯒꯦ ꯏꯆꯦ ꯅꯤꯉꯣꯜ ꯑꯩꯒꯤ ꯀꯃꯦꯟꯗꯣ ꯚꯥꯞ ꯇꯥꯕꯤꯗꯦꯀꯣ ꯑꯗꯨꯅꯦꯕ ꯅꯪꯅ ꯏꯔꯩꯗꯣ ꯖꯥꯊꯤ ꯊꯥꯡ ꯑꯅꯤꯗꯨꯒ ꯅꯪꯅ ꯏꯔꯩꯗꯣ ꯑꯩ ꯚꯥꯞꯀ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦꯕ ꯀꯣꯟꯖꯝ ꯕ꯭ꯂꯣꯛꯅ ꯀꯩꯅꯣ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯅ ꯈꯨꯄꯥꯛꯀ ꯃꯌꯥꯝ ꯄꯤꯁꯜꯂꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯣꯟꯖꯝ ꯕ꯭ꯂꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯅꯦ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯑꯃ ꯀꯣꯜꯕꯦꯛ ꯃꯥꯁꯨ ꯑꯗꯨꯝ ꯕꯦꯛ ꯍꯟꯖꯔꯛꯀꯅꯤ ꯃꯌꯥꯝ ꯆꯪꯉꯒ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯆꯪꯕꯤꯌꯣ ꯌꯦꯡꯕꯤꯌꯣ रिटार्न रोनिता हाय सिंगा लाइफस्टाइल रो कोंजम हाय सिंगा लाइफस्टाइल रो कोंजम की चैनल असु चंगा येंबियो आई नंगोंदा ब्लू पिसलक्केको प्रेमी हाय हेबको अदगी सिंगा लाइफस्टाइल दे प्रेमी तोंबा हेलो पनीर थोंबा चाय साइदी पनीर जे तल्लेदी ꯌꯨꯝꯗ ꯄꯅꯤꯔ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯠꯇꯦꯅꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯅꯦ ꯑꯉꯥꯡꯒꯤ ꯄꯅꯤꯔ ꯊꯣꯡꯉꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤꯅ ꯃꯣꯁꯣꯔꯤꯒ ꯖꯦꯅꯦꯝꯒ ꯃꯣꯁꯣꯔꯤꯒ ꯃꯨꯜꯍꯥꯒ ꯏꯔꯣꯜꯂꯦꯕ ꯑꯩ ꯄꯅꯤꯔ ꯃꯔꯨ ꯆꯥꯗꯦ ꯄꯅꯤꯔ ꯆꯥꯅꯤꯡꯗꯦ ꯌꯨꯝꯗ ꯊꯣꯡꯕ ꯄꯅꯤꯔꯁꯦ ꯍꯥꯎꯇꯦ ꯆꯥꯅꯤꯡꯗꯦ ꯗꯕꯥꯒꯤ ꯄꯅꯤꯔꯗꯨꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯤꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯔꯥꯝꯅꯒꯔꯒꯤ ꯗꯕꯥ ꯍꯥꯏꯅ ꯑꯃ ꯈꯜꯂꯛꯑꯦꯕ ꯑꯗꯨꯒꯤ ꯄꯅꯤꯔꯗꯤ ꯉꯥꯎꯔꯤꯕ ꯑꯩ ꯆꯥꯅꯤꯡꯕꯅ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯦꯕ ꯆꯥꯛ ꯃꯕꯨ ꯊꯜꯂꯁꯨ ꯑꯃꯨꯛꯀꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦꯕ ꯅꯤꯉꯣꯜ ꯑꯩꯁꯨ ꯁꯥꯞ ꯇꯧꯖꯔꯣ ꯍꯥꯏ ꯍꯧꯖꯤꯛ ꯇꯧꯖꯔꯦ ꯍꯧꯖꯤꯛꯇ ꯊꯦꯡꯛ ꯌꯨ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯊꯦꯡꯛ ꯌꯨ ꯖꯦ ꯆꯤꯛꯀꯟ ꯆꯥꯔꯨꯕꯒꯤ ꯆꯤꯛꯀꯟ ꯃꯅꯝ ꯅꯝꯃꯦ ꯔꯣꯅꯤꯇꯥ ꯖꯃ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯛ ꯆꯥꯔꯦ ꯔꯣꯅꯤꯇꯥ ꯗꯗꯥ ꯁꯤꯡꯍꯥ ꯍꯥꯏꯕꯀꯣ ꯏꯆꯦ ꯐꯖꯕꯤ ꯀꯩ ꯍꯥꯏꯒꯦ ꯁꯪꯀꯔꯖꯤ ꯀꯩ ꯍꯥꯏꯒꯦ ꯅꯦꯍꯥ ꯀꯩꯒꯤ ꯄꯣꯔꯛꯇ꯭ꯔꯤꯅꯣ ꯅꯦꯍꯥꯗꯣ ꯖꯍꯥ ꯃꯐꯝꯗ ꯅꯪꯅ ꯎꯅꯕ ꯇꯥꯔꯗꯤ ꯍꯥꯏꯕꯤꯌꯨꯕ ꯄꯨꯡ 8ꯗꯒꯤ ꯆꯦ ꯀꯁꯥ ꯅꯤꯉꯣꯜꯒꯤ ꯂꯥꯏꯞꯇ ꯆꯠꯁꯤ ꯁꯣꯏꯗꯅ ꯄꯨꯔꯒ ꯂꯥꯛꯎꯀꯣ ꯅꯪꯅ ꯖꯍꯥ ꯃꯐꯝꯗ ꯊꯦꯡꯅꯕ ꯇꯥꯔꯗꯤ ꯆꯦ ꯀꯁꯥ ꯅꯤꯉꯣꯜꯒꯤ ꯂꯥꯏꯞꯇꯣ ꯄꯨꯡ 8ꯗꯩꯅꯤ ꯅꯦꯍꯥ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯆꯤꯆꯦꯅ ꯍꯥꯏꯔꯤꯑꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯥꯏ ꯍꯥꯏꯄꯔ ꯁꯤꯡꯍꯔꯅ ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯥꯏ ꯆꯥꯛ ꯆꯥꯅꯦꯅꯦ ꯍꯥꯏꯃꯦꯕ ꯅꯦꯅꯥꯏ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯄꯔ ꯆꯥꯛ ꯆꯥꯔꯦ ꯀꯣꯟꯖꯝ ꯕ꯭ꯂꯣꯛꯅ ꯏꯆꯦ ꯅꯪꯒꯤ ꯍꯋꯥꯏ ꯀꯔꯝ ꯀꯥꯟꯗ ꯄꯤꯖꯗꯣꯔꯤꯒꯦ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔꯗꯣ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯅꯦꯕ ꯑꯩ ꯍꯋꯥꯏꯖꯥꯔꯗꯣ ꯑꯩꯅꯦ ꯀꯨꯀꯔꯒ ꯁꯤꯇꯤ ꯄꯤꯔꯒ ꯂꯣꯟꯗ꯭ꯔꯕꯅꯦ ꯍꯦꯛ ꯁꯤꯇꯤ ꯄꯤꯅ ꯂꯣꯜꯂꯨꯕꯗꯅꯦ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯍꯋꯥꯏꯖꯥꯔ ꯂꯩꯒꯦ ꯍꯥꯏꯅꯅꯦ ꯍꯋꯥꯏꯖꯥꯔ KG ꯑꯃ ꯐꯨꯠꯄꯗꯅꯦ ꯃꯄꯨꯟ 2 ꯈꯤꯇꯪ ꯉꯥꯏꯍꯧꯒꯅꯦꯕ ꯑꯇꯩ ꯃꯤꯅ ꯂꯣꯏ ꯂꯧꯅꯈꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯂꯣꯟꯕ ꯇꯥꯔꯁꯤꯅ ꯁꯤꯇꯤꯒ ꯄꯤꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯋꯥꯏꯖꯥꯔꯗꯣ KGꯗ ꯈꯔ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯗꯒꯤ ꯍꯋꯥꯏꯖꯥꯔ ꯀꯩꯅꯣ ꯇꯧꯕ ꯃꯤꯗꯨꯅꯁꯨ ꯍꯋꯥꯏꯖꯥꯔꯁꯦ ꯍꯟꯗꯛ ꯄꯨꯊꯔꯛꯇꯦꯕ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔ ꯂꯣꯟꯈꯤꯔꯣꯏ ꯍꯟꯗꯛꯇꯤ ꯂꯣꯟꯕꯨꯗꯤ ꯂꯣꯟꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯋꯥꯏꯖꯥꯔ ꯂꯩꯇꯦꯕ ꯏꯆꯦ ꯀꯩꯕ ꯅꯦꯍꯥꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯣꯏ ꯂꯣꯏ ꯇꯧꯒꯨꯝꯗꯤ ꯇꯧꯕꯅꯦ ꯍꯣꯏ ꯑꯦꯛꯖꯥꯝ ꯃꯇꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅꯁꯨ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯅꯤꯗ ꯑꯗꯨꯝ ꯃꯥꯅ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯅꯦꯍꯥꯗꯣ ꯉꯥꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯃꯥꯛꯇꯣ ꯑꯗꯨꯅꯦ ꯑꯗꯣ ꯅꯍꯥꯟ ꯑꯗꯨꯝ ꯍꯥꯏꯔꯝꯃꯒ ꯂꯥꯛꯇꯔꯦꯕ ꯑꯗꯩ ꯑꯩꯅꯁꯨ ꯉꯔꯥꯡ ꯁꯣꯏꯈꯤꯅ ꯇꯧꯔꯤꯅꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯗꯣ ꯃꯇꯝ ꯅꯥꯏꯍꯧꯗꯕꯗꯒꯤꯁꯨ ꯁꯣꯏꯈꯤꯕꯅꯦ
ꯑꯁꯨꯝ ꯈꯪꯉꯦ ꯈꯪꯗ꯭ꯔꯣ ꯍꯦ ꯑꯁꯨꯝ ꯈꯪꯗ꯭ꯔꯣ ꯍꯦ ꯍꯣꯏ ꯈꯪꯉꯦ ꯈꯪꯉꯦ ꯑꯗꯨꯅꯦ ꯇꯣꯝꯕ ꯊꯣꯛꯆꯣꯝꯅ ꯅꯤꯉꯣꯜ ꯄ꯭ꯔꯦꯃꯤꯅ ꯍꯥꯏꯗꯣ ꯗ꯭ꯔꯦꯁ ꯁꯤꯟꯕꯗꯧꯅ ꯅꯨꯄꯥꯁꯨ ꯁꯤꯟꯒꯅꯨ ꯍꯥꯏꯕꯅ ꯑꯣ ꯆꯠ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯗꯗꯥꯁꯦ ꯑꯩꯒꯤ ꯅꯣꯏꯒꯤ ꯏꯕꯥꯏꯁꯦ ꯇꯣꯞ ꯇꯣꯞꯄꯅꯤ ꯇꯣꯞ ꯇꯣꯞꯄ ꯀꯥꯏꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟꯗ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦꯗ ꯇꯣꯝꯕ ꯊꯣꯛꯆꯣꯝꯅ ꯄ꯭ꯔꯦꯃꯤꯗꯤ ꯀꯗꯥꯏꯒꯤꯅꯣ ꯄ꯭ꯔꯦꯃꯤꯁꯦ ꯀꯥꯏꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯔꯦꯃꯤ ꯆꯨꯝꯃꯦ ꯏꯁꯂꯥꯝ ꯇꯣꯝꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯅꯪ ꯐꯖꯅ ꯈꯪꯉꯦꯀꯣ ꯑꯩ ꯌꯥꯝ ꯈꯪꯉꯦ ꯑꯩꯗꯤ ꯈꯪꯗꯦꯕ ꯋꯥꯈꯟꯗ ꯑꯗꯨꯒꯨꯝꯕ ꯈꯜꯂꯨꯗꯕꯗꯨꯅꯅꯦ ꯌꯥꯝ ꯈꯪꯉꯦꯕꯣ ꯀꯣꯟꯖꯝ ꯕ꯭ꯂꯣꯛꯅ ꯅꯦꯛꯁ ꯇꯥꯏꯝ ꯑꯩꯒꯤ ꯈꯔ ꯊꯝꯂꯝꯃꯨ ꯍꯣꯏ ꯍꯣꯏ ꯊꯝꯂꯝꯒꯦ ꯈꯔꯕꯨꯗꯤ ꯅꯠꯇꯦꯀꯣ ꯄꯦꯀꯦꯠ ꯑꯃꯈꯛ ꯑꯅꯤꯈꯛꯀ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯊꯝꯃꯝꯒꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯗꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯃꯥꯡꯗ ꯑꯃꯈꯛ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯃꯥꯗꯣ ꯉꯥ ꯆꯥꯗꯦꯕꯅꯦ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯑꯗꯨꯝ ꯄꯦꯀꯦꯠ ꯃꯄꯨꯟꯗꯤ ꯇꯔꯨꯛ ꯇꯔꯨꯛ ꯑꯗꯨꯝ ꯂꯧꯔꯦꯕ ꯑꯩꯗꯤ ꯂꯣꯟꯕꯨ ꯂꯣꯜꯂꯗꯤꯅꯦ ꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯄꯤꯔꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯄꯨꯟ ꯇꯔꯨꯛ ꯑꯃ ꯆꯠꯈꯤꯕ ꯀꯥꯏꯁꯦ ꯑꯗꯨꯝ ꯌꯥꯝꯃꯤꯗꯅꯀꯣ ꯑꯗꯨꯅꯤ ꯑꯣꯀꯦꯕ ꯁꯪꯀꯔꯖꯤꯅ ꯇꯣꯝꯕ ꯄ꯭ꯔꯦꯃꯤꯒ ꯀꯩ ꯂꯝꯗꯩꯅꯣ ꯅꯤꯉꯣꯜꯂꯣ ꯆꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯪꯕꯤꯌꯣ ꯆꯦ ꯇꯣꯝꯕꯤ ꯇꯣꯝꯕ ꯄ꯭ꯔꯦꯃꯤꯒ ꯀꯩꯅꯣ ꯑꯣ ꯇꯣꯝꯕꯅꯅꯦ ꯄ꯭ꯔꯦꯃꯤ ꯅꯪꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯍꯪꯉꯛꯏꯕ ꯍꯦꯜꯂꯣ ꯑꯣꯏꯅꯥꯝꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯆꯦ ꯍꯥꯏꯕꯀꯣ ꯑꯩꯉꯣꯟꯗ ꯏꯕꯣꯍꯟ ꯂꯥꯛꯇꯦꯅꯦ ꯁꯪꯀꯔꯖꯤ ꯏꯕꯣꯍꯟꯕꯨ ꯎꯔꯝꯕ꯭ꯔꯣ ꯏꯕꯣꯍꯟ ꯂꯥꯛꯇꯦ ꯄꯪꯅꯥꯏ ꯌꯥꯝ ꯍꯥꯏꯗꯤ ꯑꯩ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯥꯛꯇꯣꯔꯦ ꯑꯩ ꯉꯔꯥꯡ ꯀꯩꯗꯧꯔꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯅꯣꯡꯃꯩ ꯒꯨꯂꯤꯁꯦ ꯚ꯭ꯌꯨꯁꯦ ꯉꯔꯥꯡ ꯀꯩꯗꯧꯒꯦ ꯍꯥꯏꯗ ꯑꯃꯈꯛꯀ ꯑꯅꯤꯈꯛꯀ ꯑꯣꯏꯈꯤꯕꯅꯤ ꯑꯣꯏ ꯃꯥ ꯀꯞꯅꯤꯡꯉꯛꯄ ꯍꯥꯏꯕꯨ ꯑꯩꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯁꯦꯝ ꯑꯣꯏꯗꯣꯔꯦꯕ ꯁꯨꯝ ꯌꯥꯝꯕꯗꯣ ꯑꯣꯏꯔꯛꯇꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯣꯏꯅ ꯃꯦꯁꯦꯖꯁꯦ ꯀꯣꯃꯦꯟꯁꯦ ꯀꯣꯗ ꯃꯌꯥꯝ ꯄꯤꯁꯜꯂꯒꯗꯤꯅꯦ ꯁꯤ ꯌꯥꯝꯒꯗꯕꯅꯦꯕ ꯅꯣꯏꯅ ꯀꯃꯦꯟꯗꯣ ꯄꯤꯁꯜꯂꯛꯇꯕꯅꯤꯅ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯂꯤꯛꯅ ꯑꯗꯨꯝ ꯂꯩꯔꯦꯕ ꯏꯆꯦ ꯁꯤꯕ ꯀꯪꯒꯥꯂꯤꯒꯤꯕ ꯄ꯭ꯔꯦꯃꯤꯁꯦ ꯁꯤꯜꯕꯥꯒꯤꯅꯤ ꯀꯅꯥꯅꯣ ꯍꯦꯛꯇ ꯇꯣꯝꯕ ꯄ꯭ꯔꯦꯃꯤꯁꯦ ꯁꯤꯜꯕꯥꯒꯤꯅꯤ ꯑꯣ ꯗꯁꯥꯅꯤꯌꯦ ꯇꯣꯝꯕꯒ ꯄ꯭ꯔꯦꯃꯤꯒ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯕ ꯇꯣꯝꯕ ꯅꯪꯗꯤ ꯀꯔꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄꯅꯦ ꯇꯣꯝꯕ ꯅꯪꯗꯤ ꯀꯔꯤ ꯂꯝꯗꯩꯅꯣ ꯄ꯭ꯔꯦꯃꯤꯗꯤ ꯀꯩꯅꯣ ꯁꯤꯜꯕꯥ ꯀꯪꯒꯥꯂꯤꯒꯤꯅꯤ ꯑꯗꯨꯒ ꯇꯣꯝꯕ ꯅꯪꯗꯤ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯌꯥꯝ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯩꯁꯦ 9:30 ꯇꯥꯔꯦ ꯃꯤꯅꯤꯠ 27 ꯌꯧꯔꯦ ꯀꯩ ꯍꯥꯏꯕ ꯊꯧꯅꯥꯖꯝ ꯑꯩ ꯁꯤꯜꯕꯥ ꯀꯪꯒꯥꯂꯤ ꯅꯤꯉꯣꯜꯅꯤ ꯁꯤꯜꯕꯥ ꯀꯪꯒꯥꯂꯤ ꯅꯤꯉꯣꯜꯅꯤ ꯅꯅꯥ ꯅꯪ ꯀꯩꯗꯧꯔꯤ ꯅꯅꯥ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯃꯅꯤꯄꯨꯔꯗ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯕ ꯇꯣꯝꯕ ꯊꯣꯛꯆꯣꯝꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯅꯤꯄꯨꯔꯒꯤ ꯁꯪꯀꯔꯖꯤꯠ ꯑꯃꯁꯨ ꯌꯥꯎꯔꯦ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯑꯃꯈꯛꯁꯨ ꯌꯥꯎꯕꯅꯦ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯃꯥꯁꯨ ꯌꯥꯎꯕꯅꯦ ꯃꯥꯁꯨ ꯃꯅꯤꯄꯨꯔꯗꯩꯅꯤ ꯄ꯭ꯔꯦꯃꯤ ꯏꯁꯂꯥꯝꯅ ꯑꯣ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯕ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯈꯔ ꯌꯥꯝꯅ ꯏꯁꯜꯂꯛꯑꯕ ꯑꯩꯒꯤ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯆꯠꯈꯤꯅ ꯄꯣꯂꯣꯏꯗ ꯑꯩ ꯊꯣꯡ ꯉꯥꯏꯍꯧꯕ꯭ꯔꯥ ꯈꯪꯗꯦ ꯉꯔꯥꯡꯁꯨ ꯁꯦꯝ ꯀꯟꯗꯤꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯔꯦ ꯁꯤꯜꯕꯥ ꯍꯥꯏꯁꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯀꯩ ꯏꯁꯇꯦꯠ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯁꯤꯜꯕꯥꯁꯦ ꯅꯨꯄꯥ ꯁꯤꯜꯕꯥꯁꯦ ꯀꯔꯤ ꯏꯁꯇꯦꯠꯅꯣ ꯍꯥ ꯁꯤꯜꯕꯥꯁꯦ ꯀꯔꯤ ꯏꯁꯇꯦꯠ ꯑꯣꯏꯗꯣꯏꯅꯣ ꯍꯨꯏ ꯅꯨꯕꯣ ꯅꯨꯕꯣ ꯈꯨꯝꯕ ꯈꯨꯝꯕꯤꯔꯛꯇꯦ ꯄꯞꯖꯤꯗ ꯉꯥꯎꯔꯤꯉꯩꯗ ꯈꯨꯝꯕꯤꯔꯛꯇꯦ ꯑꯩ ꯈꯪꯗꯦꯕꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒ ꯁꯤꯜꯕꯥꯒꯗꯤ ꯌꯥꯝ ꯊꯥꯞꯄꯦꯕ ꯊꯧꯅꯥꯎꯖꯝ ꯑꯦꯟ ꯇꯣꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯂꯥꯛꯑꯣ ꯍꯣꯏ ꯊꯧꯅꯥꯎꯖꯝ ꯇꯣꯝꯕ ꯄ꯭ꯔꯦꯃꯤꯗꯁꯨ ꯆꯪꯕꯤꯌꯨꯀꯣ ꯕꯤꯅꯣꯠ ꯂꯣ ꯂꯥꯛꯏꯁꯤꯕꯨ AD ꯕꯣꯠ 99 ꯁꯤꯕꯨ ꯕꯤꯅꯣꯠꯂꯣ ꯕꯤꯅꯣꯠ ꯂꯥꯏꯔꯣ ꯕꯤꯅꯣꯠ ꯍꯣꯏ ꯈꯪꯉꯦ ꯕꯤꯅꯣꯠ ꯈꯪꯉꯦ ꯀꯣꯟꯖꯝꯕ꯭ꯂꯣꯅ ꯑꯩ ꯂꯩ ꯏꯆꯦ ꯍꯣꯏ ꯂꯩꯕꯤꯌꯣ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯄ꯭ꯔꯦꯃꯤ ꯁꯥꯞ ꯇꯧꯔꯕꯅꯦ ꯍꯥꯏꯕ ꯄ꯭ꯔꯦꯃꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯃꯅ ꯅꯪꯒꯤꯗꯣ ꯁꯥꯞ ꯇꯧꯕꯤꯔꯦ ꯊꯧꯅꯥꯎꯖꯝ ꯍꯥꯏꯅ
ꯁꯪꯀꯔꯖꯤꯠ ꯑꯇꯩꯗꯁꯨ ꯑꯗꯨꯝ ꯇꯧꯁꯜꯂꯣ ꯀꯅꯥ ꯀꯅꯥ ꯇꯧꯕ ꯌꯥꯕꯉꯩꯒꯤ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯣ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯄ꯭ꯔꯦꯃꯤ ꯂꯪ ꯀꯩꯕ ꯂꯈꯥꯒꯤ ꯄ꯭ꯔꯦꯃꯤ ꯂꯈꯥꯒꯤ ꯑꯩꯁꯦ ꯂꯩꯐꯝꯁꯦ ꯃꯨꯟꯅ ꯈꯪꯖꯗ꯭ꯔꯤꯌꯦ ꯃꯥ ꯂꯩꯐꯝꯁꯦ ꯃꯨꯟꯅ ꯈꯪꯗ꯭ꯔꯤ ꯍꯥꯏꯌꯦ ꯁꯤꯕꯥꯁꯦ ꯑꯁꯥꯝ ꯏꯁꯇꯦꯠꯅꯤ ꯍꯥꯏꯌꯦ ꯄ꯭ꯔꯦꯃꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯏꯪꯕꯨꯗꯤ ꯏꯪꯉꯦ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯖꯟꯅ ꯏꯪꯕꯗꯣ ꯑꯣꯏꯗꯦ ꯀꯃꯦꯟ ꯏꯕꯤꯔꯧꯅꯦ ꯑꯗꯨꯝ ꯅꯣꯏꯅ ꯀꯃꯦꯟ ꯏꯔꯛꯇꯕꯗꯒꯤ ꯃꯤ ꯏꯪꯉꯦ ꯑꯗꯨꯝ ꯗꯥꯎꯟ ꯇꯥꯔꯦ ꯖꯒꯣꯏ ꯁꯥꯕꯒ ꯍꯩꯕꯒ ꯑꯣꯏꯔꯒꯗꯤ ꯐꯝꯃ ꯖꯒꯣꯏ ꯐꯖꯅ ꯁꯥꯗꯣꯔꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤꯗꯣ ꯒꯧꯍꯥꯇꯤꯔꯣꯝꯗꯔꯣ ꯄ꯭ꯔꯦꯃꯤ ꯅꯠꯇꯦ ꯒꯧꯍꯥꯇꯤꯔꯣꯝꯗ ꯅꯠꯇꯦ ꯂꯈꯤꯄꯨꯔ ꯁꯥꯏꯗꯇ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯦꯃꯤ ꯂꯈꯤꯄꯨꯔ ꯁꯥꯏꯗꯇ ꯒꯨꯍꯥꯇꯤꯔꯣꯝꯗ ꯅꯠꯇꯦ ꯂꯈꯤꯄꯨꯔ ꯍꯥꯏꯁꯤꯅꯅꯦ ꯖꯤꯔꯤꯗꯒꯤ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒꯅꯦ ꯖꯤꯔꯤꯗꯒꯤ ꯂꯥꯟꯊꯣꯛꯑꯒ ꯐꯪꯕꯅꯦꯕ ꯂꯈꯤꯄꯨꯔ ꯍꯥꯏꯗꯣ ꯆꯨꯝꯗ꯭ꯔꯣ ꯄ꯭ꯔꯦꯃꯤ ꯑꯗꯨꯋꯥꯏꯗꯨꯒ ꯅꯠꯇ꯭ꯔꯣ ꯀꯩ ꯍꯥꯏꯕ ꯄ꯭ꯔꯦꯃꯤꯅ ꯑꯃꯨꯛ ꯅꯣꯛꯁꯜꯂꯛꯑꯦꯀꯣ ꯑꯣ ꯅꯛꯈ꯭ꯔꯕ ꯏꯁꯇꯦꯠꯁꯦ ꯁꯛ ꯎꯅꯗꯕꯒꯤ ꯂꯣꯏꯁꯤꯟꯈꯤꯗꯣꯏꯅꯤꯀꯣ মাꯅꯤ তুমি থাকবা না থাক আমি তোমার সবে থাকবো তুমি থাকবা না থাক আমি তোমার সাথে থাকবো ꯍꯣꯏ ꯂꯩꯔꯨꯀꯣ ꯆꯠꯀꯅꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯀꯃꯦꯟꯗꯣ ꯀꯥꯔꯇꯨꯟ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯗꯣꯛ ꯗꯣꯛ ꯊꯥꯖꯤꯜꯂꯛꯑꯣ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕꯒꯤ ꯄꯣꯏꯂꯥꯄꯨꯜ ꯍꯥꯏꯕ ꯄꯣꯏꯂꯥꯄꯨꯜ ꯂꯈꯤꯄꯨꯔ ꯁꯥꯏꯠ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯦꯃꯤ ꯀꯣꯟꯖꯝ ꯕ꯭ꯂꯣꯛ ꯀꯁꯥꯔꯅꯤ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯍꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯀꯣꯟꯖꯝ ꯕ꯭ꯂꯣꯛ ꯅꯠꯇ꯭ꯔꯣ ꯑꯣ ꯀꯁꯥꯔꯅꯤ ꯍꯥꯏꯕ ꯗꯥ ꯇꯣꯝꯕ ꯀꯩ ꯂꯝꯗꯩꯅꯣ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯗꯣꯏ ꯇꯣꯝꯕ ꯁꯪꯀꯔꯖꯤꯠꯅ ꯅꯪꯁꯦ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯁꯨꯅꯦ ꯀꯗꯋꯥꯏꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤꯕ ꯁꯪꯀꯔꯖꯤꯠꯅ ꯀꯩꯅꯣꯅꯦ ꯁꯪꯀꯔꯖꯤꯠ ꯅꯪꯅ ꯄꯤꯔꯤꯕ ꯄꯣꯠꯁꯤꯕꯨ ꯀꯩ ꯄꯣꯠꯅꯣ ꯁꯪꯀꯔꯖꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯅ ꯄꯥꯕꯗ ꯁꯣꯏꯅ ꯇꯧꯔꯤꯔꯣ ꯅꯪꯒꯤꯁꯤꯕꯨ ꯗꯥ ꯇꯣꯝꯕ ꯀꯩ ꯂꯝꯗꯩꯅꯣ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯗꯣ ꯍꯥꯏꯅ ꯍꯥꯏꯕ ꯆꯨꯝꯃꯤꯁꯤꯗꯤ ꯑꯩꯕꯨ ꯃꯤꯠꯀꯁꯦ ꯕꯦꯔꯥ ꯑꯣꯏꯔꯖꯥꯠꯂꯣ ꯑꯩ ꯆꯨꯝꯅ ꯑꯗꯨꯝ ꯄꯥꯏꯁꯤꯗꯤ ꯅꯪ ꯑꯃꯨꯛ ꯊꯦꯛꯆꯟꯅꯒ ꯇꯧꯈꯠꯂꯛꯏꯗꯣ ꯀꯔꯤ ꯍꯥꯏꯖꯥꯠꯅꯣ ꯅꯪ ꯁꯣꯜꯗꯣ ꯀꯌꯥ ꯄꯤ ꯍꯥꯏꯕ ꯑꯩꯒꯤꯁꯦ ꯀꯩꯅꯣꯅꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯩ ꯁꯣꯜꯁꯦ ꯀꯩꯅꯣꯗꯒꯤ ꯂꯧꯕꯅꯦ ꯑꯃꯨꯛ ꯑꯃꯅꯦ ꯑꯩꯅ ꯂꯣꯇꯁꯀꯤ ꯀ꯭ꯔꯤꯝ ꯂꯧꯕꯗꯅꯦ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯩꯅꯣ 9.5ꯒꯤ ꯂꯣꯇꯁꯀꯤ ꯀ꯭ꯔꯤꯝ ꯄꯣꯔꯛꯑꯦꯕ ꯍꯥꯏꯗꯤ ꯗꯦ ꯀ꯭ꯔꯤꯝ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯑꯗꯩ ꯐꯥꯎꯟꯗꯦꯁꯟ ꯀꯔꯤ ꯄꯨꯝꯅꯃꯛ ꯁꯨꯅ ꯄꯨꯔꯛꯄꯅꯦ ꯂꯨꯄꯥ ꯂꯤꯁꯤꯡ 9.5 ꯊꯣꯛꯈꯤꯑꯕ ꯑꯗꯨꯒ ꯐ꯭ꯔꯤ ꯄꯤꯔꯛꯄꯅꯦ ꯁꯤꯒꯤꯁꯦ ꯀ꯭ꯔꯤꯝ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯧꯔꯛꯄꯗ ꯄꯩꯁꯥ ꯌꯥꯝꯕꯗꯨꯒꯅꯦ ꯃꯣꯏꯅ ꯐ꯭ꯔꯤ ꯄꯤꯔꯛꯏꯕ ꯁꯤꯕꯥ ꯂꯂꯥꯅꯤ ꯑꯗꯨꯒꯒꯤ ꯄꯣꯏꯂꯥꯄꯨꯜ ꯌꯧꯔꯦ ꯑꯗꯨꯒꯒꯤ ꯂꯈꯤꯄꯨꯔ ꯍꯥꯏꯗꯤ ꯂꯈꯤꯄꯨꯔ ꯁꯥꯏꯠꯀꯤꯅꯦꯕꯀꯣ ꯖꯤꯔꯤꯗꯒꯤ ꯂꯥꯛꯄꯗꯗꯤ ꯀꯔꯤ ꯍꯥꯟꯅ ꯐꯪꯒꯦ ꯂꯈꯤꯄꯨꯔ ꯍꯥꯟꯅ ꯐꯪꯕ꯭ꯔꯣ ꯁꯤꯕꯥ ꯂꯂꯥ ꯑꯗꯨꯒ ꯄꯣꯏꯂꯥꯄꯨꯜ ꯌꯧꯔꯦ ꯑꯗꯨꯒ ꯂꯈꯤꯄꯨꯔ ꯖꯤꯔꯤꯗꯒꯤ ꯂꯥꯛꯄꯗꯩ ꯂꯈꯤꯄꯨꯔ ꯐꯪꯗꯣꯏꯅꯦ ꯑꯗꯨ ꯃꯊꯪꯗ ꯄꯣꯏꯂꯥꯄꯨꯔꯗꯨ ꯃꯊꯪꯗ ꯁꯤꯜꯕꯥ ꯐꯪꯗꯣꯏꯅꯦꯕꯀꯣ ꯇꯣꯝꯕꯤ ꯅꯪꯁꯨ ꯂꯥꯏꯞꯇ ꯂꯥꯛꯎꯅ ꯆꯦꯁꯦ ꯁꯨꯝ ꯎꯔꯒ ꯅꯣꯛꯅꯤꯡꯂꯛꯄ ꯑꯩ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯣꯛꯅꯤꯡꯉꯤꯗꯣ ꯑꯩ ꯃꯤꯠ ꯃꯤꯠ ꯅꯨꯡꯉꯥꯏꯇꯅ ꯇꯧꯋꯤꯅꯦ ꯑꯩꯁꯦ ꯃꯤꯠ ꯅꯨꯡꯉꯥꯏꯇꯦꯕ ꯁꯣꯁꯥꯏꯠꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯄꯥꯕꯁꯦ ꯃꯤꯠꯁꯦ ꯎꯕ ꯑꯣꯏꯗꯧꯕꯩ ꯇꯧꯔꯦꯕ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯅꯤꯗ ꯇꯨꯝꯅꯤꯡꯂꯕꯣ ꯏꯆꯦ ꯇꯨꯝꯅꯤꯡꯗꯦ ꯑꯩ ꯀꯩꯒꯤ ꯇꯨꯝꯅꯤꯡꯗꯅ ꯑꯩ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯁꯪꯁꯨ ꯃꯅꯤꯄꯨꯔ ꯁꯪꯀꯔꯁꯦ ꯃꯅꯤꯄꯨꯔꯒꯤꯔ ꯃꯥꯅꯤ ꯇꯣꯝꯕ ꯁꯪꯀꯔꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯄꯥꯠꯁꯣꯏ ꯄꯥꯠ 3 ꯍꯥꯏꯌꯦ ꯄꯥꯠꯁꯣꯏ ꯄꯥꯠ 3 ꯍꯥꯏꯌꯦ
ꯀꯩꯅꯣꯁꯦ ꯇꯣꯝꯕꯁꯦ ꯄꯥꯠꯁꯣꯏ ꯄꯥꯠ ꯍꯥꯏꯅ ꯂꯩꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗꯁꯨ ꯍꯣꯏ ꯏꯆꯦ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯑꯩꯁꯨ ꯂꯥꯛꯑꯦ ꯑꯅꯤꯇꯥ ꯅꯪ ꯉꯥꯏꯔꯝꯃꯤꯅꯤ ꯑꯅꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯄ꯭ꯔꯦꯃꯤꯅ ꯄ꯭ꯔꯦꯃꯤ ꯉꯁꯥꯏꯗꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦꯕꯣ ꯍꯪꯕꯤꯗꯦꯕꯣ ꯑꯉꯛꯄ ꯃꯤꯅꯤꯕꯣ ꯑꯗꯒꯤ ꯀꯩꯕ ꯊꯧꯅꯥ ꯀꯩꯅꯣ ꯁꯪꯀꯔꯖꯤ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯁꯦ ꯅꯤꯡꯁꯤꯡꯉꯛꯅ ꯍꯪꯉꯛꯏꯅꯦꯕ ꯔꯣꯁꯅꯤ ꯊꯧꯅꯥꯎꯖꯝ ꯂꯩꯌꯦ ꯂꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯔꯣꯁꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯂꯩꯔꯣ ꯑꯗꯨꯝ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯏꯁꯜꯂꯛꯑꯣ ꯆꯤꯡꯂꯦꯟ ꯁꯅꯥ ꯏꯆꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯟꯗ꯭ꯔꯕꯇꯤ ꯀꯧꯔꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯤ ꯍꯧꯖꯤꯛ ꯍꯥꯏꯌꯦ ꯑꯣ ꯅꯨꯡꯊꯥꯡꯗ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯔꯣ ꯗꯥ ꯇꯣꯝꯕ ꯄꯥꯠꯁꯣꯏꯗ ꯄꯋꯥꯔ ꯂꯨꯝ ꯁꯥꯕꯗꯣ ꯈꯪꯕ꯭ꯔꯣ ꯍꯥꯏꯕ ꯄꯥꯠꯁꯣꯏꯗ ꯄꯋꯥꯔꯂꯨꯝ ꯁꯥꯕꯗꯣ ꯈꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯀꯩꯕ ꯔꯣꯁꯅꯤ ꯊꯧꯅꯥꯎꯖꯝ ꯔꯣꯁꯅꯤꯅ ꯆꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯆꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯦꯅ ꯈꯜꯂꯤꯅꯦ ꯈꯟꯕꯇꯃꯛ ꯑꯣꯏꯔꯦ ꯑꯩꯁꯦ ꯂꯥꯛꯄꯗꯤ ꯆꯠꯄꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯅꯅꯤꯗꯣ ꯁꯪꯀꯔꯖꯤ ꯃꯅꯤꯄꯨꯔꯤ ꯃꯤ ꯈꯔ ꯄꯨꯁꯜꯂꯛꯑꯣ ꯁꯪꯀꯔꯖꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯈꯔ ꯄꯨꯁꯜꯂꯛꯑꯣ ꯁꯪꯀꯔꯖꯤ ꯀꯩꯅꯣꯅꯦ ꯅꯪ ꯐꯦꯁꯕꯨꯛ ꯄꯥꯏꯕ꯭ꯔꯣ ꯁꯪꯀꯔꯖꯤꯠ ꯐꯦꯁꯕꯨꯛ ꯄꯥꯏꯕ꯭ꯔꯣ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯞꯇ ꯂꯥꯛꯏꯕ ꯃꯌꯥꯝ ꯐꯦꯁꯕꯨꯛ ꯄꯥꯏꯕ ꯃꯤ ꯌꯥꯎꯕꯤꯕ꯭ꯔꯣ ꯁꯤꯗ ꯄꯅꯤꯔ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯈꯤꯕꯗꯣ ꯍꯣ ꯀꯥꯎꯊꯣꯛꯏꯅꯤ ꯀꯩꯕ ꯔꯣꯁꯅꯤꯅ ꯀꯩꯅꯣꯅꯦ ꯆꯠꯈꯔꯦꯅꯦ ꯔꯣꯁꯅꯤꯅ ꯁꯨꯝ ꯀꯣꯏꯔꯒꯣ ꯍꯣꯏ ꯀꯣꯏꯖꯔꯛꯀꯦ ꯔꯣꯁꯅꯤ ꯑꯩꯁꯦ ꯀꯨꯏꯔꯦ ꯃꯅꯤꯄꯨꯔꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯛꯏꯁꯦ ꯆꯠꯄ ꯉꯝꯗꯗꯅ ꯑꯗꯨꯝ ꯇꯧꯔꯤꯅꯦꯕ ꯑꯩ ꯉꯥꯛ ꯌꯥꯎꯔꯒꯦꯀꯣ ꯌꯥꯎꯒꯦꯀꯣ ꯂꯣꯏꯁꯜꯂꯤ ꯍꯥꯏꯕ ꯍꯣꯏ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯥꯎꯔꯝꯃꯣ ꯅꯪ ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯅ ꯆꯦ ꯏꯟꯖꯥꯡꯗꯤ ꯍꯪꯗꯅ ꯀꯥꯟꯅꯗꯦ ꯍꯤꯟꯖꯥꯡ ꯍꯪꯗꯅ ꯀꯥꯟꯅꯗꯦ ꯍꯥꯏꯌꯦ ꯑꯗꯣ ꯍꯥꯏꯔꯛꯑꯣꯅ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯤ ꯏꯂꯤꯁꯥ ꯊꯣꯡꯕꯒ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯅ ꯑꯩꯅꯗꯤ ꯎꯕ ꯐꯪꯗꯕꯅꯤꯅ ꯄꯪꯍꯥꯏ ꯍꯩꯖꯜꯂꯛꯑꯕꯗꯣ ꯅꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯋꯥꯈꯜꯗꯨꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯩꯁꯨ ꯑꯗꯨꯅꯅꯤꯗ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯏꯪꯉꯤꯌꯦ ꯑꯗꯨꯗꯤ ꯋꯦꯗꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯍꯦꯟꯖꯟꯅ ꯏꯪꯕꯗꯣ ꯑꯣꯏꯗꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯩ ꯁ꯭ꯄꯣꯔꯇꯤꯡ ꯃꯆꯥ ꯑꯃꯒ ꯁꯣꯜꯁꯤꯃ ꯑꯗꯨꯝ ꯄꯥꯏꯁꯜꯂꯒ ꯑꯗꯨꯝ ꯂꯩꯁꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯏꯪꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯌꯥꯝ ꯏꯪꯉꯤꯀꯣ ꯇꯧꯔꯦ ꯍꯥꯏꯕꯀꯣ ꯔꯣꯁꯅꯤ ꯊꯧꯅꯥꯎꯖꯝꯅ ꯌꯥꯎꯋꯦ ꯑꯗꯣ ꯔꯣꯁꯅꯤ ꯑꯩꯒꯤꯅꯦ ꯐꯦꯁꯕꯨꯛꯇ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯅ ꯄꯦꯖ ꯂꯩꯕꯅꯦꯕ ꯑꯗꯨꯒꯤ ꯄꯦꯖꯇꯨꯁꯨ ꯈꯔ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯑꯩꯗꯣ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕ ꯉꯝꯗꯅ ꯂꯩꯔꯦꯕ ꯄꯦꯖꯀꯤꯗꯣ 5,000ꯗ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯌꯧꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯌꯦ ꯌꯧꯗꯤ ꯌꯧꯗ꯭ꯔꯣꯕꯅꯦ ꯈꯤꯇꯪ ꯉꯥꯏꯔꯕꯅꯦ ꯑꯗꯨ ꯌꯧꯔꯒꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯌꯧꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯈꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯂꯥꯏꯛ ꯅꯠꯇꯦ ꯍꯥꯏꯕ ꯐꯣꯂꯣꯁꯨ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯂꯥꯏꯛ ꯇꯧꯕꯅꯦ ꯌꯥꯗꯦꯕ ꯐꯣꯂꯣ ꯃꯊꯧ ꯇꯥꯔꯤꯕ ꯑꯩꯗꯣ ꯐꯣꯂꯣ ꯇꯃꯛ ꯉꯥꯏꯔꯦ ꯑꯇꯩꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯔꯣꯁꯅꯤ ꯊꯧꯅꯥꯎꯖꯝꯅ ꯆꯦ ꯅꯪ ꯐ꯭ꯔꯦꯟ ꯑꯣꯏꯌꯦ ꯆꯦ ꯅꯪ ꯐ꯭ꯔꯦꯟ ꯑꯣꯏꯌꯦ ꯑꯣ ꯐꯦꯁꯕꯨꯛꯀꯤꯔꯣ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯄꯦꯖꯇꯨꯁꯨ ꯌꯦꯡꯉꯣ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇꯗꯤꯅꯦ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯅ ꯑꯩ ꯐꯥꯔꯁꯇ ꯐꯦꯁꯕꯨꯛꯀꯤ ꯃꯤꯡꯗꯣ ꯊꯝꯃꯝꯕꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯄꯦꯖꯁꯤꯁꯨ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯅ ꯂꯩꯔꯦ ꯐꯦꯁꯕꯨꯛꯇꯁꯨ ꯑꯃꯨꯛ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯅꯤꯗꯣ ꯆꯌꯦꯠꯅꯔꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡꯗꯣ ꯆꯟꯗ꯭ꯔꯕꯇꯤ ꯃꯨꯇꯨꯝ ꯍꯥꯏꯅ ꯑꯩꯅ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯦ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯂꯥꯏꯛꯀ ꯇꯧꯔꯦ ꯍꯣꯏ ꯑꯅꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯅꯦ ꯑꯩꯗꯤ ꯊꯥꯅꯤꯡꯗꯦꯕ ꯑꯗꯣ ꯌꯦꯡꯉꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯄꯦꯠ ꯀꯌꯥꯗꯅꯣ ꯑꯩ ꯃꯨꯟꯅ ꯈꯪꯖꯗꯦꯕꯣ ꯍꯥꯏꯕꯀꯣ ꯇꯣꯝꯕ ꯄꯦꯛ ꯀꯌꯥꯗꯅꯣ ꯍꯥꯏꯌꯦ ꯁꯪꯀꯔꯖꯤꯗꯨ ꯇꯣꯝꯕꯅ ꯍꯥꯏꯔꯤꯁꯤ ꯌꯦꯡꯉꯨꯁꯦ ꯄꯦꯛ ꯀꯌꯥꯗꯅꯣ ꯑꯩ ꯃꯨꯟꯅ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯕ ꯐꯦꯁꯕꯨꯛ ꯑꯩ ꯄꯥꯏꯌꯦ ꯄ꯭ꯔꯦꯃꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯐꯣꯂꯣ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯌꯦꯡꯉꯣ ꯑꯝꯇꯪ ꯐꯣꯂꯣ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯆꯦꯛ ꯑꯝꯇꯪ ꯇꯧꯔꯣ ꯇꯧꯗꯕ ꯑꯣꯏꯔꯒꯗꯤ ꯈꯔ ꯇꯧꯁꯜꯂꯝꯃꯣ ꯑꯩ ꯃꯤ 10 ꯈꯛꯇꯪ ꯉꯥꯏꯔꯕꯅꯦ ꯑꯩꯁꯦ 5K ꯌꯧꯒꯗꯕ ꯉꯁꯤꯗꯤ ꯀꯥꯗꯦꯕ ꯅꯍꯥꯟꯒꯩꯗꯤ ꯑꯗꯨꯝ 100 ꯑꯞꯇ ꯑꯗꯨꯃꯥꯏꯅ ꯀꯥꯏꯑꯕ ꯌꯥꯝ ꯍꯦꯟꯅ ꯀꯥꯏꯕꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯀꯥꯗꯦ 70 ꯃꯌꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯏꯑꯕ ꯑꯗꯨꯅ ꯑꯣꯏꯕ ꯉꯝꯗꯦ ꯑꯩꯗꯤ ꯉꯁꯤꯁꯦ ꯃꯣꯅꯤꯇꯥꯏꯖ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯦ ꯂꯤꯛꯄꯗꯒꯤ ꯑꯣꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯉꯁꯤꯁꯦ ꯁꯪꯀꯔꯖꯤꯠꯇꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯌꯦ ꯇꯣꯝꯕ ꯁꯪꯀꯔꯖꯤꯠꯁꯨ ꯏꯝꯐꯥꯜꯒꯤꯅꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯗꯣ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯗꯤ ꯀꯗꯥꯏꯒꯤꯅꯣꯗꯤ ꯑꯩ ꯈꯪꯗꯦꯕꯣ ꯀꯩꯅꯣ ꯃꯐꯝ ꯍꯥꯏꯕꯅꯤꯅꯦ ꯃꯥꯒꯤꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯈꯤꯕꯅꯤꯅꯦ ꯀꯩꯅꯣ ꯃꯐꯝ ꯍꯥꯏꯕꯅꯤꯅꯦ ꯁꯪꯀꯔꯖꯤꯠꯅꯦ ꯍꯥꯏꯕ ꯐꯦꯁꯕꯨꯛ ꯄꯥꯏꯌꯦ ꯆꯦ ꯑꯩ ꯃꯤꯡꯁꯦ ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯣꯏ ꯁꯪꯀꯔꯖꯤꯠ ꯑꯩꯅꯦ ꯅꯪꯉꯣꯟꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯀꯦꯀꯣ ꯑꯗꯣ ꯑꯗꯨꯒꯅꯦ
ꯑꯩꯒꯤ ꯄꯦꯖꯇꯣ ꯅꯪ ꯐꯣꯂꯣ ꯈꯔ ꯇꯧꯁꯟꯕꯤꯔꯧꯀꯣ ꯑꯩꯒꯤ ꯄꯦꯖ ꯃꯃꯤꯡ ꯍꯥꯏꯔꯒꯅ ꯑꯁꯤꯒꯤ ꯃꯤꯡꯁꯦ ꯑꯗꯨꯝ ꯂꯩꯕꯅꯦ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨ ꯑꯩꯒꯤ ꯃꯁꯛ ꯎꯔꯒꯗꯤ ꯅꯣꯏ ꯑꯗꯨꯝ ꯈꯪꯒꯅꯤꯅ ꯑꯩꯒꯤ ꯒ꯭ꯔꯨꯞ ꯐꯣꯇꯣꯔ ꯀꯩꯅꯣꯝ ꯊꯝꯕꯅꯦꯕ ꯄ꯭ꯔꯦꯃꯤ ꯍꯦꯁꯅꯥꯝꯅ ꯏꯆꯦ ꯑꯅꯤꯇꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯝꯒꯤ ꯂꯥꯏꯞꯇꯁꯨ ꯂꯥꯛꯎꯗꯅ ꯍꯣꯏ ꯑꯅꯤꯇꯥ ꯀꯩꯅꯣꯒꯤ ꯄ꯭ꯔꯦꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯊꯤꯟ ꯄꯨꯡ 1ꯗ ꯊꯥꯕꯅꯦ ꯑꯗꯨ ꯈꯔ ꯌꯥꯎꯕꯤꯌꯨ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯅꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯆꯪꯉꯗꯤ ꯑꯗꯨꯝꯅꯦ ꯀꯥꯎꯟꯠ ꯑꯣꯏꯗꯅꯀꯣ ꯃꯁꯤꯡꯗꯣ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯑꯃ ꯂꯩꯇ꯭ꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯪꯕꯤꯌꯨ ꯁꯪꯀꯔꯖꯤꯅ ꯆꯦꯒꯤ ꯑꯩꯒ ꯐ꯭ꯔꯦꯟ ꯑꯣꯏꯌꯦ ꯐꯦꯁꯕꯨꯛꯇ ꯍꯥꯏꯅ ꯍꯥꯏꯕ ꯀꯩꯅꯣ ꯊꯧꯅꯥꯖꯔꯣꯁꯤꯅꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩ ꯃꯤ ꯌꯥꯝꯃꯟꯕꯒꯤ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯐ꯭ꯔꯦꯟ ꯂꯤꯁꯇꯁꯨ 4,000 ꯑꯗꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔ 4,000ꯗꯤ ꯐꯥꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯗꯨ ꯌꯥꯝꯃꯕꯅꯦꯕ ꯑꯩꯒꯤꯁꯨ ꯐ꯭ꯔꯦꯟ ꯂꯤꯁꯇꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯍꯥꯏꯁꯤꯅꯅꯦ ꯐꯦꯁꯕꯨꯛꯀꯤ ꯐ꯭ꯔꯦꯟꯒꯤ ꯑꯗꯨꯒꯨꯝꯕꯗ ꯅꯠꯇꯦꯕ ꯑꯩ ꯍꯥꯏꯁꯦ ꯄꯦꯖ ꯑꯃ ꯑꯩꯅ ꯇꯣꯉꯥꯟꯅ ꯂꯩꯕꯅꯦ ꯐ꯭ꯔꯦꯟ ꯂꯤꯁꯀꯤꯗꯣ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯃꯃꯤꯡꯗꯣ ꯆꯟꯗ꯭ꯔꯕꯇꯤ ꯃꯨꯇꯨꯝ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯂꯩꯕꯅꯦꯕ ꯑꯗꯨ ꯄꯦꯖꯇꯅ ꯀꯁꯥꯔ ꯅꯤꯉꯣꯜ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯄꯦꯖꯀꯤꯗꯣ ꯑꯗꯨꯏꯗꯣ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯕ ꯑꯗꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯐꯣꯂꯣꯗꯣ ꯇꯧꯕ ꯍꯩꯇ꯭ꯔꯒꯅ ꯑꯩꯒꯤ ꯄꯦꯖꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯥꯛꯄꯗꯅꯦ ꯚꯤꯗꯤꯑꯣꯗꯨꯒ ꯅꯪ ꯂꯥꯏꯛ ꯇꯧꯔꯛꯑꯣꯕ ꯅꯠꯇ꯭ꯔꯒꯅ ꯀꯃꯦꯟ ꯑꯃ ꯏꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯑꯩ ꯅꯉꯣꯟꯗ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯒꯤ ꯑꯣꯞꯁꯟꯗꯣ ꯅꯉꯣꯟꯗ ꯊꯥꯔꯛꯀꯦ ꯍꯪꯗꯅ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯈꯨꯟ ꯍꯥꯏꯅ ꯍꯪꯒꯥꯝ ꯍꯪꯗꯅ ꯀꯥꯟꯅꯗꯦꯁꯦ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯈꯨꯍꯥꯏꯅꯦ ꯍꯪꯒꯥꯝ ꯀꯩꯅꯣ ꯁꯪꯀꯔꯖꯤꯅ ꯍꯥꯏꯔꯛꯏꯁꯦ ꯄ꯭ꯔꯦꯃꯤꯅ ꯀꯟꯅ ꯅꯣꯛꯁꯜꯂꯤꯀꯣ ꯁꯪꯀꯔꯖꯤꯅ ꯗꯥ ꯇꯣꯝꯕ ꯑꯩ ꯊꯧꯕꯥꯜꯗꯩꯅꯦ ꯍꯣꯏ ꯊꯧꯕꯥꯜꯗꯩꯅꯦ ꯍꯥꯏꯕꯅꯦ ꯀꯥꯎꯊꯣꯛꯎꯔꯦ ꯑꯗꯨꯅꯦ ꯑꯩꯗꯤ ꯆꯤꯟꯗ ꯂꯩꯇꯦꯕ ꯌꯥꯡꯁꯨ ꯌꯥꯝ ꯀꯥꯎꯒꯜꯂꯦꯕ ꯑꯩꯁꯦ ꯊꯧꯕꯥꯜꯗꯩꯅꯦ ꯗꯥ ꯇꯣꯝꯕ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯍꯣꯏꯑꯕ ꯔꯣꯁꯅꯤ ꯇꯧꯅꯥꯎꯖꯝꯅ ꯍꯣꯏ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯔꯣꯁꯅꯤ ꯀꯩꯅꯣ ꯀꯣꯟꯖꯝ ꯕ꯭ꯂꯣꯛꯅ ꯏꯕꯥꯏꯗꯤ ꯅꯣꯏ ꯏꯕꯥꯏꯗꯣ ꯁꯤꯗ ꯒꯦꯝ ꯁꯥꯟꯅꯔꯤ ꯃꯥ ꯑꯌꯨꯛꯊꯤꯟꯗ ꯃꯥ ꯗ꯭ꯌꯨꯇꯤ ꯇꯧꯔꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯑꯦꯅ ꯑꯗ ꯃꯥ ꯍꯧꯖꯤꯛ ꯒꯦꯝ ꯁꯥꯟꯅꯔꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯑꯩꯒ ꯃꯨꯛꯕꯥꯡ ꯇꯧꯁꯤꯅꯦ ꯂꯥꯛꯑꯣ ꯑꯩ ꯑꯅꯤꯇꯥ ꯅꯪ ꯑꯣꯏꯅ ꯂꯥꯛꯑꯣ ꯅꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯉꯒ ꯑꯗꯨꯝ ꯍꯦꯛꯇ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯝꯒꯦ ꯏꯁꯇꯦꯁꯟꯗ ꯄ꯭ꯔꯦꯃꯤ ꯍꯦꯁꯇꯥꯝꯅ ꯑꯅꯤꯇꯥ ꯅꯪꯒꯤ ꯑꯃꯗꯣ ꯑꯣꯏꯈ꯭ꯔꯕꯣ ꯃꯣꯅꯣꯒꯤꯗꯣ ꯑꯣꯏꯈ꯭ꯔꯕꯣ ꯅꯪꯒꯤꯗꯣ ꯑꯩꯅ ꯑꯗꯨ ꯍꯥꯟꯅ ꯆꯥꯡꯅ ꯇꯧꯁꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯇꯧꯗ꯭ꯔꯤꯕꯣ ꯇꯣꯝꯕꯤ ꯊꯣꯛꯆꯣꯝꯅ ꯑꯩꯁꯦ ꯆꯍꯤ 35 ꯄ꯭ꯂꯥꯁꯅꯤ ꯍꯥꯏꯌꯦ ꯇꯣꯝꯕꯁꯦ ꯁꯪꯀꯔꯖꯤ ꯇꯣꯝꯕꯁꯦ ꯆꯍꯤ 35 ꯄ꯭ꯂꯥꯁꯅꯦ ꯍꯥꯏꯌꯦ ꯅꯉꯣꯟꯗꯗꯤ ꯌꯥꯝ ꯍꯜꯂꯦ ꯇꯣꯝꯕ ꯁꯪꯀꯔꯖꯤꯠꯇꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯄ꯭ꯔꯦꯃꯤ ꯏꯁꯅꯥꯝꯅ ꯅꯣꯏ ꯂꯣꯏꯔꯦꯀꯣ ꯏꯆꯦ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯍꯥꯏꯕꯀꯣ ꯍꯣꯏ ꯄ꯭ꯔꯦꯃꯤ ꯌꯥꯔꯅꯤꯀꯣ ꯄꯨꯡ ꯑꯃꯔꯣꯝ ꯑꯗꯨꯃꯥꯏꯅ ꯄꯨꯡ ꯑꯃꯕꯨꯗꯤ ꯐꯥꯗ꯭ꯔꯦ ꯄꯨꯡ ꯑꯃꯔꯣꯝ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯍꯣꯏ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯌꯦꯡꯁꯨ ꯑꯗꯨم ꯂꯥꯛꯎꯀꯣ ꯅꯪ ꯉꯝꯃꯒꯗꯤ ꯄꯨꯡ 7ꯗꯒꯤ ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯒꯅꯤ ꯅꯥꯏꯔꯦꯛ ꯇꯧꯗ꯭ꯔꯒꯗꯤ ꯇꯣꯝꯕ ꯊꯣꯛꯁꯨꯅ ꯄ꯭ꯔꯦꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯣꯝꯕ ꯃꯥ ꯑꯉꯥꯡ ꯃꯆꯥ ꯂꯩꯕꯅꯦ ꯑꯗꯒꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯍꯤꯡ ꯅꯣꯡꯖꯥꯏꯗ ꯑꯃꯨꯛ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯇꯧꯋꯤ ꯃꯥ ꯇꯨꯝꯁꯤ ꯐꯥꯔꯣꯏꯕ ꯑꯗꯨꯅ ꯃꯥ ꯊꯣꯛꯑꯒꯦ ꯍꯥꯏꯔꯤꯕ ꯂꯥꯏꯚ ꯊꯥꯔꯤꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯤꯁꯤꯡꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯔꯤꯃꯤꯅꯀꯣ ꯑꯃꯁꯨ ꯀꯃꯦꯟ ꯏꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯑꯗꯣ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯃꯊꯧꯗꯣ ꯇꯥꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯗꯩ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯑꯩꯁꯦ ꯈꯔ ꯆꯤꯜꯂꯤꯅꯤ ꯊꯕꯛ ꯀꯜꯂꯤꯌꯦ ꯁꯨꯕꯤꯌꯨ ꯑꯅꯤꯇꯥ ꯊꯕꯛ ꯁꯨꯕꯤꯌꯨ ꯍꯣꯏ ꯆꯦꯒꯤ ꯁꯛ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯅꯤꯌꯦ ꯆꯦꯗꯤ ꯐꯖꯕꯅꯤꯅ ꯑꯩꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯕ ꯁꯛꯅꯤꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯑꯗꯒꯤ ꯂꯨꯋꯥꯡ ꯁꯠ ꯄꯥꯎꯍꯦ ꯄꯥꯕ ꯀꯩꯅꯣ ꯇꯧꯗꯅ ꯃꯤꯠꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯑꯗꯨꯅꯅꯤꯅꯦ ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ ꯉꯁꯥꯏꯗꯒꯤ ꯇꯣꯝꯕꯤꯁꯨ ꯀꯧꯔꯛꯎ ꯇꯣꯝꯕꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯇꯧꯔꯝꯃꯤꯅꯦ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯅꯤꯡꯉꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯍꯣꯏ ꯄ꯭ꯔꯦꯃꯤ ꯇꯨꯝꯃꯨꯔꯣꯀꯣ ꯀꯦꯀꯦ ꯕꯥꯏ ꯕꯥꯏ ꯅꯦꯍꯥ ꯄꯥꯏꯔꯛꯑꯦ ꯆꯦ ꯅꯦꯍꯥ ꯀꯗꯥꯏꯅꯣ ꯅꯦꯍꯥ ꯅꯪꯕꯨ ꯅꯆꯦꯅ ꯉꯁꯥꯏꯗꯩ ꯉꯥꯏꯅ ꯂꯩꯔꯛꯏꯅꯤ ꯏꯆꯦ ꯀꯩ ꯍꯤꯟꯖꯥꯡ ꯑꯣꯏꯔꯒꯦ ꯉꯁꯤꯗꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯆꯤꯛꯀꯦꯟ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯏꯁꯟꯅ ꯅꯦꯍꯥ ꯀꯃꯦꯟ ꯀꯜꯂꯦ ꯁꯥꯎꯔꯛꯄ ꯇꯥꯔꯦ ꯏꯆꯦ ꯅꯦꯍꯥ ꯀꯃꯦꯟ ꯀꯜꯂꯦ ꯁꯥꯎꯔꯛꯄ ꯇꯥꯔꯦ ꯏꯆꯦ ꯍꯥꯏꯌꯦ ꯊꯣꯏ ꯁꯅꯥ ꯂꯥꯏꯗꯟ ꯑꯩ ꯅꯦꯍꯥ ꯄꯥꯈ꯭ꯔꯕꯅꯦ ꯑꯩꯕꯨ ꯀꯩꯅꯣꯅꯦ ꯁꯥꯎꯔꯣꯏꯍꯦ ꯆꯦ ꯁꯥꯎꯔꯣꯏꯍꯦ ꯗꯥ ꯁꯪꯀꯔꯖꯤꯠ
ꯎꯗꯩꯅꯤ ꯎꯗ ꯇꯧꯏꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯇꯣꯝꯕꯤ ꯌꯥꯎꯕ꯭ꯔꯣ ꯍꯥꯏ ꯈꯪꯗꯦꯅꯦ ꯇꯣꯝꯕꯤꯗꯣ ꯑꯩꯒꯤ ꯂꯥꯏꯚ ꯌꯦꯡꯉꯝꯕꯅꯦ ꯃꯥ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯀꯩꯅꯣꯝ ꯍꯪꯉꯛꯄ ꯑꯗꯨ ꯁꯣꯝꯗ ꯃꯦꯁꯦꯟꯖꯔꯗ ꯍꯪꯉꯛꯄ ꯑꯗꯣ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯗꯤ ꯈꯪꯗꯦ ꯅꯤꯜꯀꯥꯟꯇ ꯂꯥꯏꯁ꯭ꯔꯝꯅ ꯀ꯭ꯂꯣꯁ ꯃꯥꯏ ꯑꯥꯏꯁ ꯑꯦꯟ ꯇꯣꯞ ꯗ ꯒꯨꯗ ꯀꯩꯀꯩꯅꯣ ꯁꯤꯡꯒꯤꯡ ꯗ ꯁꯣꯡ ꯀꯥꯏꯅ ꯍꯥꯏꯒꯠꯂꯦ ꯃꯥꯏ ꯄꯦꯝꯃ ꯅꯪꯕꯨ ꯃꯩꯇꯩ ꯅꯠꯇ꯭ꯔꯕꯅꯦ ꯃꯩꯇꯩꯔꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯧꯗꯅ ꯅꯆꯦ ꯑꯩꯈꯣꯏ ꯃꯤꯠ ꯅꯥꯒꯁꯦ ꯃꯑꯣꯡ ꯆꯥꯗꯕꯁꯦ ꯏꯪꯂꯤꯁꯇꯒ ꯏꯁꯜꯂꯕꯅꯦ ꯀꯣꯛꯀꯁꯦ ꯎꯔꯨ ꯂꯩꯈꯠꯂꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯊꯣꯏꯁꯅꯥ ꯑꯩ ꯅ꯭ꯌꯨ ꯐ꯭ꯔꯦꯟꯅꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯁꯅꯥ ꯀꯩꯀꯩꯅꯣ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ ꯑꯗꯣ ꯀꯗꯥꯏꯅꯣ ꯁꯨꯁꯤꯂꯥ ꯅꯪ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯃꯤꯅꯦ ꯅꯆꯦꯅ ꯅꯦꯍꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦꯕ ꯅꯦꯍꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯥ ꯃꯃꯤꯡꯁꯦ ꯁꯨꯁꯤꯂꯥ ꯍꯥꯏꯅ ꯂꯩꯈꯤꯕꯁꯤꯒ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤꯀꯣ ꯁꯪꯀꯔꯖꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯅꯦꯍꯥꯕꯨ ꯃꯐꯝꯗ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯐ ꯍꯧꯈꯤꯗꯣꯏ ꯅꯦꯍꯥꯁꯦ ꯄꯨꯔꯒ ꯂꯥꯛꯀꯗꯕꯅꯤꯀꯣ हिंदी आती है आपको थोड़ा थोड़ा आती है इतना नहीं आती मुझे क्या है वो सोयबम सुशीलाना हंगदना कानदे हाइबको वांखेमना नुंगाइरिबो नुंगाइरी सिना वांखेम नुंगाइरी सिना वांखेम हाइसे कनाना देखी नंग चलाबो देखी कहीं जंग चागे ꯑꯣ ꯗꯦꯛꯀꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯃꯌꯥꯝ ꯀꯣꯃꯦꯟꯁꯦ ꯈꯔ ꯌꯥꯝꯅ ꯏꯁꯜꯂꯛꯑꯣꯕ ꯀꯣꯃꯦꯟꯁꯦ ꯃꯌꯥꯝ ꯌꯥꯝꯃꯛꯑꯒꯅꯦ ꯑꯩꯒꯤ ꯁꯣꯟꯗ ꯀꯩꯅꯣꯁꯦ ꯍꯦꯟꯒꯠꯂꯛꯏꯁꯦ ꯎꯕ꯭ꯔꯥ ꯑꯗꯨꯅꯅꯤꯅ ꯍꯥꯏꯗꯣ ꯅꯣꯏ ꯀꯣꯃꯦꯟ ꯈꯔ ꯏꯁꯜꯂꯛꯑꯣꯕ ꯂꯩꯔꯤꯕ ꯃꯤ ꯈꯔꯁꯦ ꯑꯗꯨꯝ ꯀꯣꯃꯦꯟꯁꯦ ꯈꯔ ꯌꯥꯝꯅ ꯏꯁꯜꯂꯛꯑꯣꯕ ꯔꯤꯇꯥꯔꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯅꯤꯡꯉꯣꯜ ꯍꯣꯏ ꯍꯣꯏ ꯔꯤꯇꯥꯔꯟ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔ ꯀꯃꯦꯟ ꯑꯃ ꯊꯥꯗꯔꯝꯃꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ नीलकांत लाइसम हाय आई एम SRK अदगी कैबान बसमें अगर हिंदी आती है आपको तो मैं बोलना चाहूँगा मैं आपसे बहुत ज़्यादा प्यार करती हूँ कायने होय होय अदगी कहीं हाई मांगरे नंकम चादी कई सब्जी तौरी है तुमो इचे कई तुम्दोने तुम्खिरोय ngahak waline ai kona lageko ho anita adum lao aina loiramdaba tar adum changbiro ngahaktanga aroibagi mikupto anita wari ngahaktanga sanagisiaba pung 11 da loidoine hayang amuk live chalage ngasigidi thoage kun ngauge ma chinglen sana adum fajana chatlo yamna kaino to num haidi adum chatlo cheksana chatpiu haibako kijaida cheksana chatpiu thoya kaiba chinglen sana fajana cheksana chatpiu पुरागबुदी लाके अदो नेहा से एग्जाम लोइरब्रा खंगदिए नेहा नंगी एग्जाम लोइरबो डेट क्या लोइदोइनो हाइदे लोइदौरे हाइरे मान हाना आंसर पी लेरमे हाइबा इना उद्रिगाइदा सिला वांगे गुवाहाटी दैनी थैंक यू सिना वांगे माइसे अकोई कइनोरा खंगदेने ब्रेना आप कहाँ से हो मैं सिलचर से हूँ होई चे कमेंट्सू तौरमगे हाइबको थोइसिनाम हो कमेंट तौरमुको अदगी लाइसमना हाइरेको थोइसना आई हयेंग दुम तौरके ngasidi ai live se loiraga मोबाइल पारoi dum tumdorobane आप कहाँ से हो मैं सिलचर से हूँ सोयबम सुशीला डेट 16 लोइदोइनी चे आइबा डेट 16 दा लोइरनी आए शंकर जी सिला कइनोगी नेहागी एग्जाम से डेट 16 दा लोइरनी असम में कहाँ से हो मैं सिलचर से हूँ लाइसमना नो है मुझे मिलोगी करीनो मान तो कलेजिबो बेम नंग वीडियो याम नुंगाये सिना होय थैंक यू इचे दुम जेंबियो असोय मफमदुसु दुम कमेंट तौरगा हाइबिरो कमेंट इरगा हाइबिरमो हेलो व्हाट्सअप नीलकांत लाइसम आई एम किड किट ओ ओ चकचारबो अनबॉक्सिंग बेना मुझे मिलोगी हाँ ज़रूर मिलूँगी आ जाओ ज़रूर मिलूँगी क्यों नहीं मिलेगा ज़रूर मिलूँगी आ जाओ से कसाजी याम लाकनिंगे लाकपिउ सुशीला एग्जाम लोइरगा कोइरो एग्जाम लोइरगा कोइरो कसारदा आई कदाई कोइबा पुबिगे एग्जाम लोइरगा लाओ से नंग से मि याम
ꯀꯨꯠꯂꯦꯕꯣ ꯑꯩ ꯃꯤꯠ ꯌꯥꯝ ꯀꯨꯠꯂꯦ ꯑꯩꯁꯦ ꯋꯥꯃꯟꯅ ꯇꯧꯋꯤꯅꯦ ꯍꯥꯏꯕ ꯑꯗꯨꯝ ꯑꯃꯗꯁꯨ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯉꯔꯥꯡ ꯋꯥꯈꯤꯕꯗꯣ ꯑꯗꯨꯅ ꯇꯧꯋꯤꯅꯦꯕ ꯑꯗꯩ ꯇꯨꯝꯁꯤꯠꯁꯨ ꯐꯥꯗ꯭ꯔꯦꯅ ꯍꯧꯖꯤꯛ ꯄꯨꯡ 11ꯗ ꯊꯝꯃꯅꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯨꯝꯈꯤꯕꯁꯤꯅ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒ 11 ꯊꯝꯖꯔꯒ ꯂꯥꯏꯠ ꯂꯣꯏꯁꯤꯟꯖꯔꯒꯁꯨ ꯑꯗꯨꯝ ꯀꯩꯀꯩ ꯃꯦꯠꯅ ꯈꯣꯠꯅ ꯇꯧꯕ ꯑꯗꯨꯝ 11:30 12 ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯑꯗꯣ ꯀꯅꯥꯅ ꯈꯪꯉꯤ ꯂꯥꯏꯠꯁꯤꯁꯨ 11:30 ꯌꯧꯈꯤꯕꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯄꯨꯡ 12ꯗꯒ ꯑꯗꯨꯝ ꯇꯨꯝꯕꯗꯤ ꯅꯣꯡꯉꯥꯜꯂꯒ 4:30ꯗ ꯍꯧꯒꯠꯄꯅꯤꯅꯅꯦ ꯇꯨꯝꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯄꯨꯡ 5 5:30 ꯑꯗꯨꯃꯥꯏꯅ ꯇꯨꯝꯕꯅꯤꯅ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯅꯦꯍꯥ ꯂꯥꯟ ꯂꯣꯏꯔꯒ ꯀꯣꯏꯔꯧꯁꯤ ꯀꯣꯏꯔꯨꯁꯤ ꯀꯁꯥꯔꯗ ꯍꯥꯏꯌꯦ ꯍꯣꯏ ꯀꯣꯏꯔꯧ ꯅꯣꯏ ꯍꯧꯅꯔꯒ ꯀꯣꯏꯔꯧ ꯀꯃꯦꯟ ꯏꯁꯜꯂꯛꯑꯣ ꯀꯃꯦꯟ ꯏꯔꯣ ꯅꯣꯏꯅ ꯀꯃꯦꯟ ꯌꯥꯝꯅ ꯏꯔꯦꯡꯒꯩ ꯁꯪꯀꯔꯖꯤꯠ ꯅꯣꯏꯅ ꯀꯃꯦꯟ ꯌꯥꯝꯅ ꯏꯔꯦꯡꯒꯩ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯉꯣꯟꯗ ꯃꯤꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯦ ꯑꯗꯣ ꯑꯩꯒꯤꯁꯤꯒ ꯏꯕꯣꯍꯟ ꯂꯥꯛꯇꯦ ꯍꯥꯏꯕ ꯄꯨꯡ 10 ꯇꯥꯔꯦ ꯏꯕꯣꯍꯟ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯀꯩꯗꯧꯔꯕꯅꯦ ꯃꯥ ꯉꯁꯥꯏꯗꯤ ꯆꯦ ꯃꯣꯃꯤꯒꯤ ꯕ꯭ꯂꯣꯛꯇ ꯂꯥꯏꯞꯇ ꯍꯥꯏꯍꯧꯕꯅꯦ ꯃꯥ ꯄꯨꯡ 4ꯗ ꯀꯁꯥꯔꯒꯤ ꯂꯥꯏꯞꯇ ꯆꯠꯀꯅꯤ ꯍꯥꯏꯅ ꯅꯤꯉꯣꯜꯒꯤ ꯂꯥꯏꯞꯇ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯍꯧꯕꯅꯦ ꯑꯗꯣ ꯃꯥ ꯂꯥꯛꯄꯤꯗꯦ ꯌꯥꯏꯌꯦ ꯀꯣꯏꯔꯨꯁꯤꯗ ꯁꯪꯀꯔꯖꯤ ꯑꯗꯨꯒ ꯆꯦ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯣꯏ ꯑꯩꯈꯣꯏꯗꯁꯨ ꯀꯣꯏꯔꯛꯎꯀꯣ ꯏꯟꯕꯁꯤꯡ ꯀꯞꯃꯤꯂꯣꯒꯤ ꯑꯣꯔꯀ ꯍꯥꯏ ꯑꯁꯨꯝꯁꯦ ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯕ ꯔꯥꯙꯥ ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯕ ꯔꯥꯙꯥ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯅꯤꯜꯀꯥꯟꯇ ꯔꯥꯏ ꯁꯝꯃꯩ ꯑꯗ ꯑꯥꯏ ꯂꯚ ꯌꯨ ꯀꯥꯏꯅ ꯀꯃꯦꯟ ꯊꯥꯗꯔꯛꯎ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯕꯤꯀꯤ ꯏꯗꯤꯇꯔ ꯊꯦꯡꯛ ꯌꯨ ꯆꯦ ꯍꯣꯏꯗꯁꯨ ꯆꯥꯛ ꯍꯥꯞꯄꯤꯔꯝꯒꯗꯕꯅꯦ ꯀꯩꯒꯤ ꯍꯥꯞꯄꯣꯏꯗꯣꯏꯅꯣꯅꯦ ꯍꯥꯞꯄꯝꯗꯣꯏꯅꯤ ꯀꯩꯒꯤ ꯍꯥꯞꯄꯣꯏꯗꯣꯏꯅꯣ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯌꯥꯕ꯭ꯔꯣ ꯍꯪꯕꯤꯔꯛꯑꯣ ꯀꯩꯀꯩ ꯍꯪꯅꯤꯡꯕ ꯂꯩ ꯍꯪꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯪꯕꯤꯔꯛꯑꯣ ꯑꯁꯤꯈꯩꯁꯤꯒ ꯃꯤ ꯑꯃ ꯂꯥꯛꯏꯁꯦ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯀꯃꯦꯟ ꯏꯔꯛꯎ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯎꯪꯅꯐꯝ ꯂꯩꯔꯦ ꯑꯩꯁꯦ ꯃꯤꯁꯦ ꯏꯁꯨ ꯁꯨꯗꯦꯕ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯤꯁꯦ ꯏꯁꯨ ꯁꯨꯗꯦ शर्मा गई क्या शर्म आ गई क्या नेबर मुझे क्यों शर्म आना है आज योर डिनर चिकन होना चाह रहे सुशीला कहीं सुशीला से ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯍꯥ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯆꯤꯀꯦꯟ ꯊꯣꯡꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯚꯥꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯉꯁꯤ ꯃꯌꯥ ꯐꯨꯏꯌꯦꯕ ꯃꯌꯥ ꯆꯤꯛꯇꯅꯅꯦ ꯃꯌꯥ ꯐꯨꯏꯗꯨꯒ ꯃꯥꯁꯦ ꯃꯣꯃꯣ ꯆꯥꯅꯤꯡꯉꯦꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯃꯣꯃꯣ ꯂꯧꯕ ꯆꯠꯈꯤꯕꯗꯒꯤꯅꯦ ꯚꯥꯏꯅ ꯆꯤꯀꯦꯟ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔ ꯄꯣꯔꯛꯑꯦ ꯑꯗꯨꯅ ꯆꯥꯛ ꯀꯥꯝꯃꯒ ꯑꯗꯒꯤ ꯆꯤꯀꯦꯟꯗꯣ ꯇꯧꯅ ꯑꯗꯨꯝ ꯆꯥꯊꯣꯛꯑꯦ ꯏꯁꯩ ꯁꯛꯑꯣ ꯃꯤ ꯂꯥꯛꯀꯗꯝꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯇꯦꯗ ꯇꯜꯂꯤꯗ ꯑꯩ ꯑꯗꯨꯝ ꯈꯔ ꯉꯥꯡꯖꯕꯗꯨꯅꯦ ꯑꯗꯨꯒ ꯌꯥꯝ ꯆꯣꯞꯅ ꯚ꯭ꯌꯨ ꯇꯥꯟꯕꯗꯨꯗꯤ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯏꯁꯩ ꯁꯛꯄꯒꯗꯣ ꯑꯩꯈꯣꯏꯅ ꯏꯁꯩ ꯇꯝꯃꯛꯄꯗꯨ ꯑꯣꯏꯔꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯔꯛꯀꯅꯣꯕ ꯑꯩꯈꯣꯏꯅ ꯏꯁꯩ ꯇꯝꯖꯔꯛꯇꯅ ꯌꯥꯝꯅ ꯍꯩꯈꯤꯕꯗꯣ ꯑꯣꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯌꯥꯝ ꯆꯣꯞꯅꯗꯤ ꯏꯀꯥꯏꯖꯩꯌꯦꯕ ꯀꯩ ꯍꯥꯏꯕ ꯂꯥꯛꯇꯣꯏꯔꯥ ꯑꯗꯨꯝ ꯑꯗꯩꯗꯤ ꯕ꯭ꯂꯣꯛ ꯇꯧꯁꯟꯒꯅꯤ ꯈꯪꯉꯣ ꯅꯪ ꯀꯨꯀꯤ ꯂꯩꯇꯔꯣ ꯑꯗꯨꯋꯥꯏꯗ ꯑꯃ ꯌꯥꯎꯒꯨꯝ ꯇꯧꯔꯦꯕ ꯑꯃꯈꯛ ꯌꯥꯎꯒꯨꯝ ꯇꯧꯔꯦ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯅꯤꯄꯨꯔꯗꯩꯔꯣ ꯆꯤꯡꯂꯦꯟ ꯁꯅꯥ ꯅꯪꯁꯦ ꯃꯅꯤꯄꯨꯔꯒꯤꯔꯣ ꯁꯨꯁꯤꯂꯥꯅ ꯍꯥꯏꯒꯨꯝꯗꯅ ꯆꯦ ꯏꯁꯩ ꯁꯛꯑꯣ ꯇꯥꯅꯤꯡꯉꯦꯕ ꯑꯩꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯇꯦ ब्रेन बहुत क्यूट होय मनी वारजोन मनाक्तगी ओइमा वारजोन मनाक्तगीनी ꯍꯥꯏꯌꯦ ꯀꯤꯌꯦ ꯑꯗꯨꯃꯥꯏꯅ ꯀ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯤ ꯀꯤꯌꯦꯕ ꯑꯁꯦꯡꯕ ꯏꯁꯩ ꯍꯦꯛ ꯉꯪꯂꯛꯄꯗ ꯌꯥꯔꯣꯏꯀꯣ ꯑꯩ ꯐꯖꯅ ꯇꯝꯃꯒꯦ ꯑꯗꯨꯒ ꯅꯨꯃꯤꯠ 2-3 ꯂꯥꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯛꯂꯒꯦꯀꯣ ꯑꯩꯁꯦ ꯑꯗꯨꯝꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯗ ꯑꯗꯨꯝ ꯁꯛꯈꯤꯕꯅꯦ ꯊꯥꯡꯒꯩꯁꯦꯡꯅ ꯅꯣꯏꯅ ꯏꯁꯩ ꯁꯛꯂꯣ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦꯕ ꯂꯤꯞꯁꯇꯤꯛ ꯇꯩꯔꯒ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩ ꯅꯍꯥꯟꯒꯩ ꯂꯤꯞꯁꯇꯤꯛꯀ ꯇꯩꯗꯕꯅꯦ ꯉꯁꯤ ꯂꯤꯞꯁꯇꯤꯛ ꯇꯩꯔꯒ ꯈꯔ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ
ꯑꯩꯒꯤ ꯃꯧꯗ ꯀꯣꯟꯖꯝ ꯕ꯭ꯂꯣꯛꯅ ꯑꯣꯏꯅ ꯁꯛꯄꯤꯈ꯭ꯔꯦꯅꯦ ꯄꯥꯕꯤꯔꯨꯅꯨ ꯃꯤꯗꯩ ꯀꯃꯦꯟꯗꯣ ꯀꯩꯗꯧꯁꯤꯒꯦ ꯍꯣꯏꯅꯦ ꯅꯪꯁꯤ ꯈꯗꯥꯡꯗꯩꯁꯦ ꯀꯩꯅꯣ ꯌꯦꯡꯒꯦ ꯁꯝꯕ꯭ꯔꯨꯔꯣ ꯄꯥꯕꯤꯔꯨꯅꯨ ꯑꯩꯈꯣꯏꯅꯦ ꯁꯝꯕ꯭ꯔꯨꯔꯣ ꯅꯠꯇꯦ ꯕ꯭ꯂꯦꯛ ꯑꯃ ꯂꯩꯁꯦ ꯈꯪꯗꯦ ꯄꯥꯕꯤꯔꯨꯅꯨ ꯑꯉꯥꯎꯕ ꯃꯤꯅꯦ ꯑꯦ पाबीरुनु दा इकोनो शंकरजीत से सारे माराडोना होय अदुवाइदैरो आए शंकरजीत के बाद सिरे हाइरो सार माराडोना होय अदुवाइदैरो आए ओ सार माबा सार माराडोना आए ओझा माराडोनादो मोय मनाकिरायना हंगिबा मंग नुंगाइबा तैगे नुंगाइनबा तैगे लिपस्टिक तैरो लिपस्टिक ꯑꯩꯅ ꯍꯥꯏꯔꯤꯉꯩꯁꯦ ꯑꯗꯣ ꯁꯪꯀꯔꯖꯤ ꯑꯩꯁꯦ ꯇꯩꯖꯔꯁꯨꯅꯦ ꯑꯩ ꯉꯁꯥꯏ ꯃꯄꯥꯟꯗ ꯊꯣꯛꯎꯕꯒꯤꯅꯦꯕ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯀꯔꯤ ꯆꯠꯂꯨꯕꯒꯤꯅꯦꯕ ꯑꯗꯨꯅ ꯑꯩ ꯇꯨꯝꯃꯝꯗꯥꯏꯗ ꯁꯤ ꯂꯣꯏ ꯃꯨꯠꯊꯠꯂꯒ ꯑꯗꯒꯤ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯇꯩꯔꯒ ꯐꯖꯅ ꯇꯧꯅ ꯐ꯭ꯔꯦꯁ ꯑꯣꯏꯔ ꯇꯨꯝꯗꯣꯔꯤꯃꯤ ꯅꯠꯇ꯭ꯔꯗꯤ ꯃꯇꯝꯒ ꯂꯤꯛꯅ ꯇꯨꯝꯃꯦ ꯃꯇꯝꯒ ꯂꯤꯛꯅ ꯐꯪꯕꯗꯨꯒ ꯄꯨꯡ 3-4 ꯈꯛꯇꯪ ꯇꯨꯝꯖꯕ ꯐꯪꯖꯕ ꯑꯗꯨꯒ ꯁꯤꯒ ꯇꯩꯁꯜꯂ ꯇꯨꯝꯃꯗꯤ ꯃꯥꯏꯁꯦ ꯏꯆꯤꯟ ꯆꯤꯜꯂꯅꯦꯕ ꯁꯤꯠ ꯅꯥꯜꯍꯜꯂꯒ ꯇꯨꯝꯗꯣꯏꯅꯤ ꯅꯣꯏ ꯃꯅꯤꯡꯗꯩꯅꯦ ꯍꯥꯏꯕ ꯃꯣꯏ ꯃꯅꯤꯡꯗꯩꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯁꯥꯔ ꯃꯦꯔꯥꯗꯣꯅꯥ ꯍꯥꯏꯔ ꯀꯩꯅꯣ ꯑꯗꯣ ꯃꯣꯏ ꯃꯅꯤꯡꯗꯩꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯣꯏ ꯃꯅꯥꯛꯀꯤꯅꯤ ꯍꯥꯏꯕꯀꯣ ꯁꯪꯀꯔꯖꯤꯠꯁꯦ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯃꯌꯥꯝ ꯈꯪꯅꯕ ꯃꯌꯥꯝ ꯂꯩꯔꯝꯃꯦꯀꯣ ꯅꯨꯡꯉꯥꯏꯕꯅꯤꯗ ꯁꯨꯃꯥꯏꯅꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯨꯅꯩꯁꯦ ꯑꯗꯨ ꯌꯦꯡꯉꯣ ꯅꯪꯁꯨ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯥꯁꯨ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯅꯤꯄꯨꯔ ꯃꯁꯦꯟꯁꯦ ꯈꯪꯅꯔꯝꯗ꯭ꯔꯤꯅꯦꯕ ꯑꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯗꯩ ꯅꯣꯏꯁꯦ ꯈꯪꯅꯩꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯆꯦꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯧꯅꯦ ꯑꯣ ꯍꯥꯏꯕ ꯁꯨꯁꯤꯂꯥꯅ ꯅꯦꯍꯥꯅ ꯑꯩ ꯇ꯭ꯌꯨꯁꯟ ꯂꯥꯛꯀꯦ ꯁꯥꯔ ꯍꯣꯏꯗ ꯂꯥꯛꯏ ꯍꯥꯏꯕ ꯑꯣ ꯀꯩꯅꯣ ꯀꯩ ꯍꯥꯏꯕ ꯁꯪꯀꯔꯖꯤꯠ ꯅꯪ ꯅꯦꯍꯥꯁꯦ ꯈꯪꯅꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣ ꯅꯦꯍꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗꯣ ꯃꯣꯏ ꯌꯨꯝꯗ ꯇ꯭ꯌꯨꯁꯟ ꯆꯠꯂꯤ ꯍꯥꯏꯌꯦ ꯏꯁ ꯅꯣꯏ ꯈꯪꯅꯕ ꯌꯥꯔꯦ ꯑꯗꯨꯏꯗꯤ ꯀꯩ ꯍꯥꯏꯕ ꯕꯣꯜ ꯁꯥꯟꯅꯕ ꯖꯦꯛꯁꯣꯟ ꯑꯃꯔꯖꯤꯠ ꯈꯪꯗ꯭ꯔꯣ ꯅꯦꯍꯥ ꯍꯥꯏꯌꯦ ꯖꯦꯛꯁꯣꯟ ꯑꯃꯔꯖꯤꯠꯇꯣ ꯈꯪꯗ꯭ꯔꯣ ꯑꯩ ꯑꯃꯔꯖꯤꯠ ꯈꯪꯗ꯭ꯔꯥꯌꯦ ꯅꯦꯍꯥ ꯃꯁꯤ ꯑꯟꯕꯣꯛꯁꯤꯡ ꯕ꯭ꯔꯦꯟꯁꯦ ꯌꯥꯝ ꯇꯜꯂꯤꯗ ꯁꯨꯁꯤꯂꯥ ꯌꯦꯡꯉꯨꯅꯣ ꯃꯥꯡꯅ ꯏꯁꯦ ꯑꯗꯨꯝ ꯌꯦꯡꯉꯨꯅꯨ ꯏꯖꯁꯅꯨ ꯃꯥꯛꯁꯦ ꯑꯃꯗꯣ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯦ ꯅꯠꯇꯕ ꯃꯥꯜꯂꯦ ꯃꯥꯁꯦ ꯊꯦꯡꯛ ꯌꯨꯁꯦ ꯍꯥꯏꯕꯀꯣ ꯁꯪꯀꯔꯖꯤꯠꯅ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯀꯦ ꯅꯪꯒꯤ ꯇ꯭ꯌꯨꯁꯟ ꯍꯥꯏꯌꯦ ꯁꯪꯀꯔꯖꯤꯠ ꯀꯩꯅꯣꯅ ꯅꯦꯍꯥ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯕ ꯅꯪ ꯇ꯭ꯌꯨꯁꯟ ꯄꯨꯡ ꯀꯌꯥ ꯂꯥꯛꯀꯦ ꯍꯥꯏꯕ इग्नोर कर रही हो सोयबम सुशीलाना खंगदे खंगदे बेमचा मैतेना चे थैंक यू चे चे मोमी की लाइफ लोबगा चंगबिरकपगीदमत थैंक यू खुबी 13 पीरगा चे चंगे सुशीलाना हौजिकती लाक्त्रे आए सुशीला नेहा से हौजिक ट्यूशन चत्रे आए शंकरजीत माई एग्जाम मतनी हुईती चलमरोइना अदुननी एग्जाम तौबगी मार्क्स चत्रे आना हाइबको ꯑꯗꯒꯤ ꯀꯩꯅꯣ ꯑꯣ ꯊꯧꯕꯥꯜ ꯃꯆꯥ ꯃꯥꯟꯗ꯭ꯔꯦꯀꯣ ꯅꯦꯍꯥ ꯅꯪ ꯀꯔꯤꯝ ꯍꯦꯛ ꯈꯪꯗꯦꯀꯣ ꯁꯨꯁꯤꯂꯥ ꯍꯦꯜꯂꯣ ꯅꯦꯍꯥ ꯆꯦ ꯕꯦꯝꯆꯥꯅ ꯍꯦꯜꯂꯣ ꯇꯧꯔꯛꯑꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤ ꯐꯥꯎ ꯐꯖꯅ ꯈꯪꯗꯦ ꯁꯨꯁꯤꯂꯥꯅ ꯀꯩꯅꯣꯅꯤ ꯁꯪꯀꯔꯖꯤꯠ ꯁꯨꯁꯤꯂꯥꯁꯦ ꯑꯉꯥꯡꯅꯤꯅꯅꯦ ꯃꯥꯒꯤ ꯃꯣꯏ ꯂꯩꯀꯥꯏꯒꯤꯕ ꯐꯖꯅ ꯈꯪꯗꯦ ꯍꯥꯏꯁꯤꯅꯦ ꯑꯩꯁꯨ ꯌꯥꯝ ꯈꯪꯒꯟꯗꯦꯕ ꯁꯨꯃꯥꯏꯅ ꯊꯣꯛꯑꯝꯃꯣꯏꯅ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤꯅ ꯃꯤꯁꯤꯡꯅ ꯌꯥꯡ ꯀꯣꯃꯦꯟ ꯏꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯀꯃꯦꯟ ꯈꯔ ꯖꯥꯡ ꯖꯥꯡꯅ ꯏꯔꯣ ꯃꯣꯃꯤ ꯂꯥꯏꯞ ꯂꯧꯗ꯭ꯔꯤ ꯃꯔꯛꯇ ꯃꯤꯗꯣ ꯂꯣꯏꯗ꯭ꯔꯤ ꯎꯈꯤꯗꯕ ꯃꯥꯜꯂꯦꯗ ꯍꯣꯏꯅꯦ ꯆꯦ ꯕꯦꯝꯆꯥ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯞ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯗꯣ ꯆꯦ ꯕꯦꯝꯆꯥ ꯀꯩꯅꯣ ꯌꯥꯎꯗꯦꯕ ꯏꯕꯣꯍꯟ ꯂꯥꯛꯇꯦ ꯉꯁꯥꯏꯗꯤ ꯆꯦ ꯔꯣꯃꯤꯒꯤ ꯂꯥꯏꯞꯇ ꯅꯤꯉꯣꯜꯒꯤꯗ ꯄꯨꯡ 4ꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯄꯨꯡ 10 ꯇꯥꯔ ꯐꯥꯎꯕ ꯀꯩꯅꯣ ꯂꯥꯛꯇꯦ ꯏꯕꯣꯍꯟ ꯂꯥꯛꯇꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯄꯥꯔꯨꯅꯨ ꯑꯗꯒꯤ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯆꯦ ꯕꯦꯝꯆꯥ ꯅꯦꯍꯥꯅ ꯀꯧꯔꯛꯑꯦ ꯆꯦ ꯕꯦꯝꯆꯥꯗ चलो मैं जाता हूँ ओके बाय बाय गुड नाइट ब्रेन अनबॉक्सिंग ब्रेन गुड नाइट ओ मोई लेकाय ममा मनिंगदी खंगीको नेहा नंग मोई लेकाय ममिंगदी खंगीको नेहा नंग हाय
ꯅꯦꯍꯥ ꯅꯪ ꯈꯪꯕ꯭ꯔꯣ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯤꯡꯗꯣ ꯕꯦꯝꯆꯥ ꯅꯤꯉꯣꯜ ꯀꯦꯝꯁꯦ ꯆꯦ ꯑꯩ ꯉꯁꯤ ꯆꯤꯀꯦꯟ ꯑꯣꯏꯅ ꯆꯥꯔꯦ ꯁꯨꯁꯤꯂꯥ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯕꯦꯝꯆꯥꯅ ꯍꯪꯉꯛꯑꯦ ꯇꯜꯂꯦ ꯃꯤꯗꯣ ꯍꯦ 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 ꯌꯥꯝ ꯀꯟꯅ ꯅꯣꯛꯁꯜꯂꯛꯑꯦ ꯅꯦꯍꯥꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯌꯦꯡ ꯇꯥꯊꯈꯔꯦꯅꯦ ꯑꯗꯣ ꯀꯃꯦꯟ ꯈꯔ ꯌꯥꯝꯅ ꯏꯁꯜꯂꯛꯑꯣꯕ ꯑꯁꯤ ꯀꯃꯦꯟ ꯌꯥꯝꯃꯤꯈꯩꯒꯤ ꯑꯁꯤꯁꯦ ꯍꯥꯏꯒꯠꯂꯤꯌꯥꯕ ꯑꯗꯨꯅ ꯀꯃꯦꯟ ꯈꯔ ꯌꯥꯝꯅ ꯏꯁꯜꯂꯛꯑꯣ ꯀꯃꯦꯟ ꯆꯨꯝꯅ ꯄꯥꯗ꯭ꯔꯦ ꯆꯦ ꯅꯪ ꯉꯥꯏ ꯑꯣꯏꯃ ꯑꯩꯁꯦ ꯄꯥꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯒꯤ ꯐꯨꯔꯤꯠ ꯂꯧꯈ꯭ꯔꯕꯣ ꯑꯩꯒꯤ ꯐꯨꯔꯤꯠ ꯂꯧꯈ꯭ꯔꯕꯣ ꯍꯥꯏꯕ ꯑꯩꯒꯤ ꯐꯨꯔꯤꯠ ꯂꯧꯈ꯭ꯔꯕ ꯆꯦ ꯕꯦꯝꯆꯥꯅ ꯑꯩꯉꯣꯟꯗꯔꯣ ꯍꯥꯏꯁꯦ ꯆꯦ ꯕꯦꯝꯆꯥ हंगाम हाइना हाइए कहीं हाइबको हंगा इरे हिंदी में कुछ बोल दो मुझे हिंदी नहीं आता है बोलना नहीं आता है थोड़ा थोड़ा तो आता है लेकिन मुझे ऐसे हिंदी में बोलना नहीं आता है हंगाम चाहिए हाइब नेहा से हंगाम चंबूत अमेपी अमा फजना मोरok साना मेटलबा हाउदोरिजानिको मेरा शादी 25 साल हो गया शादी कब हुआ है चे बेमचाना कई लमदैनो चे बेमचा से कई लमदैनो चे बेमचा अगी इपाम लमदमगी इचेनीने चे बेमचा से अगी इपाम लमदमगी इचेनी चे बेमचा ए तौनुने हौरे से मसी ngange tungai de kadoino se munija mingona khujing kho leiriba duse mingona khujing kho leiba tungya leitana pung baro ta dore ma होइने जैकेट पिरकुने होइने जैकेट पिरकु वाई कना कमेंट इनिंग्रेदा पाउकुम पिरक्ति हाबा सिंगदेन सना आइना उदन तविने दो साउना बा आई मिचे खा नुंगाइते बा अदुनने चश्मा लवाइना हाइरमने बाइसे आइसु कसारदगिनी हाबा अदु शंकरजी चे बेमचा से आइगी इपाम लमदमगी मौनिए चे बेमचा से हौरकअबा अमुक इचे इसौदो रिचार्ज लोइखरे अꯩꯒꯤ ꯂꯥꯏꯐꯁꯦ ꯀꯌꯥꯔ ꯔꯤꯆꯥꯔꯖ ꯍꯥꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯣ ꯑꯗꯨꯗꯤ ꯀꯁꯥꯔꯗꯒꯤꯅꯤꯀꯣ ꯆꯦꯕꯦꯝꯆꯥꯁꯦ ꯃꯥꯅꯤ ꯆꯦꯕꯦꯝꯆꯥꯁꯦ ꯀꯁꯥꯔꯗꯒꯤꯅꯤ ꯑꯩ ꯆꯦꯕꯦꯝꯆꯥ ꯈꯨꯃꯧ ꯀꯥꯏꯒꯤꯅꯣ ꯈꯨꯃꯧ ꯑꯩꯅ ꯈꯨꯝ ꯂꯩꯔꯦ ꯈꯨꯃꯧ ꯅꯪ ꯀꯗꯥꯏꯒꯤꯅꯣ मचू संलक्ओ निngोल मचू संलक्ओ निngोल कईनो मचू संलो हाइजे समलो हाइजे मुरत कइदो चेबेमचा मचू संलो हाइजे कईनो समलो आई खुमखरे ओ हो हो खुमरमने ꯑꯩꯅ ꯑꯃꯨꯛ ꯑꯣꯖꯥ ꯁꯥꯔꯤꯅꯦꯕ ꯀꯩꯅꯣ ꯀꯃꯦꯟꯒ ꯀꯅꯥꯝ ꯏꯕꯤꯔꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯊꯥꯗꯣꯡ ꯂꯣꯏ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯂꯩꯔꯤꯖꯥꯠꯂꯣ ꯈꯨꯖꯤꯟꯁꯤ ꯀꯩꯅꯣ सिगैसे सम्ब्रूरा करीनो हाइना हंगिने samru nate कईनो दुगा khangde याम फजबो याने english ka ngangda reine सुंपाए पारो इंग्लिश का ngangaदी नंग पाखो अमतंग para आई खुमखरे ना हाइबको jingbiru केबा हिंग आइबा हिगोक मचू से पिरकलो हाइब ओछ ओइमा आइसे क्याम खंगदिनो नत्रा आइसे ओइमा आइसे खंगदेबो चेबेमचाई कमाय तौदनो खंगदेबो सुजाम खंगदिजिबु कइगिनो सिबो चे ngasiदी याम इंगी इंगमदो माले होय ngarangsu इंगी ngasisu इंगी दुगा ngarang namu heli ingba ngasida khitang phai adi ai lilise hapsat neba hapsat adum sol neba adum janjal neba ngarang yam ingi से चलोइने आई वा ngakna चटने ngarang yahoudabagi aido siga ibo halaina amkhak leibudo sankardi nang khangbra aigi live ta lakpibudo ibo halaina nupa ama lakpodo ado ngasi live ta lakpide mang
ꯆꯠꯀꯅꯤꯗꯤ ꯑꯩꯁꯤꯒ ꯂꯥꯛꯀꯅꯤꯗꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥ ꯂꯥꯛꯄꯤꯗꯦ ꯊꯣꯝꯂꯣ ꯅꯤꯡꯉꯣ ꯂꯥꯛꯑꯦ ꯇꯨꯡꯂꯣ ꯇꯨꯝꯂꯣ ꯍꯥꯏꯔꯣ ꯊꯣꯝꯂꯣ ꯍꯥꯏꯁꯤꯗꯤ ꯊꯣꯝꯂꯣ ꯍꯥꯏꯁꯤꯗꯤ ꯉꯜꯂꯤꯌꯦ ꯇꯨꯝꯕꯒꯤ ꯑꯣꯏꯔꯒꯗꯤ ꯉꯜꯂꯤꯌꯦ ꯆꯦꯕꯦꯝꯆꯥ ꯄꯨꯡ 1 ꯐꯥꯔꯦ ꯀꯩꯒꯤꯅꯣ ꯗꯥ ꯁꯪꯀꯔꯖꯤ ꯉꯔꯥꯡ ꯌꯥꯎꯗ꯭ꯔꯤꯕꯣꯏ ꯅꯦꯍꯥ ꯅꯪꯁꯨ ꯉꯔꯥꯡ ꯂꯥꯛꯄ꯭ꯔꯅꯦ ꯂꯥꯛꯇꯕ ꯃꯥꯜꯂꯤꯌꯦ ꯉꯔꯥꯡ ꯅꯪ ꯂꯥꯛꯄ꯭ꯔꯣ ꯑꯩꯕꯨ ꯅꯪꯒꯤ ꯃꯃꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯩ ꯉꯔꯥꯡ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯅꯪꯕꯨ ꯑꯩꯗꯤ ꯂꯥꯛꯇꯦꯅ ꯍꯥꯏꯔꯤꯅꯤ ꯁꯪꯀꯔꯖꯤꯠꯇ ꯅꯦꯍꯥꯁꯨ ꯉꯔꯥꯡ ꯂꯥꯛꯄꯤꯗꯦꯅ ꯑꯩꯅ ꯍꯥꯏꯔꯤꯅꯤ ꯅꯦꯍꯥꯗꯣ ꯅꯦꯍꯥ ꯅꯦꯍꯥ ꯇꯨꯋꯦꯜꯐꯀꯤ ꯃꯅꯥꯗꯣꯅ ꯍꯣꯏꯗ ꯂꯩꯕ ꯈꯨꯔꯥꯡꯒꯤꯅꯦ ꯈꯪꯕ꯭ꯔꯣ ꯑꯌꯦ ꯅꯦꯍꯥ ꯁꯪꯀꯔꯖꯤꯅ ꯍꯥꯏꯔꯛꯏꯁꯦ ꯑꯝꯇꯪ ꯌꯦꯡꯉꯣ ꯀꯃꯦꯟꯁꯦ ꯑꯝꯇꯪ ꯌꯦꯡꯉꯒ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯑꯣ ꯆꯥꯛ ꯆꯥꯔꯕꯣ ꯁꯤꯅ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯇꯨꯝꯂꯣ ꯍꯥꯏꯅꯤ ꯑꯩ ꯇꯨꯝꯈꯤꯔꯣ ꯏꯆꯦ ꯕꯦꯝꯆꯥ ꯀꯩꯅꯣ ꯇꯨꯝꯈꯤꯔꯣ ꯉꯥꯏꯍꯥꯛꯇꯪꯒ ꯋꯥꯠꯂꯤ ꯂꯥꯛꯑꯦ ꯆꯦ ꯆꯤꯡꯂꯦꯟ ꯁꯅꯥ ꯈꯨꯜ ꯉꯥꯛꯄ ꯆꯠꯀꯦꯅ ꯇꯧꯕ ꯑꯗꯣ ꯌꯨꯇꯨꯞꯁꯤꯒ ꯉꯥꯏꯍꯥꯛ ꯆꯪꯁꯜꯂꯨꯕꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯕꯒꯤ ꯂꯦꯞ ꯇꯧꯒꯦꯅ ꯀꯣꯃꯦꯟꯁꯤ ꯏꯕꯅꯦ ꯈꯪꯅꯤꯡꯗꯕꯅ ꯈꯪꯗꯕ ꯏꯀꯥꯏꯕ ꯋꯥꯡꯁꯨ ꯍꯥꯞꯄ ꯅꯠꯇꯦ ꯅꯣꯏ ꯌꯥꯝ ꯏꯀꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯕ ꯅꯠꯇꯦ ꯅꯣꯏ ꯌꯥꯝ ꯅꯥꯏ ꯀꯩꯅꯣꯃ ꯍꯥꯏꯁꯤꯕ ꯍꯨꯟ ꯉꯥꯛꯄ ꯆꯠꯀꯦꯅ ꯇꯧꯕ ꯑꯗꯣ ꯌꯨꯇꯨꯞꯁꯤ ꯉꯥꯏꯍꯥꯛ ꯆꯪꯁꯜꯂꯨꯕꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯕꯗꯒꯤ ꯂꯦꯞ ꯇꯧꯅꯤꯡꯉ ꯀꯥꯎꯈꯩ ꯂꯦꯞ ꯇꯧꯅꯤꯡꯉ ꯀꯥꯎꯈꯩ ꯀꯃꯦꯟꯁꯤ ꯏꯕꯅꯤ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅ ꯑꯀꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯕ ꯅꯠꯇꯦ ꯅꯣꯏ ꯌꯥꯝ ꯅꯩ ꯀꯃꯦꯟꯁꯦ ꯌꯥꯝ ꯁꯥꯡꯉꯒ ꯑꯩꯒꯤ ꯀꯣꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯆꯥꯎꯊꯣꯛꯏꯀꯣꯒ ꯍꯥꯏꯒꯅꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯃ ꯂꯣꯏꯔꯦꯗꯅ ꯆꯥꯎꯊꯣꯛꯄꯒ ꯍꯩꯖꯗꯤꯌꯦ ꯉꯔꯥꯡ ꯅꯦꯍꯥꯒꯤ ꯀꯃꯦꯟ ꯑꯃꯈꯛ ꯄꯤꯕꯅꯦ ꯍꯥꯏꯕ ꯁꯪꯀꯔꯖꯤꯠꯅ ꯀꯩꯅꯣ ꯅꯦꯍꯥ ꯅꯪ ꯀꯩꯅꯣ ꯇꯧꯗ꯭ꯔꯣ ꯑꯩꯒꯤ ꯆꯦꯟꯅꯦꯜꯗꯣ ꯑꯩꯒꯤꯁꯤꯒ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯈꯤꯕꯅꯦ ꯚꯤꯗꯤꯑꯣꯗꯒ ꯀꯃꯦꯟ ꯏꯔꯛꯑꯣ ꯅꯦꯍꯥ ꯈꯔ ꯀꯃꯦꯟ ꯏꯁꯟꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯗꯁꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯗꯤ ꯆꯤꯛꯀꯦꯟ ꯑꯣꯏꯅ ꯆꯥꯔꯦꯀꯣ ꯁꯨꯁꯤꯂꯥꯅ ꯀꯅꯥꯅꯣ ꯗꯥ ꯁꯪꯀꯔꯖꯤꯠ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ 12ꯀꯤ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕ ꯅꯦꯍꯥ 12ꯀꯤ ꯃꯅꯥꯗꯣꯅ ꯍꯣꯏꯗ ꯂꯩꯕ ꯀꯨꯔꯥꯡꯒꯤꯅꯤ ꯈꯪꯕ꯭ꯔꯣ ꯀꯨꯔꯥꯡꯒꯤꯅꯤ ꯃꯔꯥꯗꯣꯅꯥ ꯍꯣꯏꯗ ꯀꯩꯅꯣꯅꯦ ꯅꯦꯍꯥ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯁꯦ ꯃꯔꯥꯗꯣꯅꯥ ꯍꯣꯏꯗ ꯂꯩꯕ ꯀꯨꯔꯥꯡꯒꯤꯅꯤ ꯍꯥꯏꯕ ꯃꯤꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯅꯦꯍꯥ ꯑꯗꯨ ꯁꯤꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯏꯔꯦ ꯁꯪꯀꯔ ꯀꯦꯝꯁꯤ ꯍꯥꯏꯌꯦ ꯆꯦ ꯕꯦꯝꯆꯥꯅ ꯁꯪꯀꯔ ꯅꯪ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦꯅ ꯍꯪꯉꯦ ꯅꯦꯍꯥ 12 ꯏꯁꯇꯨꯗꯦꯟ ꯈꯔ ꯁꯥꯔ ꯃꯔꯥꯗꯣꯅꯥ ꯍꯣꯏꯗ ꯂꯩꯕꯗꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯍꯥꯏꯌꯦ 12ꯀꯤ ꯏꯁꯇꯨꯗꯦꯟꯅꯦ ꯈꯔ ꯁꯥꯔ ꯃꯔꯥꯗꯣꯅꯥ ꯍꯣꯏꯗꯅꯦ ꯃꯣꯏꯗ ꯂꯩ ꯃꯥꯜꯂꯦꯕ ꯑꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯏꯕ ꯆꯦ ꯕꯦꯝ ꯍꯪꯒꯥꯝ ꯆꯥꯏꯌꯦ ꯆꯦꯗꯤ ꯀꯩ ꯆꯥꯒꯦꯕ ꯍꯣꯏ ꯆꯦ ꯏꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯅꯦꯍꯥ ꯑꯁ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯔ ꯆꯤꯡꯈꯠꯄꯤꯔꯤꯅꯤꯕꯣ ꯑꯩ ꯂꯥꯏꯐꯁꯦ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯤꯡꯂꯦꯟ ꯁꯅꯥꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯔꯥ ꯈꯪꯗꯦ ꯌꯥꯝ ꯆꯥꯎꯊꯣꯛꯏꯒ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯗ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥꯅ ꯈꯪꯗꯤ ꯈꯪꯕ ꯑꯗꯣ ꯃꯁꯛꯇꯤ ꯈꯪꯅꯗꯦ ꯍꯥꯏꯕ ꯈꯪꯗꯤ ꯈꯪꯅꯔꯒꯅꯦ ꯀꯧꯅꯗꯦ ꯍꯥꯏꯔꯤꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯦꯕ ꯃꯥꯒꯤꯁꯦ ꯃꯁꯛꯇꯤ ꯈꯪꯅꯗꯦ ꯍꯥꯏꯁꯦ ꯈꯪꯗꯤ ꯈꯪꯉꯦ ꯍꯥꯏꯁꯦ ꯃꯥ ꯃꯁꯛꯇꯣ ꯈꯪꯉꯤꯅꯦꯕ ꯑꯗꯨꯒ ꯀꯧꯅꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦꯕ ꯅꯦꯍꯥꯅ ꯍꯥꯏꯔꯤꯁꯦ ꯁꯪꯀꯔ ꯑꯩꯗꯤ ꯀꯨꯀ꯭ꯔꯨ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯆꯥꯏꯌꯦ ꯀꯩꯅꯣ ꯆꯥꯏ ꯄꯤꯖꯤꯌꯣꯟ ꯆꯥꯏ ꯍꯥꯏ ꯃꯥꯜꯂꯦ ꯆꯦ ꯕꯦꯝꯆꯥꯒꯤꯁꯦ
ꯀ꯭ꯔꯨꯀꯨ ꯍꯥꯏꯔꯣ ꯑꯣ ꯀ꯭ꯔꯨꯀꯨ ꯍꯥꯏꯃ ꯑꯣ ꯆꯤꯛꯀꯦꯟ ꯆꯥꯏꯌꯦ ꯆꯤꯛꯀꯦꯟꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯆꯥꯏꯌꯦ ꯆꯦ ꯆꯥꯗꯦ ꯍꯦꯟꯖꯥꯡ ꯑꯗꯨꯝ ꯍꯥꯎ ꯂꯩꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩ ꯉꯥꯏꯍꯥꯛ ꯂꯩ ꯆꯤꯛꯀꯦꯟ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨ ꯑꯗꯨꯝ ꯍꯥꯎ ꯂꯩꯕꯅꯤ ꯃꯥꯛꯇꯤ ꯃꯁꯥꯕꯨ ꯅꯣꯏꯕꯨ ꯅꯣꯏꯗꯦ ꯍꯥꯏꯕꯅꯤ ꯑꯩꯒ ꯑꯣꯏꯗꯤ ꯐꯨꯀꯥꯝ ꯀꯥꯟꯅ ꯋꯥꯟꯊꯒꯦ ꯇꯧꯔꯅꯤ ꯅꯪꯒꯤ ꯀꯗꯥꯏꯒꯤꯅꯣ ꯑꯩ ꯂꯥꯏꯐꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯌꯦꯡꯖꯕꯅꯤ ꯁꯤꯅ ꯋꯥꯡꯈꯦꯝꯅ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤꯅꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯄꯨꯡ 12ꯗꯒꯤ ꯂꯥꯏꯚ ꯊꯥꯒꯅꯤ ꯅꯦꯍꯥ ꯑꯩ ꯍꯪꯒꯗꯕ ꯇꯟꯁꯤꯜꯂꯛꯑꯦꯉꯣ ꯀꯩꯝ ꯍꯦꯛ ꯈꯪꯗꯦꯗ ꯅꯦꯍꯥꯁꯦ ꯁꯪꯀꯔꯖꯤ ꯅꯦꯍꯥꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯥ ꯈꯪꯗ꯭ꯔꯤꯅꯤ ꯍꯥꯏꯕ ꯅꯪꯅꯗꯤ ꯃꯉꯣꯟꯗꯩ ꯈꯔ ꯍꯜꯂꯦꯅ ꯅꯪꯁꯨ ꯑꯍꯟꯗꯤ ꯅꯠꯇꯦ ꯅꯪꯁꯨ ꯌꯥꯝ ꯑꯉꯥꯡꯅꯤꯗ ꯃꯉꯣꯟꯗꯩꯗꯤ ꯅꯪꯅ ꯈꯤꯇꯪ ꯍꯜꯂꯦꯅ ꯑꯗꯨꯅꯅꯤꯗ ꯁꯤꯅꯥꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯤꯅꯥꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕ ꯆꯦꯕꯦꯝꯆꯥ ꯅꯣꯏ ꯂꯣꯏꯔꯦ ꯆꯦꯕꯦꯝ ꯀꯨꯀꯨ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯀꯨꯀꯨ ꯀ꯭ꯋꯥꯏꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯆꯤꯛꯀꯦꯟ ꯑꯃ ꯂꯩꯔꯦ ꯑꯃꯅ ꯀꯩꯅꯣꯗꯣ ꯈꯨꯅꯨꯁꯨ ꯑꯗꯨꯝ ꯃꯥꯟꯁꯤꯜꯂꯛꯄꯅꯤ ꯀꯨ ꯍꯥꯏꯅ ꯈꯣꯡꯕꯗꯣ ꯈꯨꯅꯨꯁꯨ ꯑꯗꯨꯝ ꯃꯥꯜꯂꯛꯄꯅꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯑꯩꯗꯤ ꯈꯨꯅꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯞꯇꯅꯤꯅ ꯂꯣꯏꯔꯝꯃꯅꯤ ꯃꯥꯏ ꯃꯤꯠꯀꯁꯦ ꯀꯩꯅꯣꯝ ꯇꯧꯔꯝꯃꯅꯤ ꯂꯥꯏꯞ ꯍꯥꯏꯁꯦ ꯐꯤꯜꯇꯔꯒ ꯍꯥꯞꯄꯁꯦ ꯃꯊꯣꯡ ꯃꯔꯤ ꯅꯥꯏꯗꯕꯅꯦ ꯐꯤꯜꯇꯔꯒ ꯍꯥꯞꯇꯕꯅꯦꯕ ꯌꯥꯗꯕꯅꯦ ꯑꯗꯨꯅ ꯃꯁꯛ ꯌꯥꯝ ꯊꯤꯖꯤꯟꯕꯅꯦ ꯂꯥꯏꯞꯁꯦ ꯕꯦꯝꯆꯥ ꯃꯩꯇꯩ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦꯅ ꯍꯥꯏꯕ ꯇꯨꯝꯃꯦ ꯗꯥ ꯁꯪꯀꯔꯖꯤꯠ ꯇꯨꯝꯃꯦꯍꯦ ꯗꯥ ꯁꯪꯀꯔꯖꯤꯠ ꯍꯥꯏꯕ ꯇꯨꯝꯃꯦꯍꯦ ꯗꯥ ꯁꯪꯀꯔꯖꯤꯠ ꯌꯦꯅꯤꯌꯦ ꯈꯪꯗ꯭ꯔꯣ ꯆꯤꯡꯂꯦꯟ ꯁꯟꯅ ꯍꯥꯏꯌꯦ ꯂꯥꯏꯐꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯀꯌꯥ ꯌꯥꯎꯒꯦ ꯈꯨꯠ ꯊꯥꯡꯒꯠꯂꯣ ꯍꯥꯏꯌꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯀꯌꯥꯝ ꯌꯥꯎꯒꯦ ꯑꯝꯇꯪ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ ꯀꯌꯥꯝ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯜꯂꯦ ꯁꯤꯅ ꯋꯥꯡꯈꯦꯝꯅ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯌꯦ ꯀꯩꯒꯤ ꯆꯔꯥ ꯍꯦꯜꯂꯤꯅꯣ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯟꯕꯁꯦ ꯇꯨꯝꯕꯒ ꯃꯊꯣꯡ ꯃꯔꯤ ꯅꯥꯏꯗꯕꯅꯤ ꯈꯤꯇꯪ ꯑꯣꯏꯁꯨ ꯆꯥꯁꯜꯂꯣ ꯈꯨꯅꯨꯗꯤ ꯆꯥꯗꯦꯗ ꯑꯩꯁꯨ ꯆꯥꯗꯦ ꯆꯦꯕꯦꯝꯆꯥ ꯑꯩ ꯆꯤꯛꯀꯦꯟꯇꯅꯦ ꯑꯇꯩ ꯀꯩꯁꯨꯝ ꯆꯥꯗꯦ ꯑꯩ ꯁꯥꯗ ꯑꯇꯩ ꯀꯩꯁꯨꯝ ꯆꯥꯗꯦ ꯉꯥꯗꯅ ꯀꯩꯅꯣ ꯑꯩꯅ ꯆꯥꯏꯁꯦ ꯏꯂꯤꯁꯥꯒ ꯉꯥꯁꯤꯡꯒ ꯕꯥꯎꯒ ꯑꯗꯒꯤ ꯈꯥꯖꯤꯡꯁꯨ ꯆꯥꯎꯈ꯭ꯔꯗꯤ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯍꯥꯟ ꯑꯩ ꯅꯨꯄꯥꯒ ꯈꯥꯖꯤꯡꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣ ꯈꯥꯖꯤꯡ ꯑꯆꯧꯕꯒꯤ ꯑꯗꯨꯝ ꯆꯥꯎꯔꯦꯅ ꯑꯩ ꯑꯗꯨꯝ ꯆꯥꯗ꯭ꯔꯕꯅꯦꯕ ꯑꯗꯒꯤ ꯀꯟꯂꯥ ꯑꯃ ꯆꯥꯏꯀꯣ ꯑꯗꯒꯤ ꯃꯨꯛꯀ ꯉꯥ ꯑꯃ ꯆꯥꯔꯦ ꯑꯁꯤꯇꯅꯦ ꯉꯀ꯭ꯔꯥ ꯉꯥꯆꯤꯛ ꯑꯗꯩ ꯁꯥꯔꯦꯡ ꯉꯥꯕꯤ ꯆꯥꯕꯤ ꯑꯩ ꯀꯩꯁꯨꯝ ꯆꯥꯗꯦ ꯑꯩꯁꯨ ꯌꯥꯎꯔꯤꯌꯦ ꯁꯨꯁꯤꯂꯥꯕꯨꯗꯤ ꯅꯦꯍꯥꯕꯨꯗꯤ ꯃꯅꯤꯄꯨꯔꯤꯅꯤ ꯈꯪꯉꯦ ꯅꯦꯍꯥ ꯈꯪꯉꯦ ꯁꯪꯀꯔꯖꯤ ꯈꯪꯉꯦ ꯑꯗꯨ ꯃꯤ ꯑꯃꯅꯤꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨ ꯃꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯣ ꯀꯅꯥ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯌꯥꯎꯒꯦ ꯆꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯅꯦꯍꯥꯅ ꯇꯥꯅꯨꯍꯦ ꯍꯥꯏꯔꯒ ꯑꯣꯏꯅ ꯍꯜꯂꯒꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯑꯣꯏꯕ ꯑꯩꯁꯦ ꯃꯤꯠꯀ ꯌꯥꯗ꯭ꯔꯕ ꯈꯪꯗꯦꯕ ꯇꯧꯔꯤꯁꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯑꯩ ꯃꯤꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯔꯦ ꯑꯗꯨꯅ ꯁꯥꯎ ꯌꯥꯗꯦ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯥꯏ ꯂꯩꯔꯦ ꯑꯩꯁꯨ ꯌꯥꯎꯔꯤ ꯍꯥꯏꯌꯦꯀꯣ ꯃꯤ ꯀꯌꯥ ꯁꯨꯔꯦ ꯃꯤ ꯑꯃ ꯑꯩꯁꯨ ꯌꯥꯎꯔꯤꯌꯦ ꯅꯤꯍꯥ ꯑꯃ ꯌꯥꯎꯔꯦ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯃ ꯌꯥꯎꯔꯦ ꯅꯤꯍꯥ ꯑꯃ ꯌꯥꯎꯔꯦ 2 ꯁꯪꯀꯔꯖꯤꯠ ꯑꯃ 3 ꯃꯤ 3 ꯇꯧꯔ ꯌꯥꯎꯔꯤꯁꯤꯕꯣ ꯁꯤꯟꯅ ꯑꯩꯕꯨꯔꯣ ꯐꯖꯩ ꯍꯥꯏꯔꯤꯁꯦ ꯍꯩ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯅꯪꯉꯣꯟꯗ ꯐꯖꯩ ꯍꯥꯏꯅꯗꯦ ꯆꯦꯕꯦꯝꯆꯥ ꯀꯩꯁꯨ ꯋꯥꯔꯤꯗꯣ ꯍꯣꯏꯅꯦ ꯏꯆꯦ ꯍꯣꯏꯅꯦ ꯏꯆꯦꯕꯦꯝꯆꯥ ꯅꯪ ꯑꯣꯟꯗ ꯍꯥꯏꯔꯤꯅꯤꯅꯦ ꯑꯣꯏꯃꯥ ꯋꯥꯔꯤ ꯂꯣꯏꯔꯦ ꯆꯦ ꯃꯤꯠ ꯈꯨꯖꯤꯜꯂꯛꯏꯔꯥꯌꯦ ꯃꯤꯠ ꯈꯨꯖꯤꯜꯂꯛꯏꯔꯥ ꯑꯩ ꯃꯤꯠ ꯈꯨꯖꯤꯟꯗꯦꯗ ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤ मम्मी का इज्जत फट गया इज्जत फट गया ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯑꯃꯅꯤ ꯄꯥꯔꯀꯤꯡ ꯑꯃꯅꯤ ꯄꯥꯔꯀꯤꯡ ꯂꯩꯕꯗꯣ ꯂꯩꯁꯥꯡꯊꯦꯝꯒꯤꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯄꯥꯔꯀꯤꯡ ꯂꯩꯕꯗꯣ ꯂꯩꯁꯥꯡꯊꯦꯝꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯌꯦ ꯌꯥꯔꯕ ꯍꯧꯖꯤꯛ ꯕꯦꯝꯒ ꯏꯆꯦ ꯕꯦꯝꯆꯥꯒ ꯄꯨꯟꯅ ꯂꯥꯏꯚ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨꯅꯦ ꯀꯅꯥꯅ ꯐꯖꯒꯦ ꯌꯦꯡꯒꯦ ꯇꯧꯔꯤꯔꯣ ꯆꯦ ꯕꯦꯝꯆꯥ ꯍꯣꯏꯗꯤ ꯐꯖꯕꯅꯤ ꯃꯣꯏꯗꯤ ꯑꯍꯥꯎ ꯆꯥꯗꯅ ꯃꯁꯥꯒ ꯕꯨꯛ ꯂꯥꯎꯅ ꯐꯖꯕꯅꯦ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯁꯤꯅ पुन्हा लाईफ टाकायला ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯀꯩ ꯂꯩꯀꯥꯏꯗꯒꯤꯅꯣ ꯁꯨꯁꯤꯂꯥꯁꯦ ꯀꯩ ꯂꯩꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦꯅꯦ ꯉꯁꯥꯏ ꯀꯩꯅꯣ
ꯃꯅꯤꯄꯨꯔꯤꯁꯦ ꯃꯐꯝꯁꯦ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕ ꯑꯣ ꯅꯦꯍꯥ ꯑꯩ ꯅꯣꯛꯎ ꯍꯥꯏꯕ꯭ꯔꯥ ꯀꯞꯄꯨ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯄꯥꯎꯈꯨꯝꯁꯤꯕꯨ ꯅꯣꯛꯎ ꯍꯥꯏꯕ꯭ꯔꯥ ꯀꯞꯄꯨ ꯍꯥꯏꯕ꯭ꯔꯥ ꯄꯥꯎꯁꯦ ꯅꯣꯛꯊꯣꯔꯛꯎꯅꯦ ꯁꯪꯀꯔ ꯅꯣꯛꯊꯣꯔꯛꯎꯅꯦ ꯑꯩꯅꯁꯨ ꯃꯌꯥꯝ ꯀꯃꯦꯟ ꯃꯌꯥꯝ ꯄꯥꯔꯛꯏꯗꯣ ꯑꯁꯣꯏꯕ ꯃꯌꯥꯝ ꯌꯥꯎꯋꯤꯗꯣ ꯅꯣꯛꯊꯣꯔꯛꯎꯅꯦ ꯕꯦꯝꯃ ꯅꯪꯒ ꯏꯆꯦ ꯕꯦꯝꯆꯥꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧ ꯇꯥꯔꯦ ꯇꯧ ꯇꯥꯔꯦ ꯍꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯅꯣꯡꯃ ꯆꯠꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯄꯨꯟꯅ ꯊꯥꯖꯤꯜꯂꯁꯤ ꯍꯥꯏꯔꯣ ꯏꯆꯦ ꯕꯦꯝꯆꯥ ꯑꯩ ꯐꯖꯗꯦ ꯂꯥꯏꯐꯇ ꯁꯛ ꯎꯠꯅꯤꯡꯗꯦ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯁꯛ ꯎꯠꯄꯅꯤ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯏꯆꯦ ꯕꯦꯝꯆꯥ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯏꯆꯦ ꯕꯦꯝꯆꯥ ꯀꯩꯅꯣ ꯖꯣꯏꯟ ꯇꯧꯁꯜꯂꯛꯑꯣꯔꯣ ꯍꯧꯖꯤꯛ ꯁꯣꯔꯤ ꯑꯩ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯑꯩ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯕꯁꯦ ꯑꯩ ꯍꯩꯇꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩ ꯍꯩꯇꯦ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀ꯭ꯂꯥꯁꯇ ꯅꯝꯗꯣꯏꯔꯥ ꯌꯥꯔꯦ ꯁ꯭ꯇꯥꯔꯠ ꯑꯦ ꯄꯣꯜ ꯂꯩ ꯀꯩꯅꯣ ꯕꯦꯝꯃ ꯅꯪꯁꯦ ꯑꯁꯦꯡꯃꯛꯀꯤ ꯐꯖꯩ ꯍꯥꯏꯔꯤꯅꯤꯅꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯁꯤꯅꯥ ꯋꯥꯡꯈꯦꯝ ꯊꯦꯡꯀ꯭ꯌꯨ ꯇꯧꯔꯛꯀꯅꯨ ꯇꯜꯂꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯍꯥꯏꯕ ꯏꯆꯦ ꯕꯦꯝꯆꯥ ꯑꯗꯨꯅꯅꯦ ꯍꯥꯏꯌꯦ ꯅꯌꯥꯟ ꯃꯂꯤ ꯅꯌꯟ ꯃꯅꯤꯅ ꯍꯥꯏꯌꯦꯕ ꯆꯦꯒ ꯆꯦ ꯕꯦꯝꯆꯥꯒ ꯆꯍꯤꯁꯦ ꯀꯌꯥꯝ ꯈꯦꯠꯅꯔꯤꯅꯣ ꯆꯦ ꯕꯦꯝꯆꯥꯗ ꯍꯪꯉꯣ ꯁꯪꯀꯔꯖꯤꯗꯨꯗꯤ ꯑꯩꯒꯤ ꯆꯍꯤꯁꯦ 34+ꯅꯦ 35 ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯍꯟꯗꯛ ꯗꯤꯁꯦꯝꯕꯔꯗ 35 ꯐꯥꯗꯣꯏꯅꯦ ꯑꯩꯗ ꯗꯥ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯩ ꯊꯧꯕꯥꯜ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯕ ꯊꯧꯕꯥꯜ ꯂꯩꯀꯥꯏꯗꯒꯤ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯅꯨꯕ ꯑꯣ ꯅꯨꯕ ꯃꯩꯇꯩꯗꯣ ꯊꯧꯕꯥꯜꯒꯤꯔ ꯃꯩꯇꯩꯗꯣ ꯃꯥꯁꯤꯟꯄꯨꯔꯒꯤ ꯃꯩꯇꯩꯗꯣ ꯊꯧꯕꯥꯜꯒꯤꯔ ꯑꯣ ꯀꯩꯅꯣ ꯀꯌꯥꯕ ꯅꯦꯍꯥ ꯅꯣꯏ ꯗꯗꯥꯒꯅꯦ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯊꯧꯕꯥꯜꯗꯒꯤ ꯌꯥꯎꯔꯦ ꯑꯩ ꯅꯣꯡ ꯐꯥꯗꯣꯛ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗꯅꯦ ꯀꯣꯏꯔꯛꯄ ꯇꯥꯔꯗꯤ ꯊꯧꯕꯥꯜꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯏꯁꯅꯪꯒꯩꯒ ꯎꯅꯧ ꯍꯥꯏꯕ ꯂꯩꯔꯦ ꯁꯪꯀꯔꯗꯤꯁꯨ ꯎꯅꯧ ꯍꯥꯏꯕ ꯂꯩꯔꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯊꯧꯕꯥꯜꯒꯤ ꯌꯥꯎꯔꯦꯕ ꯃꯣꯏ ꯍꯧꯖꯤꯛ ꯁꯨꯇꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯌꯦꯕ ꯍꯥꯎ ꯑꯥꯔ ꯌꯨ ꯕ꯭ꯌꯨꯇꯤꯐꯨꯜ ꯐ꯭ꯔꯦꯟ ꯌꯥꯝ ꯐꯖꯩꯌꯦ ꯅꯤꯉꯣꯜ ꯊꯦꯡꯀ꯭ꯌꯨ ꯂꯧꯔꯦꯝꯕ ꯕꯦꯝꯃ ꯅꯪꯒꯤ ꯅꯆꯥ ꯑꯅꯤ ꯇꯨꯝꯈ꯭ꯔꯕꯣꯅꯦ ꯑꯩꯈꯣꯏ ꯅꯅꯥꯗꯤ ꯇꯨꯝꯈꯔꯦ ꯃꯨꯅꯤꯗꯤ ꯇꯨꯝꯗ꯭ꯔꯤ ꯅꯨꯄꯤꯗꯣ ꯇꯨꯝꯗ꯭ꯔꯤ ꯅꯨꯄꯥꯗꯨꯗꯤ ꯇꯨꯝꯈꯔꯦ ꯑꯗꯣ ꯂꯩꯀꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯌꯦ ꯑꯗꯣ ꯂꯩꯀꯥꯏꯗꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯌꯦ ꯑꯗꯣ ꯅꯦꯍꯥ ꯑꯩꯁꯨ ꯊꯧꯕꯥꯜꯗ ꯅꯣꯡꯃꯗꯤ ꯀꯣꯏꯔꯛꯀꯅꯤꯀꯣ ꯂꯥꯏꯛ ꯇꯧꯗ꯭ꯔꯗꯤ I am from Assam ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯆꯍꯤ 48 ꯁꯨꯔꯦ ꯆꯦ ꯕꯦꯝꯆꯥꯒꯤ ꯆꯍꯤ 48 ꯁꯨꯔꯦ ꯆꯦ ꯕꯦꯝꯆꯥꯗꯣ ꯑꯣꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯀꯩꯕ 35 40 ꯑꯗꯨꯝ 5 6 7 चही 13 लेरेको हिंदी बोलिए भाई मुझे थोड़ा थोड़ा आता है बस मुझे मणिपुरी ही आता है तो हिंदी भी थोड़ा थोड़ा बोल सकती हूँ सोयबम सुशीला दा शंकरजीत अइदो हाइबा हैत्रेबैनेबको अदगी नंगना दो उछलतना आई कनो मांगखैदो हैतबैने नंबर डी है जत्ता यादेव नंबर डी नंबर पियू हाइबको उस अदुदी नक्इहे अइने इम्फाल वेस्ट सेकमाई मनाक्तगी हाइको सुशीलाना के हावा फरे फरे बेमा अइसु तुमगे हाइबा होय चेसिना हयेंसु अमु लाक्पियुको हयेंसु अइ पुंग 8 दगी लाइव थागनी अदुगा सोइदमकी लाक्पियु सोइबम सुशीला हाय है थाजना बिहू जानती है आप हाँ जानती हूँ जानती है बिहू जानती है जानती है बिहू खंगुरा है जानती हूँ कहीं हाइसबा हयेंग उनरसी बेमा गुड नाइट होय चेसिना हयेंग अमु लाक्पियो नायक तौदर हयेंग अमु लाक्पियो नंबर डी है लेकाई हाइबदु हैद्रदी अई साउरगगी अई माय थवालगी नाइने थवालसु लेकाई लेब्रने
ꯊꯧꯕꯥꯜ ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯊꯧꯕꯥꯜ ꯂꯩꯀꯥꯏꯗꯣ ꯅꯠꯇ꯭ꯔꯣ ꯈꯨꯜꯂꯣ ꯊꯧꯕꯥꯜꯁꯤꯕꯣ ꯀꯥꯕ ꯁꯤꯅꯥ ꯕꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯌꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯏꯗ꯭ꯔꯤꯌꯦ ꯏꯆꯦ ꯕꯦꯝꯆꯥ ꯉꯥꯏꯈꯣ ꯕꯥꯔꯣ ꯇꯥꯒꯤꯁꯅꯨ ꯑꯗꯨꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯣ ꯁꯨꯁꯤꯂꯥ ꯌꯥꯝ ꯅꯛꯅꯔꯦ ꯆꯥꯛ ꯊꯪꯅꯕ ꯌꯥꯔ ꯆꯥꯛ ꯊꯤꯟꯅꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯅꯦꯕ ꯆꯤꯡꯂꯦꯟ ꯁꯅꯥ ꯁꯥꯞ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯇꯧꯖꯔꯛꯀꯦꯕꯀꯣ ꯍꯥꯏ ꯁꯇꯤꯁ ꯀꯨꯃꯥꯔ ꯍꯥꯏ ꯍꯦꯜꯂꯣ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯍꯥꯏ ꯁꯦ ꯊꯥꯖ ꯑꯩꯅꯅꯦ ꯍꯤꯟꯗꯤꯁꯨ ꯏꯪꯂꯤꯁꯁꯨ ꯉꯥꯡꯕ ꯍꯩꯇꯕꯁꯤꯅꯦ ꯈꯪꯕꯨꯗꯤ ꯈꯪꯕ ꯑꯗꯨꯒꯅꯦ ꯉꯥꯡꯊꯣꯛꯄꯁꯦ ꯍꯩꯇꯦ ꯍꯥꯏꯕ ꯍꯤꯟꯗꯤꯗꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯏꯪꯂꯤꯁꯇꯤ ꯑꯩꯈꯣꯏ ꯇꯝꯖꯔꯛꯇꯕꯅꯤꯅꯅꯦ ꯈꯪꯕꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯉꯥꯡꯕꯁꯦ ꯍꯩꯇꯦꯕ ꯈꯨꯠꯂꯣꯏꯗꯦꯕ ꯑꯗꯨꯅꯅꯦ ꯃꯤꯅ ꯀꯌꯥꯝ ꯉꯥꯡꯁꯜꯂꯗꯤ ꯀꯣꯛꯀꯁꯦ भ्रम चंखꯠꯂꯛꯑꯦꯕꯀꯣ मोम नंबर डी कल बिहू मनाए जाएगा असम में हम तो बिहू नहीं मनाते हम तो बिहू नहीं बनाते थौबालदी डिस्ट्रिक्टने लेकाय मयाम लई हाइबा ओ खंगदे अदुदि खंगदे कꯩꯅꯣꯅꯦ हाय मणिपुरी माय गर्लफ्रेंड ऑल्सो मणिपुर हाइबको जोशीना ꯕꯦꯝꯆꯥ ꯅꯪ ꯁꯣꯅꯣ ꯆꯨꯔꯕꯣ ꯅꯪ ꯂꯥꯏꯞ ꯂꯥꯛꯄꯗꯒꯤ ꯆꯦ ꯕꯦꯝꯆꯥ ꯁꯣꯅꯣ ꯆꯨꯔꯦ ꯍꯥꯏꯌꯦ ꯃꯥ ꯂꯥꯏꯞ ꯂꯥꯛꯄꯗꯒꯤ ꯃꯥ ꯁꯣꯅꯣ ꯆꯨꯔꯦ ꯀꯩꯅꯣ ꯐꯤꯒ ꯐꯝꯖꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯨꯁꯤꯂꯥ ꯁꯥꯞ ꯇꯧꯕꯤꯔꯛꯑꯣ ꯁꯨꯁꯤꯂꯥ ꯁꯥꯞ ꯇꯧꯕꯤꯌꯨ ꯍꯥꯏꯌꯦ ꯊꯥꯖꯗ ꯇꯧꯕꯤꯈ꯭ꯔꯣ ꯑꯩ ꯅꯥꯏꯠ ꯍꯥꯏꯗꯦ ꯃꯣꯔꯅꯤꯡꯇ ꯍꯥꯏꯀꯣ ꯑꯗꯨꯅꯗꯤ ꯅꯥꯏꯠꯗ ꯄꯨꯡ 12 ꯐꯥꯎ ꯂꯩꯔꯣ ꯑꯗꯨꯒ ꯃꯣꯔꯅꯤꯡ ꯑꯗꯨꯝ ꯑꯣꯏꯖꯈ꯭ꯔꯅꯦꯕ एक बार बोल दीजिए जोय आई असम कहीं जोय आई असम अदुबु कहीं कहीं तब लेगेने मा हाइना थाजा सोइदना तौजरके हाइबको नेहा बाजार की ईस्ट वेस्ट नॉर्थ ईस्ट साउथ खक हाइरो अतई हंगलरोय कहीं नेहा शंकरीना हाइना खुम्बीरमो नंबू हाय अमा सेक्पी खोंनाखों हाइदो अदुवाइदैनी हाइबा अमा सेक्पी खोंनाखों लेदो अदुवाइदैनी हाइबा सेक्पी खोंनाखों हाय मफम मोय मारेको अꯩꯗꯤ खंदेने माकी लेकाइदुगी ममिंगनी माकीसे अदगी माय गर्लफ्रेंड नेम इज सी कꯩꯅꯣꯅꯦ सी इंका किनी लिजा मारेको आई सोनो चुदे नाइट आई सोनो चुदे नाइट हाइना हैते मॉर्निंग ता हाइको मयाम एन सिनाई चे जाजे मा मॉर्निंग ता मा हाइबनी अदे हयेंगसु जाउजाना हाइदोबा मागिसे ngasiदगी हयेंगिदो ngasiदे हाइदुइबा तौरके चे थाजा सुशीलाना हाइरे सुशीला याम फबा आंगांगनी नुपी मचाने मेरा फ्रेंड है मणिपुरी अंकिता राजकुमारी ओ अदुमाइना हाइरदी फैदना नेहा नुंसीदिबा नंसीदिबा नेहा नंसीदिबा काइने आई सोइरमगनिको वा सोइदे तौ वा सोइगे तौरिको अदुमाइना हाइरी फै हाइबा चे कई मथेलनो हाइबा ngasiदी चिकन ओइना चारे यो मणिपुरी इज नॉट करेक्ट है सुस्मी वेलकम केएमसी सुस्मी का हिंजांग चागे करी मठेल चागे होइबा कई मथेल चागे सोइबम सुशीलाना कन्ना नोखरे अइना ngaंगबे तारा नोइरा खंगदेबो योर कुकी आई 15 लाइक चे मोमिता लाए निंगोल लाए थैंक यू चे मोमिता अपनी बहुत दुनिया है थैंक यू आई दुनिया ना हाइदी मसक फजे हाइ ओइरमगनेबा आई खंगुम तौरियाबा अदुनी चे बेमचा इरोंबा मुबांग नुंगाइखरे चे बेमचागा हाइबको चे बेमचा इरोंबा मुबांग नुंगाइखरे चे बेमचागा सुशीलाना चे बेमचाना मोमी वेलकम केएमसी लाइव लोइरबो चे मोमीगिदी लाइव लोइरमखरा मा म्यूट थमगा लाई ओइरमनी चे बेमचा
ꯁꯨꯁꯃꯤꯇꯥ ꯑꯋꯣꯡꯕꯝ ꯆꯦ ꯃꯣꯃꯤꯇꯒꯤ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯦꯀꯣ ꯁꯨꯁꯃꯤꯇꯥꯅ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯚ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦꯅ ꯍꯥꯏꯕ 10:22 ꯄꯨꯡ ꯉꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯇꯥꯗꯣꯔꯦ ꯁꯨꯁꯤꯂꯥꯅ ꯈꯪꯉꯕꯤ ꯗꯥ ꯁꯪꯀꯔꯖꯤ ꯈꯪꯉꯕ ꯍꯥꯏꯅ ꯍꯪꯉꯤꯅꯦꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯃꯤꯁꯤꯡꯁꯤꯅ ꯉꯥꯡꯕꯁꯨ ꯈꯇꯪ ꯈꯪꯕ ꯋꯥꯠꯂꯤꯗꯅ ꯄꯥꯕꯁꯦ ꯂꯣꯟꯁꯦ ꯊꯣꯛꯂꯛꯇꯕꯗꯧ ꯇꯧꯔꯤꯑꯕ ꯁꯨꯁꯤꯂꯥ ꯌꯥꯝꯅ ꯐꯕ ꯃꯃꯥꯅꯤ ꯍꯥꯏꯌꯣ ꯍꯥꯏ ꯁꯨꯁꯤꯂꯥ ꯌꯥꯝꯅ ꯐꯕ ꯃꯃꯥꯅꯤ ꯍꯥꯏꯌೋ ꯍꯥꯏꯕ ꯕꯦꯝꯆꯥ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯧꯏꯕꯀꯣ ꯆꯦ ꯕꯦꯝꯆꯥꯔ ꯀꯩꯅꯣ ꯆꯦ ꯃꯣꯃꯤꯅ ꯀꯧꯔꯤꯕ ꯕꯦꯝꯆꯥ ꯍꯥꯏꯅ ꯀꯧꯔꯤꯕ ꯅꯌꯥꯟꯕꯠ ꯀꯂꯥ ꯅꯣꯅ ꯅꯪ ꯄꯥꯒꯦꯔꯥ ꯃꯃꯥ ꯃꯤꯠ ꯅꯨꯡꯉꯥꯏꯇꯔꯦꯉꯣ चे मोमिता ये सुशीलाना कौरे चे मोमिता आपको असामीज सिखाएंगे मुझे मणिपुरी सिखाओ आप भाई ngसाइगिनो आई लव यू माजिसेना कैसुम कायदेने कैसुम कायदे बचे बेमचा आचे मोमिना खंगे नेहा ꯑꯩ ꯐꯣꯃꯦꯟ ꯃꯈꯥ ꯂꯩꯈ꯭ꯔ ꯃꯥꯅ ꯂꯣꯏꯔꯦ ꯅꯤꯉꯣꯜ ꯅꯨꯡꯁꯤꯕꯤ ꯍꯣꯏ ꯆꯦ ꯅꯪ ꯂꯥꯏꯚ ꯂꯣꯏꯁꯜꯂꯕꯅꯦ ꯆꯦ ꯃꯣꯃꯤ ꯍꯥꯏꯅ ꯀꯧꯋꯦꯕ ꯍꯣꯏꯅꯦ ꯆꯦ ꯃꯣꯃꯤꯇꯥꯁꯦ ꯉꯁꯤ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯅ ꯂꯣꯏꯁꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯎꯔꯣ ꯀꯥꯂꯨ ꯅꯣꯏꯒꯤ ꯏꯪꯂꯤꯁꯁꯦ ꯀꯩꯅꯣ ꯂꯥꯛꯇꯦꯅꯦ ꯑꯅꯨ ꯑꯣ ꯂꯥꯛꯑꯝꯃꯦꯅꯦ ꯅꯦꯍꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯅꯨ ꯂꯥꯛꯑꯦ ꯑꯩ ꯎꯏꯔꯦ ꯅꯪ ꯆꯦ ꯃꯣꯃꯤꯇꯥꯅ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯩꯁꯤꯒ ꯂꯥꯛꯑꯒ ꯍꯦꯛꯇ ꯅꯪꯅ ꯍꯀꯥꯝ ꯆꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯁꯤꯒꯕꯨ ꯂꯥꯛꯑꯕ ꯅꯪ ꯍꯦꯛꯇ ꯍꯀꯥꯝ ꯆꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯍꯥꯏꯔꯝꯃꯗꯤ ꯁꯣꯏꯔꯣꯏꯗꯅꯤ ꯁꯨꯁꯤꯂꯥꯅ ꯀꯩꯕ ꯉꯁꯥꯏ ꯍꯥꯏꯔꯝꯂꯗꯤ ꯁꯣꯏꯔꯣꯏꯗꯕꯅꯤꯀꯣ ꯗꯥ ꯁꯪꯀꯔꯖꯤꯠ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯁꯪꯀꯔꯖꯤꯠꯇꯨꯕꯨ ꯀꯃꯦꯟꯒ ꯏꯔꯛꯇ꯭ꯔꯦꯅꯦ ꯆꯦ ꯀꯩꯁꯥꯝ ꯂꯥꯛꯄ꯭ꯔꯣ ꯍꯥꯏꯁꯦ ꯆꯦ ꯀꯩꯁꯥꯝ ꯀꯥꯏꯅ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯄꯥꯕꯗ ꯁꯣꯏꯈꯤꯔ ꯑꯅꯨꯕꯤ ꯀꯦꯝꯁꯤ ꯑꯅꯨ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯄꯨꯅꯤꯌꯥ ꯁꯥꯃꯤꯟꯅꯦꯀꯤ कई इंजांग चारेगे सुशीला कई इंजांग चारेगे अपनी असामिस ने की नहीं मैं मणिपुरी हूँ सिगा लाइबा नुपासे नयन मनी से बेमचा नंग रिप्लाई खरा पीबियू अइदि हैतेबा मांगना हाइरे हिंजा नंग खरा रिप्लाई पीबियू वाई कैबा कई इंजांग चारेगे सुस्मिता आए चे इरोम्बा आए सुस्मिता ना मुखमैबको ꯅꯨꯡꯉꯥꯏꯌꯦ ꯆꯦꯗꯤ ꯆꯦꯗꯤ ꯅꯨꯡꯉꯥꯏꯌꯦ ꯁꯨꯁꯤꯂꯥꯅ ꯑꯩ ꯋꯥꯟꯊꯗꯣꯔꯦ ꯌꯦꯠ ꯃꯤꯠꯁꯦ ꯊꯨꯞꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯩꯅ ꯑꯣꯏ ꯃꯤꯠꯁꯦ ꯅꯥꯔꯤꯕ ꯑꯗꯨꯗꯨꯝ ꯑꯩ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯔꯤꯅꯤ ꯌꯦꯡꯉꯨꯁꯦ ꯎꯔꯕ ꯑꯋꯥꯕꯒ ꯊꯤ ꯌꯥꯄꯣꯟꯇꯦ ꯉꯥ ꯊꯣꯡꯕ ꯃꯣꯃꯤꯇꯥꯅ ꯇꯥꯗꯣꯔꯦ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯅꯤ ꯅꯤꯉꯣꯜ ꯍꯥꯏꯅ ꯍꯥꯏꯕ ꯑꯣ ꯍꯣꯏ ꯆꯦ ꯃꯣꯃꯤꯇꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯦ ꯀꯩꯁꯥꯝ ꯋꯥꯏꯇꯤꯗꯒꯤ ꯄꯩꯁꯥ ꯐꯪꯉꯛꯑꯗꯤ ꯆꯁꯃꯥ ꯑꯃ ꯂꯩꯅꯕ ꯍꯥꯏꯕ ꯆꯦ ꯀꯩꯁꯥꯝ ꯋꯥꯏꯇꯤꯗꯒꯤ ꯄꯩꯁꯥ ꯐꯪꯉꯗꯤ ꯆꯁꯃꯥ ꯑꯃ ꯂꯩꯅꯕ ꯑꯩꯁꯨ ꯂꯩꯗ꯭ꯔꯣꯕꯅꯤ ꯆꯁꯃꯥ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯑꯩꯁꯨ ꯆꯦ ꯑꯅꯨ ꯍꯥꯏ ꯆꯦ ꯑꯅꯨ ꯀꯧꯔꯤꯗꯨ ꯅꯥꯎꯕꯤ ꯀꯧꯔꯤ ꯑꯅꯨꯁꯦ ꯑꯩꯈꯣꯏꯗꯤ ꯅꯥꯎꯕꯤ ꯍꯥꯏꯅ ꯀꯧꯔꯦꯕ ꯌꯨꯝꯗꯅꯦ ꯑꯗꯨꯅ ꯑꯅꯨ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯅꯥꯎꯕꯤ ꯍꯥꯏꯅ ꯆꯤꯟꯁꯦ ꯑꯗꯨꯝ ꯊꯣꯛꯏꯑꯕ ꯁꯪꯀꯔꯖꯤꯅ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯗꯣ 12 ꯇ꯭ꯌꯨꯁꯟ ꯂꯥꯛꯄꯗ ꯊꯦꯡꯅꯁꯤ ꯑꯗꯨꯒ ꯐꯨꯒꯦ ꯑꯩ ꯀꯣꯛ ꯉꯥꯎꯍꯟꯕꯒꯤ ꯏꯁ ꯅꯦꯍꯥ ꯅꯪ ꯐꯨꯈꯤꯗꯣꯔꯦ ꯁꯪꯀꯔꯖꯤꯠꯅ ꯅꯪ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯄꯣꯊꯥꯐꯝꯅꯤ ꯖꯥꯊꯤ ꯊꯥꯡꯕ ꯊꯥꯖꯤꯜꯂꯒ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯅꯨ ꯀꯩꯁꯥꯝ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯌꯥꯝ ꯋꯥꯔꯕꯅꯤ ꯑꯩ ꯑꯅꯨꯁꯦ ꯆꯦ ꯕꯦꯝꯆꯥꯒꯤ ꯂꯥꯏꯐꯇ ꯐꯖꯅ ꯆꯣꯡꯊꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯡ ꯅꯠꯇ꯭ꯔꯥ ꯁꯣꯏꯕꯝ ꯂꯥꯛꯂꯔꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯔꯣꯏ ꯑꯗꯨꯗꯤ ꯅꯪ ꯀꯩꯅꯣ ꯅꯪ ꯃꯔꯣꯟꯗꯨꯕꯨ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯗꯨꯕꯣ ꯀꯔꯤꯅꯣ ꯉꯥꯡꯉꯩꯗꯨꯕꯣ ꯂꯥꯛꯂꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯥꯏ ꯆꯠꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯈꯪꯅꯁꯜꯂꯨ ꯁꯪꯀꯔꯖꯤꯠꯀ ꯈꯪꯅꯁꯜꯂꯨ ꯑꯗꯨꯝ ꯀꯩꯗꯧꯔꯒꯦ ꯆꯠꯂꯨ ꯆꯦ ꯃꯣꯃꯤ ꯈꯪꯅꯕ ꯍꯥꯏꯁꯦ ꯂꯣꯏ ꯐꯕꯅꯤ ꯖꯥ ꯃꯇꯝꯗ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯣꯏ ꯀꯥꯟꯅꯕꯅꯤ ꯈꯪꯅꯕ ꯍꯥꯏꯁꯦ ꯍꯥꯏ ꯁꯪꯀꯔꯖꯤꯠ ꯑꯅꯨ ꯀꯩꯁꯥꯝ ꯑꯋꯣꯝꯕꯝꯅ ꯁꯣꯏꯕꯝ ꯃꯥꯏ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯑꯣ ꯏꯔꯣꯝꯕ ꯍꯥꯎꯕꯅꯤ ꯆꯦꯝꯆꯥ ꯅꯌꯥꯟ ꯃꯅꯤꯄꯨꯔꯤ ꯍꯣꯏ
ดูมณีปุรีเจ๊เบมจ้าने रिप्लाई तौबीखरे नयान नयान जी ये बेमचा मेरा दीदी है वही रिप्लाई करेगा आपके सभी क्वेश्चन का यही रिप्लाई करेगी ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯕ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯇꯦꯕ ꯑꯋꯥꯕꯒ ꯊꯤꯕ ꯌꯥꯗꯦ ꯑꯩꯅ ꯑꯋꯥꯕ ꯊꯤꯕ ꯌꯥꯄꯣꯟꯇꯦ ꯀꯗꯥꯏ ꯈꯗꯥꯡꯕꯟ ꯂꯩꯃꯥꯈꯣꯡ ꯃꯣꯏꯒꯤꯅꯦ ꯃꯅꯤꯄꯨꯔꯒꯤꯅꯦ ꯂꯩꯀꯥꯏꯁꯦ ꯄꯥꯕꯗ ꯌꯦꯡꯉꯣ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯈꯗꯥꯡꯐꯝ ꯂꯩꯀꯥꯡꯈꯣꯡ ꯀꯩꯕ ꯃꯣꯠꯕꯨꯡ ꯂꯣꯝꯗ ꯀꯩꯕ ꯋꯥꯛꯀꯤꯡ ꯆꯠꯂꯨꯈꯤꯒꯦ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯉꯁꯤꯒꯤꯗꯤ ꯃꯣꯠꯕꯨꯡ ꯍꯥꯏꯔꯣ ꯃꯣꯠꯕꯨꯡ ꯍꯥꯏꯁꯤꯗꯤ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯏꯔꯛꯀꯅꯨꯅꯦ ꯑꯗꯨ ꯀꯩꯖꯥꯅ ꯁꯨꯁꯃꯤꯇꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯖꯥꯊꯤ ꯊꯥꯡ ꯊꯥꯖꯤꯟꯈꯔꯦ ꯁꯣꯏꯕꯝꯅ ꯍꯥꯏ ꯆꯦ ꯁꯨꯁꯃꯤꯇꯥ ꯁꯛꯁꯨ ꯎꯅꯗ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯁꯛ ꯎꯒꯦ ꯍꯥꯏꯔꯗꯤ ꯋꯥꯏ ꯇꯤꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯍꯥꯏꯕꯀꯣ ꯁꯪꯀꯔꯖꯤꯅ ꯋꯥꯏ ꯇꯤ ꯄꯥꯏꯕ꯭ꯔꯥꯅꯦ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥꯅꯦ ꯅꯪꯕꯣ ꯀꯩꯁꯥꯝ ꯍꯥꯏꯕ ꯑꯩ ꯈꯨꯗꯥꯡ ꯅꯥꯏꯕꯣ उपाय नाय चे कैसाम उपाय नाय मोग मणिपुरी किकाबो बिमचाय बिमचा हईते बिमचा नहीं बेमचा लिखो बेमचा कैसाम मोना कावरे नुनु कैसाम से बेमचागीदा कैसाम से बेमचागीदा हबा अनु कैसाम ओ अच्छा कैसाम माइना से अनुजो बोरे अनुजे नोइना मु कैसाम माइना सेमदोबो अदुना कोकसे भ्रम चंगरे चे मोमी सोइरे हाइबा हेलो आई मोंदा कावरे नुनु मोंदा सोए हेलो चे मोमिता बेमचा अच्छा निको नयान अच्छा निको नयान हाइबा चे जादे मरो लोइना हइरे नत्रा गुवाहाटी दगा लैरबनिना मरो लोइ हइरे चे फुनी हाइये दा शंकर जिना फुबा यादे को फुबा यादे अचापो पिजगदबा उपुनरदे अचापो पिजगदबा फुबदी यादे अपनी गुवाहाटी थाके ने की बिमचा चाक चागे ओन लेगे अनु कैसा होय चे मोमिता नंदी नुमी खुदिंगे अगी लाइट लागा चा हेक्ता चाय दु लोरा कोन फेंग्रनी नंग लासे बॉडी गार्ड सु लेब्रो आय लेरिमी होय नयान ahoy nayan haiba kainum haibni mon maro kaino waiti haidi da shankar ji waiti haise kaino hariba number do dibo lok pam guwahati hai adudi yaroi natra chebem chamana haisi number piu hai mare kwa chak charabo ningon pisak lore ma ai chak chare ne pisak na ngasai de ngon da hangbado ai chak chare ngasi chicken dong boina chare che channel paide khujin ji kanune che channel paide sum memory oina ba video थागतपनी है ओ शंकर जी नंगी वीडियो दी तुम थागतप्रो आइबु येंगुदेने दो आई येंगे को असे आई येंगे कई हाबा मूर असामीस आलोप खिके हाबा जेबेम जाना मूर असामीस आलोप खिके अमसे कोइलांगना लोइरे अनना कायरा वांखेमना हेलो गाइस हाबा वेलकम बैक टू माय लाइव वीडियो कायरा आइना कायरा आइना वाईटी आइदी यूट्यूब नमी नेहा आई सुम सावहल्ले वाईटी आइदी यूट्यूब हाइबा यूट्यूब तो अखोगी नेहा नंदी यूट्यूब तो हांगदेदना अखोइना हुजी यूट्यूब हांगबदना वीडियो हापिबा खोलिबसे असीजे वाईटी गौरेबा दो शंकर जी की ने वाईटी से माक पाइबदी पाएबा अदुगा थांगै सेंना अदुगा माइ ऑन संडे हाइबा दुम खरा मेमोरी की ओइना वीडियो अमनी दुम टिक टाक हापसे हाइबा द माकी द मीने येंगसु काइदे येंद्रसु काइदे अदुनेबा माना हाइसे द येंगागदि दुम फैदना हेलो अनु हाइरे को वांखेमना मूर नो शेयर नंबर कोरी बिमचा गुवाहाटी को थाके अपनी जे बिमचा हाई रनो सिदी सोयबम सुशीला ओ आय मोमिता वाय फत्रो आइना nga लोइपु ok sangdrido ningol aina nang loibau sangbirido aina habo hoi hoi che kaisu kaide yam phari mi aingi live loibau sangbirido phari ni blue pira o ay susmita hongmona
ꯀꯩꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯣꯏ ꯂꯣꯏꯁꯤꯗꯤ ꯅꯣꯏ ꯂꯣꯟꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯣꯏ ꯂꯣꯟꯁꯤꯗꯤ ꯍꯥꯏꯕꯀꯣ ꯕꯦꯝꯆꯥꯅ ꯀꯤꯂꯥꯡ ꯀꯣꯏꯂꯥꯡ ꯀꯣꯏꯂꯥꯡꯁꯦ ꯑꯩ ꯀꯤꯕꯅꯦ ꯑꯩ ꯀꯤꯕꯅ ꯁꯤꯗꯣꯔꯦ ꯅꯦꯅꯨ ꯀꯣꯏꯂꯥꯡꯁꯦ ꯀꯤꯕꯅ ꯁꯣꯏꯗꯣꯏꯕ ꯀꯣꯏꯂꯥꯡ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯀꯤꯔꯨꯅꯨ ꯆꯦꯕꯝꯆꯥ ꯄꯉꯥꯡꯇ ꯉꯥꯡꯁꯤꯜꯂꯨ ꯀꯣꯏꯂꯥꯡ ꯍꯥꯏꯁꯦ ꯀꯥꯔꯟꯇꯨꯔꯟ ꯀꯅꯥꯅꯣ ꯄꯉꯥꯡꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯥꯔꯟꯇꯨꯔꯟ ꯄꯉꯥꯡꯇ ꯉꯥꯡꯁꯤꯜꯂꯨ ꯑꯩ ꯗꯨ ꯍꯥꯏ ꯄꯉꯥꯡꯇ ꯆꯦ ꯕꯦꯝꯆꯥ ꯀꯩꯕ ꯆꯦ ꯕꯦꯝꯆꯥ ꯀꯣꯠ ꯄꯣꯔꯥ ꯍꯪꯂꯪꯂꯦ ꯍꯥꯏꯈ꯭ꯔꯣ ꯑꯩ ꯍꯥꯏꯕꯤꯈꯣꯔꯥ ꯀꯣꯠ ꯄꯣꯔꯥ ꯍꯪꯂꯛꯂꯣ ꯑꯩ ꯍꯥꯏꯕꯤꯌꯨ ꯀꯩ ꯍꯥꯏꯅꯣ ꯀꯩꯅꯣ ꯅꯪꯁꯦ ꯅꯥꯎꯕꯤ ꯅꯪꯁꯦ ꯀꯩ ꯍꯥꯏꯅꯣ ꯀꯩꯔꯥ ꯋꯦꯜꯀꯥꯝ ꯀꯦꯝꯁꯦ ꯀꯩꯔꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯆꯦ ꯕꯦꯝꯆꯥꯅ ꯍꯪꯉꯛꯑꯦ ꯁꯦ ꯆꯩ ꯔꯦꯗꯤꯗ ꯊꯝꯕꯤꯒꯦ ꯅꯦꯍꯥ ꯅꯪꯒꯤ ꯅꯦꯍꯥ ꯅꯪ ꯁꯣꯏꯗꯣꯔꯦꯀꯣ ꯅꯦꯍꯥ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯁꯪꯀꯔꯖꯤꯗ ꯍꯥꯏꯔꯕ ꯗꯥ ꯁꯪꯀꯔꯖꯤ ꯅꯪ ꯑꯩꯉꯣꯟꯗ ꯆꯩ ꯑꯃ ꯀꯜꯂꯣ ꯑꯗꯨꯒ ꯑꯩ ꯑꯄꯥꯝꯕ ꯑꯆꯥꯄꯣꯠ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯣꯕ ꯆꯩ ꯑꯃ ꯀꯟꯖꯔꯁꯨ ꯑꯆꯥꯄꯣꯠ ꯆꯥ ꯐꯪꯍꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯒꯦ ꯆꯦ ꯕꯦꯝꯆꯥ ꯅꯣꯏ ꯒꯦꯁꯇ ꯍꯌꯦꯡ ꯂꯩꯖꯔꯝꯖꯅꯤ ꯁꯤꯔꯦ ꯏꯕꯣ ꯑꯩꯅꯦ ꯑꯅꯨꯕꯤ ꯁꯤꯔꯦꯕꯣ ꯆꯦ ꯕꯦꯝꯆꯥ ꯁꯣꯏꯗ꯭ꯔꯦ ꯅꯪ ꯉꯁꯤ ꯇꯥ ꯁꯪꯀꯔꯖꯤꯁꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯅꯤ ꯑꯩꯕ꯭ꯔꯥ ꯁꯪꯀꯔꯖꯤꯠꯁꯦ ꯃꯥ ꯅꯉꯣꯟꯗ ꯂꯛꯅꯔꯤꯅꯤꯅꯦ ꯁꯨꯁꯤꯂꯥ ꯅꯦꯍꯥ ꯃꯥ ꯅꯉꯣꯟꯗ ꯂꯛꯅꯔꯤꯅꯤ ꯁꯪꯀꯔꯖꯤꯠꯁꯦ ꯃꯣꯏ ꯒꯧꯍꯥꯇꯤ ꯍꯥꯏꯌꯦ ꯑꯗꯨ ꯅꯪ ꯇꯧꯅꯨꯀꯣ ꯗꯥ ꯁꯪꯀꯔꯖꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯒꯨꯝꯁꯤ ꯍꯥꯏꯌꯦ ꯁꯨꯁꯤꯂꯥ ꯆꯩ ꯑꯃ ꯆꯥꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯑꯆꯥꯄꯣꯠ ꯄꯤꯖꯧ ꯍꯥꯏꯕꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠꯇꯣ ꯄꯤꯖꯧ ꯍꯥꯏꯕꯅꯦ ꯄꯪꯒꯅꯨꯅꯦ ꯅꯪꯕꯨ ꯅꯦꯍꯥ ꯁꯥꯎꯅꯤꯡꯗꯦꯗ ꯏ ꯍꯥꯏꯒꯠꯄꯒꯤ ꯋꯥꯅꯤ ꯏ ꯍꯥꯏꯒꯠꯂꯛꯑꯦ ꯁꯪꯀꯔꯖꯤꯠꯁꯦ ꯏ ꯍꯥꯏꯒꯠꯂꯛꯑꯦ ꯑꯅꯨꯕꯤ ꯁꯤꯒꯦꯔꯥ ꯆꯦ ꯕꯦꯝꯆꯥ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯁꯤꯔꯦꯕ ꯒꯨꯗ ꯅꯥꯏꯠ ꯑꯣꯜ ꯐ꯭ꯔꯦꯟꯁ ꯒꯨꯗ ꯅꯥꯏꯠ ꯅꯌꯟꯖꯤ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯕꯦꯝꯆꯥ ꯀꯁꯇꯃꯔ ꯐꯥꯔꯣꯏ ꯁꯣꯏꯔꯦ ꯑꯩꯕꯨ ꯑꯅꯨ ꯆꯦ ꯕꯦꯝꯆꯥ ꯑꯄꯨꯅꯤ ꯅꯪ ꯍꯌꯦꯡ ꯒꯨꯋꯥꯍꯥꯇꯤ ꯅꯣꯏ ꯒꯦꯠꯇ ꯊꯥꯀꯦ ꯂꯩꯔꯝꯃꯅꯤ ꯁꯣꯏꯔꯔꯣꯏ ꯑꯅꯨꯒꯤꯁꯨ अनु अपनी गुवाहाटी थाके ने की ओय थाके अनु गुवाहाटी थाके ओ ब्लाड इ हाइगꯠꯄ सुशीला नंगु खाइरइनिने शंकरजी सुशीलाजु खाइबा हइरे जेंगु ओ ब्लाड इ हाइगले शंकरजी चिचेदा सापोर्ट अमता तौबिरओ हाइबको तौसलु शंकरजी अनु कैसामना नयन मोय सिलचर मोय सिलचर नंसु चे ꯕꯦꯝꯆꯥꯒ ꯋꯥꯔꯤ ꯁꯨꯅ ꯅꯪꯁꯨ ꯐꯖꯅ ꯉꯥꯡꯕ ꯍꯩꯔꯦꯅꯦ ꯅꯥꯎꯕꯤ ꯅꯪꯁꯨ ꯑꯩꯁꯦꯒꯤ ꯀꯁꯇꯃꯔꯁꯦ ꯑꯣꯛꯂꯦ ꯄꯦꯟꯂꯦ ꯃꯣꯒꯣꯔꯦ ꯃꯣꯒꯣ ꯃꯥꯒꯣꯔꯦ ꯃꯥꯒꯣ ꯃꯥꯒꯣꯔꯦ ꯍꯥꯏꯗꯦ ꯃꯣꯒꯣꯔꯦ ꯍꯥꯏꯌꯦ ꯃꯥꯒꯣꯔꯦ ꯃꯥꯒꯣ ꯍꯥꯏꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯗꯨꯅꯦꯕ ꯆꯦ ꯕꯦꯝꯆꯥ ꯍꯌꯦꯡ ꯁꯣꯏꯔ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯚꯥꯜ ꯂꯥꯒꯦ ꯂꯦꯡꯒ꯭ꯋꯦꯖ ꯈꯤꯀꯤ ꯚꯥꯜ ꯂꯥꯒꯦ ꯂꯦꯡꯒ꯭ꯋꯦꯖ ꯈꯤꯀꯤ ꯀꯩ ꯍꯥꯏꯅꯣ ꯅꯥꯎꯕꯤ ꯃꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯉꯥꯡꯁꯦ ꯃꯥ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯔꯣꯁꯦ ꯃꯨꯔ ꯍꯣꯖꯥꯏ ꯊꯥꯀꯦ ꯅꯌꯥꯟ ꯆꯦꯕꯦꯝꯆꯥ ꯇꯨꯔꯨ ꯂꯣ ꯀꯁꯇꯃꯔꯅꯤ ꯑꯩ ꯁꯛ ꯑꯗꯨꯝ ꯌꯦꯡꯉꯣꯅꯦ ꯋꯥꯏꯇꯤꯗ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇ ꯑꯩ ꯖꯥꯠ ꯌꯥꯝ ꯊꯤꯕ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯁꯪꯀꯔꯖꯤꯅ ꯍꯥꯏꯔꯛꯏꯁꯤ ꯌꯦꯡꯉꯣ ꯕꯦꯝꯆꯥ ꯀꯩꯅꯣꯅꯦꯍꯥ ꯁꯪꯀꯔꯖꯤꯁꯦ ꯈꯤꯇꯪ ꯋꯥꯔꯧꯔꯤ ꯃꯥꯜꯂꯦ ꯌꯦꯡꯉꯨꯁꯦ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯅꯤꯡꯉꯣꯜ ꯏꯔꯣꯟꯕ ꯃꯣꯔꯣꯛ ꯌꯥꯝꯅ ꯁꯥꯏ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯣꯏ ꯃꯥ ꯑꯩ ꯇꯤꯟꯕꯨ ꯇꯥꯔꯦꯕ ꯑꯩ ꯅꯨꯄꯥ ꯇꯥꯔꯗꯤ ꯕꯣꯁ ꯆꯥꯎꯔꯅꯨ ꯍꯥꯏꯔꯅꯤ ꯃꯣꯔꯣꯛ ꯄꯤꯖꯗꯦꯕ ꯃꯥ ꯑꯩꯉꯣꯟꯗ ꯅꯒꯥꯎ ꯍꯣꯖꯥꯏ ꯀꯩꯅꯣꯕ ꯅꯒꯥꯎ ꯍꯣꯖꯥꯏ ꯍꯥꯏꯗꯤ ꯏꯔꯥꯏ ꯃꯥꯏ ꯅꯒꯥꯎ ꯍꯣꯖꯥꯏ ꯈꯨꯟꯗꯨꯒꯤꯗ ꯍꯪꯉꯤꯕ ꯅꯥꯌꯣꯟ ꯑꯣꯏ ꯚꯥꯜ ꯂꯥꯒꯦ ꯅꯍꯥꯟꯒ ꯍꯣꯖꯥꯏꯗꯤ ꯀꯩꯅꯣ ꯈꯨꯟꯅꯤ ꯍꯥꯏꯕ ꯅꯪꯕꯨ ꯋꯥꯏꯇꯤ ꯊꯥꯔꯒ ꯑꯗꯨꯝ ꯊꯣꯛꯂꯗ꯭ꯔꯣ ꯂꯥꯏꯛ ꯋꯥꯏꯇꯤ ꯊꯥꯔꯒ ꯑꯗꯨꯝ ꯊꯣꯛꯂꯗ꯭ꯔꯣ ꯍꯥꯏꯌꯦ ꯆꯠꯈꯤꯅꯨ ꯁꯨꯁꯤꯂꯥ ꯆꯠꯈꯤꯅꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯀꯣ ꯑꯗꯨꯒ ꯈꯔ ꯋꯥꯏꯇꯤ ꯑꯁꯤꯒꯤꯁꯦ ꯂꯣꯏꯔ ꯂꯥꯏꯔꯤꯛ ꯂꯣꯏꯔꯒꯅꯦ ꯁꯤꯒ ꯌꯦꯡꯉꯨ ꯊꯧꯅꯥꯎꯖꯝ ꯁꯪꯀꯔꯖꯤꯠ ꯁꯤꯡꯉꯥꯏꯅ ꯑꯩꯁꯤ ꯌꯦꯡꯒꯦꯁꯦ ꯑꯩ ꯅꯉꯣꯟꯗꯅꯦ ꯕ꯭ꯂꯨ ꯄꯤꯁꯜꯂꯛꯀꯦꯀꯣ ꯑꯗꯨ ꯅꯪ ꯁꯪꯀꯔꯖꯤꯠꯀꯤ ꯆꯦꯅꯦꯜꯗꯅꯦ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯉꯣ ꯁꯤ ꯁꯪꯀꯔꯖꯤꯠ ꯍꯥꯏꯅ ꯃꯥ ꯃꯃꯤꯡ ꯂꯩꯕꯁꯦ ꯁꯤꯒ ꯇꯤꯛ ꯇꯧꯔꯒꯅꯦ ꯇꯥꯁ ꯇꯧꯔꯒ ꯑꯗꯨ ꯒꯣ ꯇꯨ ꯆꯦꯅꯦꯜ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯏꯗ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯉꯣ ꯁꯪꯀꯔꯖꯤꯠꯇꯣ
ꯍꯜꯂꯛꯑꯒꯦ ꯔꯦꯂꯤ ꯆꯦ ꯑꯅꯨ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯕ ꯆꯦ ꯑꯅꯨꯗꯤ ꯃꯥꯛꯇꯤ ꯂꯥꯛꯄꯤꯗꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯥ ꯂꯥꯛꯄꯤꯗꯦ ꯅꯣꯡꯃ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯐꯥꯎ ꯂꯥꯛꯄꯤꯗꯦ ꯀꯩꯗꯧꯅꯤ ꯃꯤ ꯃꯤꯒꯤ ꯃꯔꯖꯤꯅꯤ ꯑꯄꯥꯝꯕ ꯃꯐꯝꯗ ꯆꯠꯄ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯣꯏ ꯏꯇꯥ ꯑꯅꯨ ꯀꯧꯔꯨꯁꯤꯔꯣ ꯑꯩ ꯈꯔ ꯀꯧꯕꯤꯌꯨ ꯆꯠꯁꯦ ꯃꯣꯃꯤ ꯆꯠꯂꯦ ꯆꯠꯇꯦ ꯆꯠꯇꯦ ꯃꯥ ꯁꯨꯁꯤꯂꯥ ꯀꯩꯅꯣꯒꯤ ꯁꯪꯀꯔꯒꯤꯅꯦ ꯃꯥꯒꯤ ꯃꯁꯛꯁꯤꯒ ꯅꯝꯃꯒꯅꯦ ꯊꯦꯡꯉꯒ ꯑꯗꯨꯝ ꯒꯣ ꯇꯨ ꯆꯦꯟꯅꯦꯜ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯆꯠꯂꯒ ꯌꯦꯡꯉꯨꯔꯣ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯗꯨꯒ ꯆꯠꯅꯒ ꯑꯗꯨꯝ ꯂꯩꯊꯣꯛꯎꯅꯨ ꯐꯝꯅꯒ ꯂꯩꯊꯣꯛꯎꯅꯨ ꯃꯣꯏꯁꯤꯡꯗ ꯆꯥ ꯈꯥꯝꯃꯁꯨ ꯁꯪꯀꯔꯁꯤꯅ ꯆꯥ ꯊꯛꯎ ꯀꯥꯏꯁꯨ ꯆꯥꯒ ꯊꯛꯎꯅꯨꯀꯣ ꯑꯩꯁꯤꯒ ꯂꯥꯛꯎ ꯁꯪꯀꯔꯖꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯀꯣ ꯑꯍꯣꯡꯕ ꯀꯩꯅꯣ ꯁꯨꯁꯃꯤꯇꯥꯅ ꯋꯥꯏ ꯇꯤ ꯊꯥꯔꯒ ꯊꯣꯛꯂꯛꯀꯗꯕ ꯅꯠꯇꯦ ꯃꯤ ꯑꯩ ꯃꯤꯡ ꯊꯥꯎ ꯃꯤ ꯅꯪꯕꯨ ꯃꯤ ꯑꯩ ꯃꯤꯡ ꯊꯥꯎ ꯃꯤ ꯅꯪꯕꯨ ꯍꯥꯏꯌꯦ ꯑꯩ ꯃꯤꯡ ꯊꯥꯎ ꯃꯤ ꯅꯪꯕꯨ ꯍꯥꯏꯕ ꯀꯧꯔꯣ ꯍꯥꯏꯌꯦ ꯍꯣꯖꯥꯏ ꯏꯁꯇꯦꯁꯟ ꯊꯥꯛꯀꯦ ꯍꯣꯖꯥꯏ ꯏꯁꯇꯦꯁꯟ ꯊꯥꯛꯀꯦ ꯁꯪꯀꯔꯖꯤ ꯆꯦꯟꯅꯦꯜ ꯄꯥꯏꯗꯦ ꯁꯪꯀꯔꯖꯤ ꯃꯥ ꯆꯦꯟꯅꯦꯜ ꯄꯥꯏꯗꯝꯅꯦ ꯀꯩꯅꯣꯗ ꯅꯦꯍꯥꯗ ꯇꯧꯁꯟꯅꯩꯔ ꯀꯩꯅꯣ ꯑꯩꯗꯤ ꯑꯇꯣꯝꯕꯤ ꯃꯆꯥꯅꯤꯅꯦ ꯕ꯭ꯂꯨ ꯀꯩꯅꯣ ꯂꯤꯛꯄꯤꯒꯅꯨ ꯄꯤꯕꯤꯒꯅꯨ ꯍꯥꯏꯕ ꯑꯩꯅꯦ ꯆꯦ ꯃꯣꯃꯤ ꯑꯩꯅꯦ ꯑꯃꯃꯝꯇ ꯇꯧꯅ ꯄꯤꯅꯦꯕ ꯉꯁꯥꯏꯅ ꯑꯩꯒꯤ ꯀ꯭ꯔꯣꯝ ꯍꯥꯡꯗꯣꯛꯎꯕꯗꯅꯦ ꯕ꯭ꯂꯨꯒꯤ ꯃꯃꯤꯡꯁꯦ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯅ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯪꯀꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯤꯁꯜꯂꯛꯏꯕ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯃꯨꯛ ꯂꯣꯏꯅ ꯂꯩꯔꯝꯗꯣꯏꯅꯦꯕꯁꯦ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯑꯣꯜ ꯂꯥꯛꯑꯦ नयन सपोर्ट प्लीज है सपोर्ट कर दो सपोर्ट कर दो नयन जी सुस्मिता आई चैनल पाइदे सुम वीडियो मेमोरी ओइनबा थागतपनी हाइबा शंकरजी नंबो कइनोगा थांगतप्रने वीडियोगा थांगतप्रने आइबु खंगदेने कइ नुमिते थांगलिनो नुपासे मखोइसे ना मकोइसिना मसक्का उदे निंगथम सिंहा हाय निंगथम सिंहा हाय हेलो निंगथम जी सब्सक्राइब तो सलमो नयन गुड मैतैनी हाइबा सिंगाइदि नयन गुड मॉर्निंग ngawrani nayan no ngawrani nayan good morning nayan good morning hairine magsu साइड इमोजी नोद्रा magsu good morning wakan khalaga magsu morning haigala ina ba je jama ki emoji je yeng haiba magsu ko ka je kenom tawra haigala ina wa je okay shankar ji dai che nungai ri bo saida ka ba ningtham singana nungai ri moi सिलचर ट्रेन स्टेशन दा थाके चाय दुकान खुलिए चाय दुकान खुलिए चा दुकान हांगी हाइबको नाउबिना इस नंगसु फजना ताकपीने चे जाना सुस्मिता क्या सपोर्ट करो सुस्मिता की चैनल में जाके उसका वीडियो देखो बस वही करना है चे कैसा मैंने हरे को ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯅ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯦ ꯑꯅꯨ ꯀꯩꯁꯥꯝ ꯁꯨꯁꯃꯤꯇꯥ ꯍꯥꯏꯔ ꯅꯣꯛꯁꯟꯈ꯭ꯔꯦꯀꯣ ꯅꯦꯍꯥ ꯃꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯑꯩ ꯎꯕꯗ ꯑꯩꯐꯧ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯂꯥꯏꯚꯀ ꯊꯥꯗꯣꯛꯑꯒ ꯁꯪꯀꯔꯖꯤꯁꯦ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯅꯦꯍꯥꯁꯦ ꯂꯥꯛꯑꯦꯅꯦ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯩ ꯂꯩꯌꯦ ꯍꯣꯏ ꯍꯣꯏ ꯅꯦꯍꯥ ꯑꯗꯨꯝ ꯂꯩꯔꯨꯀꯣ ꯃꯣꯏ ꯉꯥꯡꯅꯩꯁꯦ ꯌꯦꯡꯉꯣ ꯃꯣꯏ ꯉꯥꯡꯅꯩ ꯑꯁꯥꯃꯤꯁ ꯃꯔꯣꯟꯁꯦ ꯇꯥꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯌꯦꯡꯉꯣ नयन बाय गुड मॉर्निंग ताता गुड मॉर्निंग ताता ये जाने नयन तालिरो नयन जी चैनल में सपोर्ट कर दो अनुदी करम थौरीगा नुंगाइरिबो मोइवा मीजु कमेंट इरेजे अइनाका पाबगा थोक्लक्तबगा मोइजु मोइजु से स्पेलिंग जे सोये इ लोरे जेंगो करम थौरी हाइजिनो মই চা খাইছো আপোনাৰ দোকানত नोई दुकान चा थकप लाकनी हाइग्रे निपासे सिदोरे मकोई ngawre मकोइसिना मरोल अमा मकोइसिबो अम्ता येगे होइसे मकोइसिना मरोल अमा नेहा आई उद्रिबो नेहा आई उद्रिबो नेहा नंग शंकरजी उरबो मा मचिन थीने मा चैनल का पाइदमने
ꯍꯥꯟꯅ ꯁ꯭ꯇꯦꯁꯟ ꯁꯤꯜꯆꯔ ꯍꯥꯏꯔꯦ Nayan moi ngau halimine nu pa mo ko ngau halimine. Nayan mor hojai station no tamul dukan khuli kwa ki dukan hange maso khuli ase tamul khawa hui mai wa noi ka loina de loi maron ka loi khangani taw hi ba nine nayan moi dukan chai moja ꯃꯌꯨꯔꯤꯁꯨ ꯑꯁꯥꯃꯤꯁꯅꯤ moi dukan chai moja ai anu nangi dukan gi cha ha bu dai nong thakpa lake ningtham yai phare udri nayan je ko ngauramani bemcha ni sue kham tamol kintu shikar nakhao ꯃꯥꯅꯤ ꯍꯥꯏꯒꯤ ꯀꯃꯦꯟ ꯇꯧꯔꯝꯃꯦ shikar nakhao abani age udri aina haiba ko ni hana nayan mani dur cha maza du cha maza ba sangong gi cha na hauri ai blue roidra ai jale chem mi blue piri sidi nangonda kai gi pir hoidoino ne piri sidi nangonda ꯄꯤꯅ ꯂꯩꯔꯤꯁꯤꯗꯤ ngasai pina leirabne ana comment iraktabagi khangdriba anubi kainom hairagli ai kainom hairagli macha hauri ai tamul hauri ai kainom hai khare manipuri ibang ima lebang ne yai phare ba yai phare Shankarji ai udriba ne ha nangna chatmina baga yaroibu lambi mangkhini nang kayong khangdrabanina niyaji yam angang ni Shankarji nangna khara senabi tare hayeng ko nang khangnaba taragadi angang ni na khun masen uba tare khoi maite masen ni natro ai kaiba ulorabo chebem sai na ningtham singa nayan bhai asam naki kor hoi bhai is aigi di bo khumnaba mi myam tho lai nungai jare bo ai maron ga khangdaba je ungna tum leiramini bo hangjalu bo mangang taba nungai wari loisan last da wari loisan lasida wari loisan laside Assamese language as ngang wai ba taba nungai hai ba jathi tha tha jale wana ꯖꯥꯇꯤꯁꯦ ꯏꯪꯅ ꯐꯖꯔꯝꯒꯅꯤ Sanjit Senjamna iche hi ai hello Sanjit aidi live loisanba matamu yausalak-tore live ta lakpibagi thank you bemcha nupa se hayeng inaka thokpada soroktaga unaradi sidari mangnadi nang masak fajana khangdoi ko che bemcha nang dukan gi pol lai chappada nang sitare nang saunaba haina nangna noglaga keba khumlak ido kaino kasani ngone ai kari aina saudoino ne chebemcha che mommy ai kari ai saudoino ningtha moi guhati aina haire ꯕꯦꯝꯆꯥꯗꯒꯤ ꯑꯅꯨ ꯇꯥꯔꯦ ꯑꯗꯨꯗꯤ ꯅꯤꯡꯊꯝ ꯇꯥꯔꯦ ningtham natro je duniba nayan na hainaba ningtham moi guhati o bemcha de anu dai ningtham tagre ko oina chumene che bemcha ai haidokinu ngang ma ngang ye cha dukan hang pan dukan na cha dukan na ngasa haigibda anu na haigibda pan dukan na keno haibani ne kone ai michibu kaidone senadoira khangde ni ha doi senabiu haiba angang ni ꯁꯥꯟꯅꯗꯣꯏꯔꯥ senabiu sanadoi nate senabiu haiba mi sanabadi fatte ko senabiu haiba kaibuno haiba neha nangdo Shankarna haiba pangi aye wa kisum khangde aye aduga deina haiba khara senabiu aina haiba hi che hello o moi hojai lora hoi bhai moi hojai lora hoi bhai noina irei saidi kisum khangde ko khara di dum khang yam khangde ma irei sidi khangde hojai da ma ki bhai lei haira kainom hairi ne khangde ne chena cheno haibani ne hai na ba anubi nang kaino tokki kai ba asi nate toksu nate ne kai gena nungthang anubi na nungthang sani ko ai moi guwahati hoi ai ba nupa je guwahati da lei ai guwahati spelling bho la li hai ba ma ire se bemcha ha tore se memcha hatore se
मारोगी क्या है हथौड़े से मारोगी क्या है Where are you from? Yes, I am Silchar cái ba Oh my god ꯅꯤꯄꯥꯁꯦ ꯑꯩ ꯀꯤꯔꯦ ꯅꯨꯄꯥꯁꯦ ꯊꯥꯈꯤꯗ꯭ꯔꯦꯅꯦ ꯑꯁꯦꯡꯕꯁꯦ ꯃꯆꯥ ꯅꯨꯄꯥꯁꯦ ꯊꯥꯈꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯁꯤ ꯇꯥꯔꯦꯕꯣ ꯍꯌꯦꯡ ꯅꯪ ꯊꯣꯡꯒꯥꯟ ꯊꯣꯛꯄ ꯁꯣꯏꯗꯅꯀꯤ ꯂꯩꯔꯕꯅꯤ ꯃꯥ ꯊꯣꯛꯀꯅꯨꯅ ꯍꯥꯏꯔꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯪ ꯑꯦꯗ꯭ꯔꯦꯁꯀ ꯍꯥꯏꯗꯣꯛꯎꯔꯕꯣ ꯚꯤꯗꯤꯑꯣꯗꯒ ꯑꯩꯁꯨ ꯂꯥꯛꯀꯦ ꯈꯔ ꯊꯦꯡꯈꯔꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯈꯔ ꯊꯦꯡꯈꯔꯦ ꯍꯥꯏꯕ ꯑꯟꯖꯨ ꯀꯁꯥꯅ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯨ ꯀꯩꯕ ꯁꯥꯟꯅꯕ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯁꯥꯟꯗꯕ ꯍꯥꯏꯕꯅꯦ ꯍꯥꯏꯕꯦꯃꯤ ꯑꯩ ꯆꯨꯝꯃꯦ ꯄꯥꯎꯗ ꯁꯥꯟꯗꯕ ꯍꯥꯏꯗꯤ ꯐꯨꯕ ꯍꯥꯏꯕꯀꯣ ꯃꯈꯨꯠ ꯎꯗ꯭ꯔꯦ ꯈꯔ ꯂꯥꯎꯅ ꯍꯥꯏꯔꯦ ꯁꯥꯟꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏ ꯑꯃꯁꯨ ꯈꯥꯏꯖꯤꯜꯂꯛꯑꯦ ꯑꯗꯣ ꯅꯦꯍꯥꯅ ꯑꯃꯨꯛ ꯈꯥꯏꯖꯤꯜꯂꯛꯑꯦ ꯑꯗꯣ ꯅꯪ ꯁꯥꯟꯗꯕ ꯍꯥꯏꯗꯤ ꯆꯩꯅ ꯐꯨꯗꯗꯨꯕ ꯍꯥꯏꯅ ꯍꯥꯏꯅꯦꯕ ꯐꯨꯗꯗꯣꯏꯅꯦ ꯍꯥꯏꯕ आप पागल हो क्या हाँ 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 आप पागल हो क्या नयन जरूरत पड़े तो मारूंगी हथौड़े से मारूंगी याद है याद है याद है याद है नो 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 है सुशीलाना इचे चक चारबो चक चारे हाँ अविनाशनी है ꯃꯄꯥꯅꯤ ꯆꯥꯛ ꯆꯥꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯣꯠꯈꯤꯒꯦꯀꯣ ꯀꯤꯔꯦ ꯀꯤꯒꯤꯅꯨ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯆꯦꯝꯆꯥ ꯑꯟꯖꯨ ꯀꯩꯕ ꯅꯈꯣꯏꯅ ꯍꯦ ꯃꯈꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯦꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯑꯟꯖꯨꯒ ꯒꯔꯖꯤ ꯁꯥꯞ ꯇꯧꯁꯜꯂꯣ ꯅꯪꯒꯤ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝꯗꯣ ꯅꯥꯏꯁ ꯅꯤꯡꯊꯝ ꯁꯤꯡꯒꯟꯅ ꯊꯅꯨ ꯃꯤ ꯅꯆꯥ ꯀꯩꯕ ꯊꯥꯅꯨ ꯃꯤ ꯃꯆꯥꯗꯤ ꯍꯥꯏꯕꯤꯔꯨꯅꯨ ꯀꯩꯅꯣ ꯍꯥꯏꯕꯤꯔꯨꯅꯨ ꯀꯩꯅꯣ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯦꯀꯣ ꯍꯥꯏꯕꯤꯔꯨꯅꯨ ꯑꯩꯅꯀ ꯃꯤꯠ ꯅꯥꯒꯁꯦ ꯀꯩꯅꯣꯝ ꯇꯧꯁꯜꯂꯒ ꯅꯣꯏꯅ ꯑꯃꯨꯛ ꯏꯁꯄꯦꯂꯤꯡꯒ ꯁꯣꯏꯒꯠꯂꯛꯄꯁꯦ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ ꯏꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯆꯤꯛꯀꯦꯟ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦꯕꯣ ꯉꯁꯤꯗꯤ ꯆꯤꯛꯀꯦꯟꯁꯨ ꯆꯥꯔꯦ ꯃꯣꯃꯣꯁꯨ ꯆꯥꯔꯦ ꯑꯁꯨꯄ ꯃꯊꯦꯜ ꯍꯥꯏꯗꯣ ꯇꯥꯔꯦ ꯍꯣꯏ ꯆꯦ ꯃꯣꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯕ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯅ ꯍꯥꯏꯔꯦꯀꯣ ꯂꯣꯠꯈꯤꯅꯨ ꯆꯦ ꯕꯦꯝꯆꯥ ꯂꯣꯠꯈꯤꯅꯨ ꯁꯣꯏꯕꯝꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯇꯧꯗꯣꯏꯅꯤ ꯗꯥ ꯁꯪꯀꯔꯖꯤꯠꯀꯤ ꯍꯥꯏꯕꯀꯣ ꯇꯧꯁꯜꯂꯨ ꯃꯥ ꯚꯤꯗꯤꯑꯣ ꯍꯥꯞꯇꯦ ꯋꯥꯏꯗꯤ ꯍꯥꯡꯗꯦꯅ ꯍꯥꯏꯔꯁꯨ ꯃꯥꯗꯤ ꯚꯤꯗꯤꯑꯣ ꯑꯃꯅꯤꯗꯤ ꯍꯥꯞꯄꯤꯕ ꯀꯧꯕꯅꯤꯅ ꯇꯧꯁꯜꯂꯨ ꯑꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯤ ꯉꯁꯤꯒꯤ ꯆꯤꯛꯀꯦꯟꯁꯤꯗꯤ ꯌꯨꯝꯗ ꯊꯣꯡꯕ ꯅꯠꯇꯦ ꯗꯨꯀꯥꯟꯗꯩ ꯂꯩꯔꯛꯄꯅꯤꯅ ꯃꯍꯥꯎ ꯑꯃꯁꯨ ꯍꯦꯜꯂꯤ ꯗꯨꯀꯥꯟꯒꯤ ꯆꯤꯛꯀꯦꯟꯁꯦ ꯗꯨꯀꯥꯟꯒꯤꯕꯨ ꯍꯥꯏꯔꯗꯤ ꯄꯩꯁꯥꯕꯨ ꯇꯤꯡꯉꯗꯤꯅꯦ ꯂꯣꯏꯅ ꯍꯥꯎꯔꯦ ꯌꯨꯝꯗ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯊꯣꯡꯉꯣ ꯍꯥꯎꯇꯕꯅꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯗ ꯃꯣꯁꯣꯔꯤꯒ ꯃꯨꯂꯥꯒ ꯏꯔꯣꯜꯂꯦ ꯑꯗꯩ ꯑꯉꯥꯡ ꯑꯅꯤꯒꯤꯅ ꯄꯅꯤꯔ ꯊꯣꯡꯉꯦꯕ ꯑꯗꯣ ꯑꯩ ꯄꯅꯤꯔ ꯃꯔꯨꯝ ꯆꯥꯗꯦ ꯍꯥꯎꯇꯦ ꯍꯥꯏꯅ ꯐꯖꯅꯗꯤ ꯊꯣꯡꯉꯤꯅꯦꯕ ꯑꯗꯣ ꯑꯩ ꯍꯥꯎꯇꯦ ꯆꯥꯅꯤꯡꯗꯦꯕ ꯃꯤꯗꯣ ꯑꯗꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯀꯩꯅꯣꯗꯒ ꯆꯥꯔꯗꯤ ꯀꯩꯅꯣ ꯗꯕꯥꯗꯒ ꯆꯠꯂꯗꯤ ꯄꯅꯤꯔ ꯌꯥꯝ ꯆꯥꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯆꯦꯅꯨ ꯅꯪꯁꯨ ꯌꯥꯎꯁꯤꯜꯂꯛꯑꯣ ꯍꯥꯏꯕ ꯆꯦꯅꯨ ꯅꯪꯁꯨ ꯌꯥꯎꯁꯜꯂꯛꯑꯣ ꯁꯥꯞ ꯇꯧꯁꯤꯜꯂꯣ ꯍꯥꯏꯕꯗꯨꯁꯨ ꯇꯧꯁꯤꯜꯂꯣ ꯑꯣꯏꯅ ꯍꯥꯏꯔꯦ ꯃꯤꯆꯦ ꯑꯩꯁꯦ ꯄꯥꯕ ꯁꯣꯏꯔꯣ ꯅꯣꯏ ꯁꯦꯝꯗꯣꯛꯎꯀꯣ ꯈꯔ ꯁꯦꯝꯗꯣꯛꯄꯤꯔꯣ ꯁꯣꯏꯕꯝ ꯑꯩ ꯋꯥꯔꯦ ꯊꯥꯕꯜ ꯆꯣꯡꯕꯗ ꯏꯁ ꯊꯥꯕꯜ ꯐꯖꯅ ꯆꯣꯡꯊꯔꯦ ꯑꯗꯨꯗꯤ ꯃꯥ ꯑꯣ ꯃꯤꯗꯣ ꯏꯝꯆꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯆꯠꯈ꯭ꯔꯕꯣ ꯑꯩꯈꯣꯏ ꯂꯥꯡꯗꯣꯏ ꯂꯥꯛꯇꯦ ꯃꯦꯁꯦꯖ ꯂꯥꯛꯇꯦ ꯆꯦ ꯏꯝꯆꯥ ꯅꯪ ꯎꯗꯅ ꯇꯧꯋꯤꯔꯥ ꯈꯪꯗꯦ ꯑꯣ ꯑꯩꯁꯨ ꯆꯣꯡꯅꯤꯡꯉꯦ ꯆꯦ ꯑꯅꯨ ꯀꯔꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨꯀꯣ ꯅꯦꯍꯥ ꯀꯔꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯤ ꯍꯥꯏꯈ꯭ꯔꯣ ꯁꯪꯀꯔꯖꯤꯠꯇ ꯃꯤꯗꯣ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨꯅꯦ ꯊꯣꯛꯅꯤ ꯅꯌꯥꯟꯗꯣ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨꯅꯦ कौगा नयन आप चलेगे क्या आ जाओ फिर से कीरे जी ओ यारनीदा इस कई यादोइनो लाए लाए चाथुओ लाए कोई लांग से बेमचा लागली फ्रेंड्स क्या बहुत बहुत बेहद बहुत okay but क्या बुरा मत मानिए ऐसे मी ऐसे
इसे ही मजाक इसे ही किया मजा किया इसे ऐसे ही ही मजा मजाक किया ꯆꯠꯈ꯭ꯔꯕꯣ ꯅꯤꯄꯥꯗꯣ ꯆꯠꯇꯦ ꯑꯃꯨꯛ ꯄꯥꯏꯁꯜꯂꯛꯑꯦ ꯁꯤꯗ ꯂꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯇꯧꯁꯟꯕꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ इस ꯑꯃꯁꯨ ꯍꯥꯏꯔꯤꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ ꯊꯣꯛꯁꯦ ꯆꯦꯒꯤ ꯂꯩꯃꯤꯟꯅꯩꯗꯣ ꯀꯅꯥꯅꯣ ꯆꯦꯒ ꯂꯩꯃꯤꯟꯅꯩꯗꯣ ꯀꯅꯥꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯊꯦꯡꯛ ꯌꯨ ꯖꯤꯛ ꯖꯦꯛ ꯊꯣꯛ ꯊꯦꯡꯛ ꯌꯨ ꯃꯤꯡꯁꯤꯕꯨ ꯀꯩꯅꯣ ꯖꯤꯛ ꯖꯦꯛ ꯍꯥꯏꯁꯦ ꯅꯦ ꯅꯥ ꯂꯩꯐꯥꯎ ꯅꯠꯇꯦ ꯂꯩꯗꯧ ꯅꯠꯇꯦ ꯑꯆꯥꯄꯣꯠ ꯂꯩꯗꯣꯏꯅꯤ ꯍꯥꯏꯕ ꯑꯆꯥꯄꯣꯠ ꯂꯩꯗꯣꯏꯅꯤ ꯁꯪꯀꯔꯗꯤ ꯅꯪꯁꯨ ꯉꯥꯡꯉꯩꯁꯦ ꯑꯩꯁꯨ ꯃꯊꯣꯛ ꯃꯔꯤꯡꯒ ꯅꯥꯏꯁꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯨꯁꯤꯂꯥ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯁꯨꯁꯤꯂꯥ ꯇꯧꯁꯜꯂꯣ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯣ ꯑꯁꯣꯔꯥꯏ खाना खा लिया हाँ खा लिया है ꯖꯤꯛꯖꯦꯛꯅ ꯆꯥꯒꯦ ꯆꯦꯒ ꯂꯩꯃꯤꯟꯅꯩꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯕ ꯑꯣ ꯑꯗꯨꯅꯅꯤ ꯃꯥ ꯂꯣꯠꯈ꯭ꯔꯤꯗꯣ ꯑꯩꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕꯅꯤꯅ ꯑꯗꯨꯝ ꯐꯝꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯣ ꯃꯥꯛꯇꯤ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯑꯒ ꯃꯥ ꯆꯦꯟꯈꯔꯦꯕ ꯑꯩꯈꯣꯏ ꯃꯨꯅꯤꯅꯤ ꯃꯥꯛ ꯇꯨꯝꯕꯩ ꯆꯪꯈꯔꯦ ꯑꯗꯨꯅꯅꯦꯕ ꯌꯨꯇꯨꯕꯔ ꯅꯥꯎꯟ ꯌꯨꯇꯨꯕꯔ ꯍꯦꯜꯂꯣ ꯁꯣꯏꯕꯝ ꯍꯌꯦꯡ ꯃꯣꯃꯤꯇꯥ ꯋꯥꯏꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑꯣ ꯊꯥꯕꯜ ꯆꯣꯡꯅꯕꯒꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯊꯥꯕꯜ ꯌꯥꯝ ꯀꯟꯅ ꯆꯣꯡꯈ꯭ꯔꯦꯅꯦ ꯅꯪꯁꯨ ꯌꯥꯔꯦ ꯃꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯤ ꯍꯥꯏꯈꯔꯦ ꯑꯗꯣ ꯑꯩꯗꯤꯅꯦ ꯖꯪ ꯐꯨꯗ ꯌꯥꯝ ꯆꯥꯏꯌꯦꯕ ꯑꯩꯗꯤ ꯀꯨꯔꯀꯨꯔꯤ ꯌꯥꯝ ꯆꯥꯏ ꯃꯤꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅꯩ ꯀꯨꯔꯀꯨꯔꯤ ꯁꯥꯊꯤꯅ ꯄꯥꯝꯃꯤ ꯑꯩꯗꯤ ꯑꯗꯨꯅꯦ ꯑꯗꯨꯅ ꯅꯪꯁꯨ ꯀꯨꯔꯀꯨꯔꯤꯒꯗꯣ ꯆꯥꯅꯤꯡꯉꯗꯤ ꯍꯥꯏꯈꯣ ꯃꯆꯥ ꯃꯁꯨ ꯄꯦꯀꯦꯠꯇꯣ ꯅꯠꯇꯦ ꯑꯆꯧꯕ ꯄꯦꯀꯦꯠꯇꯣ ꯍꯥꯏꯈꯣ ꯑꯥꯔ ꯌꯨ ꯍꯤꯟꯗꯨ ꯑꯣꯀꯦ ꯂꯥꯏꯛ ꯏꯆꯦ ꯑꯅꯨ ꯂꯥꯏꯛ ꯇꯧꯔꯦ ꯅꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯖꯤꯛꯖꯦꯛꯅ ꯅꯣꯛꯈꯔꯦ ꯑꯥꯔ ꯌꯨ ꯍꯤꯟꯗꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯂꯩꯕꯤꯗꯣꯏꯅꯦ ꯏꯆꯟꯅꯨꯄꯤ ꯀꯔꯤꯝ ꯈꯪꯗꯕꯅꯤꯅ ꯏꯆꯟꯅꯨꯄꯤ ꯍꯥꯏꯔꯦ ꯑꯗꯣ ꯅꯦꯍꯥ ꯁꯪꯀꯔꯖꯤꯅ ꯏꯆꯟꯅꯨꯄꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯀꯣꯟ ꯐꯦꯡꯒꯦꯀꯣ ꯍꯣꯏ ꯆꯦ ꯃꯣꯃꯤ ꯐꯦꯡꯉꯣ ꯌꯦꯡꯕ ꯌꯦꯡꯉꯔꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯌꯦꯡꯉꯔꯣꯏ ꯀ ꯍꯥꯏꯈꯔꯦꯅꯦ ꯖꯤꯛꯖꯦꯛ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯌꯦꯡꯉꯔꯣꯏ ꯀꯥꯏꯅ ꯍꯥꯏꯒꯠꯂꯛꯏꯗꯨꯕꯣ ꯆꯦꯗꯤ ꯁꯤꯡꯖꯨ ꯌꯥꯝ ꯆꯥꯏ ꯑꯩꯗꯤ ꯁꯤꯡꯖꯨ ꯑꯩ ꯁꯤꯡꯖු ꯁꯥꯊꯤꯅ ꯄꯥꯝꯃꯦ ꯁꯤꯡꯖꯨꯁꯦ ꯁꯤꯡꯖꯨ ꯁꯨꯕꯁꯨ ꯑꯩ ꯇꯟꯗꯦ ꯃꯆꯟ ꯁꯨꯔꯗꯤꯅꯦ ꯁꯤꯡꯖꯨ ꯁꯨꯕꯁꯨ ꯑꯩ ꯇꯟꯗꯦ ꯑꯗꯨꯒ ꯁꯤꯡꯖꯨꯗꯨꯁꯨꯅꯦ ꯑꯩ ꯁꯣꯔꯤ ꯃꯆꯥꯅ ꯁꯣꯏꯗꯦ ꯉꯥꯁꯦꯝ ꯊꯥꯡꯅ ꯁꯣꯏꯑꯕ ꯁꯤꯡꯖꯨ ꯁꯣꯏꯕꯁꯨ ꯇꯟꯗꯦ ꯁꯤꯡꯖꯨꯁꯨ ꯌꯥꯝ ꯆꯥꯏ ꯌꯥꯝ ꯄꯥꯝꯃꯤ ꯄꯨꯈꯝ ꯑꯃ ꯄꯤꯛ ꯊꯟꯅ ꯆꯥꯎꯔꯁꯨ ꯑꯩ ꯉꯝꯅꯤ ꯁꯤꯡꯖꯨꯗꯤ ꯑꯩꯁꯨꯅꯤ ꯆꯦ ꯑꯁ ꯑꯩꯈꯣꯏꯕꯥꯏꯅꯤ ꯆꯤꯟꯖꯥꯛ ꯄꯨꯜꯂꯤꯗꯣꯏꯗꯤ ꯃꯥꯡꯗꯣꯛꯅ ꯅꯨꯡꯉꯥꯏꯗꯣꯔꯤꯌꯦ ꯅꯣꯡ ꯐꯥꯗꯣꯛꯀ ꯐꯝꯃꯤꯟꯅꯕ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯅꯤꯗꯣꯏꯗꯤ ꯑꯩ ꯀꯩꯅꯣꯅꯦ ꯅꯨꯕ ꯂꯣꯏ ꯇꯥꯔꯦꯅꯦ ꯁꯣꯏꯕꯝꯁꯤꯗ ꯆꯦꯒ ꯑꯩꯒ ꯃꯥꯟꯅꯔꯦꯕ ꯑꯁ ꯃꯥꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯕꯥꯏꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ ꯁꯥꯊꯤꯅ ꯆꯥꯟꯅꯗꯣꯏꯅꯤꯀꯣ ꯆꯦꯒ ꯂꯩꯃꯤꯟꯅꯩꯗꯣ ꯌꯦꯡꯒꯔꯣꯏꯒꯦ ꯍꯥꯏꯕ ꯑꯣ ꯍꯣꯏ ꯃꯥ ꯌꯥꯔꯣꯏ ꯃꯥ ꯚꯤꯗꯤꯑꯣꯗ ꯊꯣꯛꯇꯕꯅꯦ ꯑꯩꯈꯣꯏ ꯃꯨꯅꯤꯁꯦ ꯁꯟꯖꯤꯠ ꯁꯦꯟꯖꯝ ꯅꯥꯏ ꯅꯣꯛꯊꯈꯔꯦ ꯑꯩꯈꯣꯏ ꯗꯦꯛꯀꯤꯁꯨ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯕ ꯀꯩꯅꯣ ꯃꯣꯟꯗ ꯄꯤꯔꯛꯎꯅꯨ ꯃꯣꯟ ꯑꯃ ꯄꯤꯔꯛꯑꯣ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯆꯦ ꯋꯥꯕ꯭ꯔꯥ ꯋꯥꯗꯦ ꯅꯪ ꯀꯃꯦꯟ ꯏꯔꯛ ꯊꯣꯛꯎꯅꯦꯀꯃꯦꯟ ꯏꯔꯛꯎꯀꯣ ꯑꯩ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯑꯩ ꯋꯥꯗꯦ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯍꯦꯜꯂꯣ ꯍꯥꯏꯌꯦ ꯈꯦꯂꯦꯟꯅ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯍꯥꯏ ꯍꯣꯏ ꯂꯩꯅꯤꯌꯦ ꯑꯅꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯗꯣꯏꯅꯣ ꯍꯥꯏ ꯑꯅꯨ ꯄꯨꯡ ꯑꯃ ꯀꯩꯅꯣꯗꯤ ꯇꯥꯍꯟꯈꯣꯅ 11ꯗꯤ ꯇꯥꯍꯟꯈꯣꯅ ꯑꯩ 11 ꯈꯔ ꯍꯦꯜꯂ ꯆꯪꯉꯩꯅꯦꯕꯗꯣ ꯀꯩꯅꯣ ꯐꯥꯗ꯭ꯔꯤꯕ 2 hours ꯐꯥꯗ꯭ꯔꯤꯕ ꯂꯣꯏꯗꯤ ꯂꯣꯏꯗꯣꯔꯦ ꯃꯤꯅꯤꯠ ꯑꯅꯤꯇꯪ ꯉꯥꯏꯈꯔꯦ ꯃꯥꯁꯤꯒꯩꯁꯦ ꯄꯣꯝꯃꯦ ꯑꯃꯈꯛ ꯗꯁꯥꯅꯤꯍꯦ ꯄꯥꯏ ꯐꯩꯕꯥꯡꯒꯤ ꯌꯥꯝ ꯃꯣꯕꯥꯏꯜꯁꯦ ꯏꯪꯍꯜꯂꯤꯕ ꯁꯨꯁꯤꯂꯥ ꯇꯧꯕꯤꯈ꯭ꯔꯕꯣ ꯁꯨꯁꯤꯂꯥ ꯇꯧꯕꯤꯈ꯭ꯔꯕꯥꯏ ꯁꯨꯁꯤꯂꯥ ꯇꯧꯕꯤꯈ꯭ꯔꯕꯣ ꯁꯨꯁꯃꯤꯇꯥꯅ ꯑꯗꯣ ꯇꯧꯁꯜꯂꯨ
ꯑꯁꯤ ꯑꯝꯇꯪ ꯇꯩꯊꯣꯛꯑꯗꯤ ꯐꯕ ꯑꯩꯈꯣꯏꯅ ꯅꯥꯟꯅ ꯇꯧꯔꯝꯃꯤꯁꯦ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯩ ꯑꯣ ꯍꯥꯏꯌꯦ ꯅꯨꯄꯥꯗꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯀꯃꯦꯟ ꯏꯔꯛꯇ꯭ꯔꯦ ꯅꯨꯄꯥꯗꯣ ꯏꯆꯦꯁꯦ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯕꯀꯣ ꯑꯩꯁꯦ ꯁꯤꯜꯆꯔꯗꯒꯤꯅꯤ ꯀꯩꯅꯣ ꯂꯂꯤꯠ ꯒꯦꯃꯤꯡ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯜꯂꯣ ꯑꯃ ꯕ꯭ꯔꯦꯝꯆꯥ ꯑꯟꯇꯤꯗꯨ ꯀꯣꯃꯦꯟ ꯏꯔꯛꯇꯕꯩ ꯇꯧꯏꯅꯤ ꯆꯦ ꯏꯝꯆꯥ ꯅꯪ ꯀꯃꯦꯟ ꯑꯝꯇ ꯏꯔꯣ ꯅꯪꯅꯕꯨ ꯀꯃꯦꯟ ꯏꯔꯤ ꯃꯥ ꯍꯦꯛꯇ ꯄꯥꯏꯊꯣꯔꯛꯑꯅꯦꯕ ꯁꯨꯁꯃꯤꯇꯥ ꯀꯩꯅꯣ ꯑꯅꯨꯅ ꯀꯩꯕ ꯀꯣꯏꯂꯥꯡꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯂꯥꯛꯂꯦꯉꯣꯏ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯅꯪꯁꯨ ꯀꯩꯕ ꯁꯪꯀꯔꯖꯤꯠꯀ ꯁꯨꯁꯤꯂꯥꯒꯁꯦ ꯋꯥꯔꯤꯁꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩ ꯃꯣꯏ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯅꯦꯕ ꯍꯧꯖꯤꯛꯁꯦ ꯅꯦꯍꯥ ꯑꯩꯒ ꯊꯦꯡꯅꯕ ꯀꯤꯔꯁꯨ ꯑꯩꯅ ꯄꯣꯁ ꯃꯈꯣꯡꯗ ꯑꯆꯥꯄꯣꯠ ꯊꯝꯃꯝꯗꯣꯏꯅꯦ ꯄꯣꯁ ꯃꯈꯣꯡꯗ ꯍꯥꯏꯔꯛꯑꯣ ꯈꯪꯕ꯭ꯔꯥ ꯅꯤꯍꯥ ꯇꯥꯕ꯭ꯔꯥ ꯁꯪꯀꯔꯖꯤꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯄꯣꯁ ꯃꯈꯣꯡꯗ ꯊꯝꯃꯝꯒꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯑꯆꯥꯄꯣꯠꯇꯣ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏ ꯈꯣꯏꯂꯥꯡꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯠꯀ ꯇꯧꯅ ꯂꯩꯔꯝꯃꯦ ꯑꯩ ꯀꯤꯕꯅ ꯂꯣꯏ ꯍꯥꯏꯒ ꯏ ꯂꯩꯔꯝꯃꯦ ꯍꯥꯏꯒ ꯇꯧꯅ ꯂꯩꯔꯝꯃꯦ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯥꯏꯌꯣ ꯑꯣ ꯑꯗꯨꯗꯅꯤ ꯅꯪ ꯚꯤꯗꯤꯑꯣꯗ ꯆꯠꯂꯨꯕꯗꯨꯗꯅꯤ ꯅꯪ ꯉꯥꯏꯍꯥꯛ ꯃꯥꯡꯉꯣꯏꯗ ꯆꯦꯝꯆꯥ ꯅꯪꯉꯦ ꯑꯣ ꯅꯥꯏꯕꯀꯣ ꯆꯦꯕꯦꯝꯆꯥ ꯀꯩꯅꯣ ꯋꯥꯏꯅꯤꯡꯉꯁꯤ ꯁꯣꯏꯗ꯭ꯔꯦ ꯁꯪꯀꯔꯖꯤ ꯄꯦꯞꯁꯤ ꯂꯩꯕꯤꯌꯨ ꯀꯨꯔꯀꯨꯔꯦꯒ ꯀꯨꯔꯀꯨꯔꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠꯅꯤꯀꯣ ꯀꯨꯔꯀꯨꯔꯤꯁꯤꯗꯤ ꯎꯔꯤꯉꯩꯒꯤ ꯆꯥꯅꯤꯡꯉꯦ ꯀꯨꯔꯀꯨꯔꯤꯁꯦ ꯂꯥꯛꯑꯣꯏ ꯀꯩꯅꯣꯅꯦ ꯁꯨꯁꯤꯂꯥ ꯅꯪ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯂꯥꯛꯎ ꯑꯆꯥꯄꯣꯠ ꯂꯧ ꯍꯥꯏꯅꯒ ꯅꯪꯅ ꯂꯧꯔꯣꯏꯅ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣꯅꯦ ꯁꯤꯜꯆꯔꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯒꯦꯃꯤꯡꯅ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯃꯩꯇꯩ ꯃꯠꯇꯅꯦꯕ ꯕꯦꯡꯒꯣꯂꯤ ꯑꯇꯣꯞꯄ ꯃꯔꯣꯟꯁꯦ ꯑꯝꯇ ꯌꯥꯎꯗꯕꯅꯤꯅ ꯑꯩ ꯈꯪꯗꯦꯕ ꯑꯇꯣꯞꯄ ꯃꯔꯣꯟ ꯉꯥꯡꯕ ꯈꯣꯠꯄꯁꯤ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯃꯊꯛꯇ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯗ ꯑꯩꯅ ꯆꯠꯅ ꯈꯣꯠꯅ ꯇꯧꯕ ꯊꯤꯟꯗꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯕꯗꯣ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤ ꯃꯌꯥꯝ ꯊꯦꯡꯅꯅꯤꯗꯅ ꯑꯗꯨꯁꯨ ꯑꯩꯅ ꯁ꯭ꯀꯨꯜꯗꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯩ ꯍꯤꯟꯗꯤ ꯈꯔꯛꯁꯦ ꯉꯥꯡꯕ ꯍꯩꯇꯦꯕ ꯎꯔꯣꯏ ꯐꯨꯗ ꯃꯥꯜꯂꯤ ꯁꯨꯁꯤꯂꯥꯗꯩ ꯄꯥꯔꯧꯅꯦ ꯄꯨꯔꯥ ꯐꯨꯗꯣꯏ ꯃꯥꯜꯂꯦ ꯑꯩꯁ ꯂꯣꯏꯔꯦꯕ ꯐꯨꯗꯣꯏ ꯃꯥꯜꯂꯦ ꯁꯨꯁꯤꯂꯥꯁꯦ ꯀꯤꯈꯔꯦ ꯁꯪꯀꯔꯖꯤ ꯅꯪꯅ ꯀꯩꯀꯩ ꯉꯥꯡꯁꯟꯕꯗ ꯑꯉꯥꯡꯁꯦ ꯀꯤꯈꯔꯦꯀꯣ ꯅꯪ ꯇꯧꯅꯤ ꯑꯩ ꯀꯤꯅꯦ ꯀꯣꯏꯂꯥꯡꯗꯣ ꯆꯦꯕꯦꯝꯆꯥ ꯑꯩꯁꯨ ꯑꯗꯨꯗꯤ ꯀꯤꯖꯩ ꯑꯁꯦꯡꯀꯤ ꯀꯤꯖꯩꯕꯣ ꯑꯩꯁꯨ ꯃꯥ ꯑꯗꯨꯝꯅꯦ ꯒ꯭ꯔꯤ ꯇꯛꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯩꯁꯨ ꯀꯤꯖꯩ ꯑꯁꯦꯡꯀꯤꯅꯦꯕꯣ ꯂꯥꯛꯅꯤꯡꯗꯕ꯭ꯔꯣ ꯅꯦꯍꯥ ꯅꯪ ꯂꯥꯛꯅꯤꯡꯗ꯭ꯔꯥꯌꯦ ꯃꯥ ꯐꯨꯔꯣꯏꯌꯦ ꯍꯌꯦꯡ ꯊꯣꯡꯉꯥꯜꯗꯒ ꯎꯅꯅ ꯍꯥꯏꯀ ꯇꯧꯔꯒꯗꯤ ꯁꯤꯔꯦꯅꯦ ꯅꯪꯒꯤ ꯃꯥꯡꯅꯅꯦ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯑꯩ ꯆꯥ ꯈꯤꯇꯪ ꯊꯛꯀꯦ ꯀꯥꯏꯅ ꯅꯣꯏ ꯌꯨꯝꯗꯒ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯅꯪꯗꯤ ꯂꯣꯏꯔꯦꯅ ꯆꯦꯕꯦꯝꯆꯥ ꯆꯦ ꯅꯦꯍꯥꯅ ꯏꯁꯦ ꯕꯦꯠ ꯅꯨꯄꯥ ꯃꯥꯜꯂꯦ ꯖꯥꯠꯂꯣ ꯅꯦꯍꯥꯅ ꯑꯩꯁꯦ ꯕꯦꯠ ꯅꯨꯄꯥ ꯃꯥꯜꯂ ꯖꯥꯠꯂꯣ ꯍꯥꯏꯌꯦ ꯃꯥꯜꯂꯝꯃꯣꯏꯗ ꯃꯥꯁꯨ ꯑꯗꯨꯝ ꯐꯥꯈꯤꯗꯣꯏ ꯅꯪꯅ ꯈꯥꯏꯖꯤꯜꯂꯤꯗꯨꯗꯤ ꯑꯗꯨꯅ ꯃꯥꯁꯨ ꯈꯥꯏꯖꯤꯜꯂ ꯑꯣꯏꯔꯝꯒꯅꯤꯅ ꯀꯩꯗꯧꯕꯩ ꯃꯥꯟꯗꯣꯏꯅꯣꯅꯦ ꯅꯦꯍꯥ ꯁꯪꯀꯔꯖꯤꯠꯁꯦ ꯁꯛ ꯎꯅꯗ꯭ꯔꯁꯨ ꯑꯩꯅ ꯁꯪꯀꯔꯖꯤꯠꯀꯤ ꯊꯃꯣꯏꯗꯤ ꯐꯖꯅ ꯈꯪꯉꯦ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝꯅ ꯆꯝꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯅꯪꯅ ꯈꯥꯏꯖꯟꯕꯗꯨꯒ ꯁꯪꯀꯔꯖꯤ ꯅꯪꯅ ꯈꯥꯏꯖꯟꯕꯗꯨꯒ ꯃꯥꯁꯨ ꯇꯧꯁꯜꯂꯛꯏꯅꯤ ꯀꯩꯅꯣ ꯆꯦꯕꯦꯝꯆꯥ ꯍꯥꯏꯕꯀꯣ ꯃꯥꯟꯗꯦꯀꯣ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯅꯤꯗꯣ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯟꯗꯦ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩ ꯁꯤꯔꯦꯍꯦ ꯅꯣꯛꯄꯗ ꯍꯥꯏꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯀꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯆꯦꯕꯦꯝꯆꯥ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯋꯥꯔꯤ ꯈꯔ ꯅꯨꯡꯉꯥꯏꯔꯤ ꯄꯄꯤꯇꯥ ꯃꯥꯜꯂꯦ ꯃꯥꯏ ꯃꯁꯛꯇꯣ ꯍꯥ ꯃꯥꯏ ꯃꯁꯛꯇꯣ ꯄꯄꯤꯇꯥ ꯃꯥꯜꯂꯦ ꯀꯅꯥꯅ ꯏꯔꯩꯅꯣꯅꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯐꯨꯔꯣꯏ ꯃꯤꯅꯦ ꯅꯪꯕꯨ ꯑꯣꯏ ꯁꯪꯀꯔꯖꯤꯗ ꯏꯔꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤ ꯃꯔꯣꯟꯁꯦ ꯃꯥꯒꯤ ꯏꯔꯩꯕ ꯃꯔꯣꯟꯁꯦ ꯑꯩ ꯐꯨꯔꯣꯏ ꯃꯤꯅꯤ ꯅꯪꯕꯨ ꯍꯥꯏꯌꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯩꯕꯗꯣ ꯑꯝꯇ ꯎꯠꯂꯛꯑꯣ ꯍꯥꯏꯌꯦ ꯃꯥ ꯌꯦꯡꯅꯤꯡꯉꯗꯤ ꯉꯔꯥꯡ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯍꯥꯞꯈꯤꯕꯅꯦ ꯁꯨꯁꯤꯂꯥ ꯀꯩꯅꯣꯅꯦ ꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣ ꯑꯝꯇꯪ ꯎꯠꯂꯛꯑꯣ ꯍꯥꯏꯌꯦ ꯀꯩꯅꯣꯅꯤꯌꯦ ꯅꯦꯍꯥꯅꯤꯌꯦ ꯍꯥꯏꯔꯛꯏꯁꯦ ꯑꯣ ꯅꯦꯍꯥ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯨꯅꯤꯗꯨꯅꯤꯅꯦ ꯑꯩ ꯅꯥꯛꯇ ꯄꯤꯆꯪ ꯉꯁꯥꯏꯗ ꯉꯥꯡꯉꯩꯁꯦ ꯃꯨꯅꯤꯅꯦ ꯏꯆꯥꯅꯨꯄꯤꯗꯨꯅꯦ ꯉꯔꯥꯡꯒꯤ ꯃꯣꯃꯣꯒꯤ ꯚꯤꯗꯤꯑꯣꯗꯅꯦ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯥꯛꯇꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯁꯛꯇꯣ ꯈꯔ ꯃꯨꯁꯟꯕꯅꯦ ꯃꯥ ꯃꯁꯥ ꯉꯝꯗꯕꯅꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ ꯉꯔꯥꯡꯅꯦ ꯀꯩꯅꯣꯒꯤ ꯆꯠꯂꯨꯕꯗꯣ ꯌꯣꯒꯥꯒꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯖꯅꯝꯗꯤꯟꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯥꯛꯁꯨ ꯌꯣꯒꯥ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯅꯅꯥꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯃꯥ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯇ ꯂꯥꯛꯑꯦ ꯐꯥꯔꯁ ꯄꯣꯖꯤꯁꯟꯗ ꯂꯥꯛꯏꯑꯕ
ꯑꯗꯨꯅ ꯄ꯭ꯔꯥꯏꯖꯀ ꯄꯨꯔꯒ ꯂꯥꯛꯑꯦ ꯄ꯭ꯔꯥꯏꯖ 3 ꯄꯨꯔꯛꯑꯦ ꯃꯥꯅ ꯑꯗꯩ ꯅꯅꯥꯒꯤꯅ ꯄ꯭ꯔꯥꯏꯖ 1 ꯄꯨꯔꯒ ꯂꯥꯛꯑꯦ ꯗꯨꯠ ꯆꯥꯏ ꯃꯣꯖꯥ ꯄꯤꯌꯥꯁꯨ ꯂꯥꯛꯑꯦ ꯃꯉꯣꯟꯗ ꯑꯥ ꯑꯅꯨꯗꯣ ꯑꯃꯗꯨꯒꯤ ꯇꯤꯌꯥꯗꯨꯅꯦ ꯂꯥꯛ ꯃꯥꯜꯂꯦꯅꯦ ꯑꯃꯗꯣ ꯗꯨꯠ ꯂꯥꯛꯑꯝꯃꯅꯤ ꯉꯥꯏꯈꯣ ꯗꯨꯠ ꯆꯥꯏ ꯃꯣꯖꯥꯏ ꯃꯥꯟꯗꯦ ꯍꯤꯔꯣ ꯃꯥꯜꯂꯤ ꯍꯥꯏꯌꯦ ꯇꯨ ꯍꯧꯔꯦ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯑꯩ ꯍꯥꯏꯗꯨꯅꯤ ꯍꯤꯔꯣ ꯃꯥꯜꯂꯤ ꯍꯥꯏꯔꯦꯀꯣ ꯆꯦ ꯕꯦꯝꯆꯥꯅ ꯑꯅꯨꯕꯤ ꯗꯨꯠ ꯍꯥꯏꯌꯦ ꯑꯩ ꯅꯣꯒꯦꯗꯥ ꯍꯥꯏꯕ ꯑꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯑꯆꯥꯄꯣꯠ ꯂꯩꯒꯦ ꯍꯥꯏꯔꯤꯁꯦ ꯈꯖꯤꯟꯕ ꯅꯠꯇꯦꯃꯤ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦꯃꯤ ꯍꯥꯏꯕꯀꯣ ꯑꯁꯦꯡꯕꯩꯅꯤ ꯍꯥꯏꯕ ꯍꯥꯏꯖꯤꯟꯅꯕ ꯍꯥꯏꯕꯁꯤꯁꯨ ꯑꯃꯨꯛ ꯈꯖꯤꯟꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯏꯁꯤꯅꯦꯕ ꯁꯤꯒ ꯑꯩꯅ ꯁꯣꯏꯔꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯍꯣꯔꯦꯟ ꯑꯣ ꯑꯩ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯆꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯆꯦ ꯍꯥꯏꯕ ꯃꯥ ꯀ꯭ꯂꯥꯁ 6 ꯀꯥꯔꯦ ꯅꯦꯍꯥ ꯑꯩꯈꯣꯏ ꯃꯨꯅꯤꯁꯦ ꯀ꯭ꯂꯥꯁ 6 ꯀꯥꯔꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯃꯣꯅꯤ ꯁꯨꯁꯤꯂꯥꯅ ꯑꯧ ꯃꯨꯅꯤ ꯍꯥꯏꯕ ꯃꯨꯅꯤ ꯅꯪꯉꯣꯟꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯍꯥꯏꯔꯦ ꯁꯨꯁꯤꯂꯥꯅ ꯅꯦꯍꯥꯅ ꯑꯁ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯁꯨ ꯍꯧꯖꯤꯛ ꯅꯦꯍꯥ ꯍꯥꯏ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯅꯣꯏꯗꯤ ꯅꯦꯍꯥꯗꯤꯅꯦ ꯀꯩꯅꯣꯗ ꯃꯁꯛ ꯎꯅꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯪꯅꯔꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯕ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅꯒ ꯀꯩꯁꯨ ꯑꯣꯏꯔꯝꯄꯣꯟꯇꯦꯕ ꯆꯦ ꯑꯅꯨ ꯅꯪꯒꯤ ꯆꯥꯏ ꯗꯨꯀꯥꯟꯗꯣ ꯐꯝꯃꯝꯃꯨꯀꯣ ꯑꯩꯅ ꯂꯥꯛꯄꯗ ꯍꯥꯏꯕ ꯁꯨꯁꯃꯤ ꯍꯥꯏꯔ ꯅꯣꯏꯕꯀꯣ ꯒꯨꯗ ꯅꯥꯏꯠ ꯄꯤꯁꯛ ꯂꯧꯔꯦꯝꯕꯝꯅ ꯒꯨꯗ ꯅꯥꯏꯠ ꯄꯤꯁꯛ ꯍꯌꯦꯡꯁꯨ ꯂꯥꯛꯄꯤꯌꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯄꯨꯡ 4ꯗ ꯂꯥꯏꯚ ꯊꯥꯒꯅꯤ ꯂꯥꯛꯄꯤꯌꯣ ꯅꯦꯍꯥ ꯊꯦꯡꯅꯁꯤ ꯅꯣꯡꯃ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯅꯨꯡ ꯄꯤꯖ ꯇꯥꯔꯦ ꯑꯩ ꯆꯥꯒꯅꯤ ꯀꯩ ꯍꯥꯏꯕ ꯀꯨꯀꯤꯁ ꯌꯥꯝꯅ ꯎꯏ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯀꯩ ꯊꯣꯛꯇꯣꯏꯖꯥꯠꯅꯣ ꯍꯥꯏ ꯀꯨꯀꯤꯁ ꯌꯥꯝꯅ ꯎꯏ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯀꯩ ꯊꯣꯛꯇꯣꯏꯖꯥꯠꯅꯣ ꯍꯥꯏ ꯏꯁ ꯀꯤꯖꯩꯌꯦ ꯅꯪ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯀꯤꯖꯩꯌꯦ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯤꯖꯩꯌꯦ ꯑꯁꯦꯡꯕ ꯀꯤꯖꯩ ꯃꯣꯏꯗꯣ ꯃꯊꯣꯡ ꯃꯔꯤꯟ ꯅꯥꯏꯗꯕꯅꯤꯅꯅꯦ ꯑꯩꯗꯤ ꯁꯥꯊꯤꯅ ꯀꯤꯖꯩꯕꯣ ꯑꯁꯦꯡꯕꯕꯣ ꯁꯨꯁꯤꯂꯥꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏ ꯑꯣꯀꯦ ꯊꯦꯡꯅꯁꯤ ꯌꯥꯏꯌꯦ ꯑꯩꯁ ꯅꯨꯡꯕꯤꯅꯤ ꯍꯥꯏꯗꯣ ꯃꯥ ꯊꯦꯡꯅꯁꯤꯒ ꯍꯥꯏꯒꯠꯂꯛꯑꯦꯅꯦ ꯃꯥ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯗꯕꯖꯥꯠꯅꯤ ꯃꯥ ꯅꯨꯡ ꯂꯧꯒꯦ ꯍꯥꯏꯌꯦ ꯃꯣꯃꯤꯇꯥ ꯍꯣꯏ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕꯅꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯌꯦꯡꯉꯛꯀꯅꯨꯅꯦ ꯑꯩ ꯇꯧꯅꯨꯅꯦ ꯊꯥꯗꯨ ꯗꯥ ꯆꯤꯡꯂꯦꯟ ꯁꯅꯥꯁꯦ ꯑꯔꯥꯝꯕꯥꯏ ꯌꯥꯎꯕ꯭ꯔꯣ ꯍꯥꯏꯕ ꯁꯨꯁꯤꯂꯥꯅ ꯍꯪꯉꯤꯁꯦ ꯆꯤꯡꯂꯦꯟ ꯅꯪ ꯑꯔꯥꯝꯕꯥꯏꯔꯣ ꯑꯔꯥꯝꯕꯥꯏ ꯑꯣꯏꯔꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯦꯕ ꯑꯩꯗꯤ ꯑꯔꯥꯝꯕꯥꯏ ꯃꯣꯏꯅ ꯇꯧꯕ ꯈꯣꯠꯄꯗ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯌꯥꯏ ꯍꯥꯏꯈꯔꯦꯀꯣ ꯁꯨꯁꯤꯂꯥꯒ ꯁꯪꯀꯔꯒ ꯋꯥꯔꯤ ꯃꯩꯅꯤꯉꯣꯏ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕ ꯆꯦ ꯃꯆꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯁꯦꯡꯕꯕꯨ ꯃꯣꯏꯁꯦ ꯀꯩꯅꯣꯒꯤꯅꯦꯕ ꯈꯨꯟꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯂꯩꯀꯥꯏꯗꯤ ꯈꯪꯅꯗ꯭ꯔꯤꯕꯅꯦ ꯃꯣꯏꯁꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯈꯔ ꯈꯪꯅꯩꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯑꯁꯦꯡꯒꯤꯅꯦ ꯑꯟꯖꯨ ꯀꯁꯥꯔ ꯃꯣꯃꯤꯇꯥ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯇꯧꯖꯔꯛꯀꯅꯤ ꯑꯟꯖꯨ ꯃꯥ ꯇꯧꯖꯔꯛꯀꯅꯤ ꯅꯪ ꯍꯥꯟꯅ ꯍꯦꯛꯇ ꯂꯪꯁꯟꯈꯣ ꯀꯩꯀꯩꯅꯣ ꯈꯨꯕꯤꯔꯣ ꯈꯨꯟꯅꯥꯏꯔꯣ ꯏꯃꯣꯖꯤꯔꯣ ꯀꯔꯤꯔꯣ ꯅꯪ ꯍꯥꯟꯅ ꯍꯦꯛꯇ ꯂꯪꯁꯟꯈꯣ ꯃꯥꯛꯇꯣ ꯍꯦꯛꯇ ꯂꯪꯊꯣꯛꯆꯔꯛꯀꯅꯤꯀꯣ ꯆꯤꯡꯂꯦꯟ ꯁꯅꯥ ꯚꯤ ꯑꯦꯐ ꯍꯥꯏꯁꯦ ꯀꯩꯅꯣ ꯆꯤꯡꯂꯦꯟ ꯀꯩꯅꯣ ꯁꯤꯕꯣ ꯚꯤ ꯑꯦꯐ ꯍꯥꯏꯁꯦ ꯀꯩ ꯄꯣꯠꯅꯣ ꯑꯩ ꯂꯤꯁꯇꯤꯛꯁꯦ ꯑꯗꯨꯝ ꯀꯣꯛꯈ꯭ꯔꯦ ꯌꯦꯡꯒꯅꯨꯅꯦ ꯆꯦ ꯃꯣꯃꯤꯇꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯑꯣ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯑꯣ ꯍꯥꯏ ꯆꯤꯡꯂꯦꯟ ꯁꯅꯥ ꯅꯪꯒꯤ ꯚꯤ ꯑꯦꯐꯁꯦ ꯀꯩꯅꯣ ꯑꯟꯖꯨ ꯁꯥꯞ ꯇꯧꯔꯛꯂꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯀꯣ ꯑꯟꯖꯨ ꯍꯣꯔꯦ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗ ꯔꯥꯙꯦ ꯑꯟꯖꯨ ꯁꯥꯞ ꯇꯧꯁꯜꯂꯣ ꯄꯨꯝꯅꯃꯛ ꯇꯧꯁꯜꯂꯣ ꯆꯪꯉꯛꯏꯕ ꯑꯩꯒꯤꯁꯤꯁꯨ ꯑꯩꯉꯣꯟꯗꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯟꯖꯤ ꯁꯦꯟꯖꯝ ꯅꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯗꯩ ꯀꯞꯄꯤꯀꯦ ꯇꯥꯕꯗ ꯑꯗꯩ ꯀꯞꯄꯤꯀꯦ ꯍꯥꯏꯕꯀꯣ ꯅꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯗꯩ ꯀꯞꯄꯤꯀꯦ ꯍꯥꯏꯕ ꯑꯅꯨꯕꯤꯆꯥ ꯍꯣꯏ ꯍꯥꯏꯔꯦ ꯑꯁꯦꯡꯕ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯁꯦꯡꯕ ꯅꯦꯍꯥ ꯅꯪꯁꯦ ꯀꯃꯥꯏꯅ ꯎꯅꯤ ꯇꯧꯔꯤꯁꯤ ꯁꯪꯀꯔꯖꯤꯁꯨ ꯀꯟꯅ ꯈꯥꯏꯔꯤ ꯂꯣꯏꯔꯅꯤ ꯑꯥꯗ ꯈꯥꯏꯖꯤꯜꯂꯨ
ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯅꯣꯕꯥꯏꯅꯤ ꯌꯥꯎꯔꯝꯗ꯭ꯔꯗꯤꯅꯦ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯔꯣꯏꯗꯕꯅꯦ ꯑꯁꯦꯡꯕ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩ ꯑꯃꯁꯤꯒ ꯕꯦꯝꯆꯥ ꯑꯟꯇꯤꯒ ꯑꯗꯩ ꯑꯃꯗꯨꯒ ꯑꯅꯨ ꯆꯦ ꯃꯔꯤ ꯂꯩꯅꯔꯦ ꯕꯦꯝꯆꯥꯒ ꯑꯅꯨꯒ ꯑꯩꯈꯣꯏ ꯂꯥꯡꯗꯣ ꯂꯥꯛꯄꯨ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯅꯣꯏ ꯚꯤꯗꯤꯑꯣ ꯆꯪꯅ ꯃꯥ ꯁꯣꯏꯗꯅꯒꯤ ꯌꯦꯡꯉꯝꯃꯅꯤ ꯆꯦ ꯕꯦꯝꯆꯥ ꯑꯩꯅ ꯈꯟꯖꯕꯗꯅꯦ ꯕ꯭ꯂꯣꯛ ꯍꯥꯞꯄ ꯃꯤꯁꯤꯗꯤ ꯂꯣꯀꯦꯁꯟꯁꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯍꯥꯏꯅꯩꯗꯅꯀꯣ ꯅꯨꯄꯥ ꯀꯣꯏꯂꯥꯡꯗꯣ ꯅꯪꯒꯤ ꯂꯣꯀꯦꯁꯟ ꯀꯟꯅ ꯊꯤꯔꯤ ꯑꯣꯏꯔꯝꯅꯤ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯐꯠ ꯂꯥꯎꯅ ꯊꯣꯡꯉꯥꯟꯅꯒ ꯅꯪ ꯊꯣꯛꯎꯅꯨ ꯅꯠꯇꯦ ꯅꯠꯇꯦ ꯊꯣꯡ ꯃꯥꯛꯁ ꯈꯔ ꯎꯞꯁꯜꯂꯒ ꯃꯃꯥ ꯊꯣꯛꯎ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯊꯣꯡ ꯃꯃꯥꯡ ꯂꯦꯞ ꯂꯩꯔꯝꯃꯗꯤ ꯂꯩꯔꯣꯏ ꯑꯗꯨꯗꯤ ꯃꯥꯛꯁ ꯈꯔ ꯎꯞꯁꯜꯂꯒ ꯆꯠꯂꯨ ꯆꯦ ꯕꯦꯝꯆꯥ ꯀꯤꯗ꯭ꯔꯥ ꯅꯦꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯇꯧꯈ꯭ꯔꯕꯅꯤ ꯆꯦ ꯕꯦꯝꯆꯥ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯎꯝꯃꯦ ꯑꯇꯤꯌꯥꯗ ꯄꯥꯏꯔꯛꯀꯦ ꯑꯗꯨꯒ ꯎꯅꯤ ꯎꯝꯅꯦ ꯑꯇꯤꯌꯥꯗ ꯄꯥꯏꯔꯛꯀꯦ ꯑꯗꯨꯒ ꯎꯅꯤ ꯍꯥꯏꯌꯦ ꯁꯨꯁꯤꯂꯥꯅ ꯍꯥꯏꯔꯤꯗꯣ ꯎꯝꯅꯦꯅ ꯍꯥꯏꯕ ꯋꯥꯈ ꯎꯝꯅꯦꯅ ꯋꯥ ꯉꯥꯡꯉꯝꯗꯥꯏꯗ ꯎꯝꯅꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯀꯣꯏꯂꯥꯡ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯍꯥꯏꯔꯛꯅꯣ ꯀꯤꯖꯩꯀꯣ ꯍꯥꯏꯔꯛꯀꯅꯣ ꯀꯤꯖꯩ ꯍꯥꯏꯕ ꯀꯣꯏꯂꯥꯡ ꯆꯠꯈꯔꯦ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯨ ꯀꯤꯖꯩ ꯍꯥꯏꯕ ꯑꯁꯦꯡꯒꯤꯅꯤꯅꯦ ꯆꯦ ꯕꯦꯝꯆꯥ ꯃꯥꯡꯅꯦ ꯍꯧꯖꯤꯛ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒꯅꯦ ꯅꯪꯒꯤ ꯂꯣꯀꯦꯁꯟ ꯊꯤꯔꯤ ꯕꯦꯝꯆꯥ ꯑꯣꯏꯔꯝꯒꯅꯦꯕ ꯅꯠꯇ꯭ꯔꯒ ꯑꯅꯨ ꯑꯅꯨꯗꯤ ꯃꯥ ꯈꯪꯉꯤ ꯒꯨꯍꯥꯇꯤꯒꯤ ꯅꯠꯇꯦ ꯑꯗꯣ ꯆꯦ ꯕꯦꯝꯆꯥꯗꯤ ꯃꯥ ꯒꯨꯍꯥꯇꯤꯒꯤꯅꯦ ꯃꯥ ꯈꯪꯉꯦꯕ ꯃꯔꯣꯟꯗꯣ ꯆꯦ ꯕꯦꯝꯆꯥꯅ ꯍꯦꯜꯂꯦꯕ ꯉꯥꯡꯕꯁꯦ ꯑꯁꯥꯃꯤꯁꯇꯣ ꯆꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯀꯥꯅꯨꯀꯣ ꯍꯧꯖꯤꯛ ꯀꯥꯅꯨꯀꯣ ꯃꯤꯅ ꯑꯩ ꯇꯧꯋꯦ ꯉꯥꯏꯈꯣꯅꯦ ꯃꯤꯅ ꯁꯣꯝꯗ ꯑꯁꯦꯡꯕꯒꯤ ꯎꯅꯅꯤꯡꯕꯒꯤ ꯇꯧꯔꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯍꯥꯏꯕ ꯃꯤꯅ ꯁꯣꯝꯗ ꯑꯁꯦꯡꯕꯒꯤ ꯎꯅꯅꯤꯡꯕꯩ ꯇꯧꯔꯒ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯁꯪꯀꯔꯖꯤꯅ ꯅꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯀꯞꯄꯤꯅꯤꯀꯣ ꯍꯥꯕꯥꯅꯤꯗ ꯇꯨꯝꯅꯤꯡꯉꯦ ꯑꯁ ꯅꯣꯏꯁꯨ ꯃꯤꯠꯁꯦ ꯌꯥꯔꯛꯇ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯒ ꯅꯣꯏꯁꯨ ꯃꯤꯠ ꯅꯥꯒꯁꯦ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯑꯕ ꯀꯩꯅꯣ ꯏꯔꯛꯏꯁꯦ ꯏꯁꯄꯦꯂꯤꯡꯁꯦ ꯍꯦꯛ ꯁꯣꯏꯔꯛꯏꯁꯦ ꯑꯗꯨꯁꯨ ꯐꯨꯅꯤꯡꯕꯒꯤ ꯁꯨꯁꯤꯂꯥꯅ ꯑꯗꯨꯁꯨ ꯐꯨꯅꯤꯡꯕꯒꯤ ꯌꯥꯏꯌꯦ ꯅꯪꯁꯨ ꯌꯥꯏꯌꯦ ꯑꯁꯦꯡꯕ ꯐꯦꯁꯕꯨꯛ ꯑꯦꯕꯤꯁꯨ ꯄꯥꯏꯗꯦ ꯅꯝꯕꯔꯁꯨ ꯂꯩꯇꯦ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗꯥꯏ ꯑꯗꯣ ꯁꯪꯀꯔꯖꯤꯠ ꯑꯩꯒꯤꯁꯤꯒꯗꯤꯅꯦ ꯀꯃꯦꯟꯒ ꯂꯤꯛ ꯂꯤꯛꯅ ꯂꯥꯛꯄꯅꯤꯅꯅꯦ ꯑꯁꯤꯒ ꯑꯗꯨꯝ ꯅꯕꯥꯏꯅꯤ ꯋꯥꯔꯤ ꯁꯨꯅꯔ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯍꯥꯏꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯅꯤ ꯁꯟꯖꯤꯠꯅ ꯅꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯀꯞꯄꯤꯅꯤꯀꯣ ꯍꯕꯥꯅꯤꯗ ꯁꯟꯖꯤꯠꯁꯦ ꯃꯥ ꯀꯞꯄꯤ ꯌꯥꯏ ꯉꯁꯥꯏꯗꯩ ꯃꯥ ꯀꯞꯄꯩꯅꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯀꯞꯄꯤꯁꯦ ꯃꯥ ꯆꯤꯡꯂꯦꯟ ꯁꯅꯥ ꯚꯤꯂꯦꯖ ꯚꯣꯜꯇꯔ ꯐꯣꯔꯁ ꯏꯁ WWF ꯍꯥꯏꯕꯀꯣ ꯁꯨꯁꯤꯂꯥꯅ ꯑꯩꯗꯤ 12 ꯂꯣꯏꯔꯒ ꯄꯥꯏꯔꯒꯦ ꯂꯣꯏꯅ ꯍꯥꯏꯕ ꯍꯣꯏ 12 ꯂꯣꯏꯔꯒ 12ꯗꯤ ꯊꯦꯡꯃꯟꯈ꯭ꯔꯦꯅ 10 ꯂꯣꯏꯔꯒꯗꯤ ꯌꯥꯔꯦ ꯋꯥꯔꯤ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦ ꯃꯆꯦꯗꯤ ꯊꯥꯏꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯁꯨ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯥꯏꯖꯤꯜꯂ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯏꯀꯥꯏ ꯍꯤꯡꯗꯣꯛꯑꯔꯅꯤ ꯇꯧꯔꯤꯁꯦ ꯑꯣꯟꯂꯩ ꯎꯏꯔꯦꯀꯣ ꯑꯣꯟꯂꯩ ꯎꯏꯔꯦꯀꯣ ꯆꯦ ꯃꯆꯥ ꯅꯤꯄꯥꯗ ꯅꯪ ꯅꯌꯨꯝ ꯊꯤꯔꯛꯑꯅꯤ ꯅꯨꯡꯗꯥꯡꯗꯒ ꯊꯣꯡꯗꯒ ꯇꯣꯛ ꯇꯣꯛ ꯇꯧꯔꯗꯤꯅꯦ ꯍꯪꯉꯨꯔꯅꯨ ꯑꯟꯖꯨ ꯁꯪꯀꯔꯖꯤꯠ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯇꯧꯁꯜꯂꯣ ꯁꯪꯀꯔꯖꯤꯠ ꯇꯨꯝꯕ ꯉꯝꯃꯔꯣꯏꯅꯦ ꯂꯣꯏ ꯀꯅꯥ ꯃꯥꯔꯣ ꯃꯤꯃꯥ ꯅꯨꯄꯥ ꯂꯩꯗꯨꯗꯤꯅ ꯂꯣꯏꯗꯣꯔꯕꯣ ꯅꯤꯡꯉꯣꯜ ꯂꯣꯏꯔꯦ ꯆꯦ ꯃꯆꯥ ꯂꯣꯏꯔꯦ ꯂꯣꯏꯁꯟꯕ ꯌꯥꯔꯦ ꯂꯣꯏꯁꯜꯂꯁꯤꯀꯣ 15 12 ꯂꯣꯏꯔꯀꯥꯟꯗ ꯂꯣꯏꯔꯗꯤ ꯅꯪꯕꯨ ꯆꯦꯒꯤ ꯂꯥꯏꯚ ꯌꯥꯎꯈꯤꯗ꯭ꯔꯣ ꯍꯥꯏ ꯀꯅꯥꯅ ꯈꯪꯉꯤ ꯁꯪꯀꯔꯖꯤ ꯃꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯥꯎꯕꯤꯔꯝꯗꯣꯏꯕ ꯀꯅꯥꯅ ꯈꯪꯉꯤ ꯑꯗꯨꯅꯤꯗ ꯌꯥꯎꯗꯣꯏꯅꯤ ꯍꯥꯏ ꯑꯣꯏꯃꯥ ꯀꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯅꯣꯅꯦ ꯌꯥꯎꯗꯣꯏꯅꯤ ꯍꯥꯏ ꯑꯣꯏꯃꯥ ꯈꯨꯅꯨꯡꯁꯤ ꯑꯃ ꯑꯩꯁꯨꯅꯦ ꯅꯦꯍꯥ ꯅꯪ ꯀꯩꯅꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯗꯨꯝ ꯌꯥꯎꯈꯤꯁꯤꯀꯣ ꯑꯩꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯅꯣꯏꯒꯤ ꯀꯩꯅꯣꯗꯣ ꯈꯨꯟꯗꯣ ꯊꯧꯕꯥꯜꯗꯩ ꯁꯣꯏꯗꯅꯀꯤ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒ ꯑꯝꯇꯪꯒ ꯎꯅꯗꯅꯒ ꯐꯣꯇꯣꯒ ꯅꯝꯕꯤꯅꯗꯅꯒ ꯈꯔꯅꯤ ꯇꯧꯈꯤꯁꯦꯕ ꯑꯩ ꯍꯥꯟꯅ ꯂꯥꯛꯈꯤꯒꯦ ꯑꯗꯨꯗꯒꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯥꯎꯕꯗꯣ ꯇꯣꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯝꯇꯪꯗꯤ ꯎꯅꯅꯤꯡꯉꯦ ꯅꯪꯁꯦ ꯀꯩꯒꯨꯝꯕ ꯂꯥꯏꯐꯇꯒꯤ ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯀꯥꯎꯅꯈ꯭ꯔꯅꯤꯅ ꯑꯗꯨꯅ ꯀꯥꯎꯅꯗꯅꯕꯒꯤ
ꯄꯨꯡ ꯑꯅꯤ ꯐꯥꯗ꯭ꯔꯤꯕꯣ ꯑꯩ ꯐꯥꯔꯦ ꯆꯦ ꯃꯝꯃꯤ ꯄꯨꯡ ꯑꯅꯤ ꯐꯥꯔꯦ ꯂꯣꯏꯁꯤꯜꯂꯅꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕ ꯆꯦ ꯃꯆꯥ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯍꯣꯏꯒꯤ ꯃꯦꯃꯣꯔꯤꯁꯤꯡꯁꯦ ꯃꯦꯃꯣꯔꯤꯉꯩꯁꯦ ꯗ ꯁꯪꯀꯔꯖꯤꯠꯀ ꯑꯩꯒꯅ ꯂꯣꯏ ꯅꯤꯡꯁꯤꯡꯍꯜꯂꯦ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯩꯗꯤ ꯉꯁꯥꯏꯗꯩ ꯅꯕꯥꯅꯤꯅ ꯉꯥꯡꯅꯩꯁꯦ ꯇꯥꯕꯗ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯉꯛꯄꯩ ꯋꯥꯅꯤ ꯑꯁꯦꯡꯕ ꯑꯅꯨꯅ ꯀꯩ ꯍꯥꯏꯕ ꯁꯨꯁꯤꯂꯥꯁꯨ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯀꯣ ꯇꯧꯁꯜꯂꯣ ꯁꯨꯁꯤꯂꯥ ꯉꯥꯏꯌꯦ ꯑꯩꯉꯣꯟꯗꯗꯤ ꯊꯦꯡꯅꯁꯤ ꯍꯥꯏꯕꯤꯗꯦꯅꯦ ꯅꯨꯄꯥꯅꯤꯅ ꯑꯗꯨꯏ ꯅꯠꯇꯦꯅꯦ ꯅꯦꯍꯥ ꯊꯦꯡꯅꯔꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯔꯅꯤꯅ ꯑꯗꯨꯅꯤ ꯑꯍꯥꯟꯕꯗ ꯅꯦꯍꯥꯅ ꯑꯝꯇꯪ ꯐꯪꯅꯈꯤꯒꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯍꯥꯟꯕꯗ ꯅꯦꯍꯥꯅ ꯐꯪꯅꯕ ꯇꯥꯔꯗꯤ ꯅꯪ ꯑꯃꯨꯛ ꯊꯦꯡꯅꯕꯗꯣ ꯃꯥꯛꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦꯗꯅ ꯑꯗꯨꯅꯦꯗꯣ ꯅꯪ ꯍꯥꯟꯅ ꯊꯦꯡꯅꯕ ꯇꯥꯔꯗꯤ ꯅꯦꯍꯥ ꯎꯅꯔꯨꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯂꯥꯛꯏꯑꯦꯅ ꯅꯦꯍꯥꯅ ꯎꯅꯁꯤ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯗꯨꯅꯅꯤꯅꯦ ꯄꯪꯒꯅꯨꯅꯦ ꯅꯪꯕꯨ ꯑꯍꯥꯟꯕ ꯅꯦꯍꯥ ꯍꯥꯟꯅ ꯐꯪꯅꯈꯤꯒꯦ ꯑꯗ ꯀꯃꯦꯟ ꯏꯁꯜꯂꯛꯎ ꯆꯦ ꯊꯧꯕꯥꯜꯕꯨ ꯂꯥꯛꯈꯤꯗ꯭ꯔꯣ ꯑꯩ ꯂꯥꯛꯀꯦꯅꯗꯤ ꯈꯜꯂꯤꯅꯦ ꯍꯥꯏꯁꯤꯅꯦꯕ ꯀꯩꯅꯣꯁꯤꯒ ꯑꯃ ꯂꯩꯍꯧꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯃꯦ ꯑꯩ ꯂꯩꯈꯤꯁꯦ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯂꯩꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯑꯗꯨꯅꯦ ꯑꯗꯒꯤ ꯀꯩꯕ ꯆꯦ ꯊꯧꯕꯥꯜꯕꯨ ꯂꯥꯛꯈꯤꯗ꯭ꯔꯣ ꯑꯩ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯃꯣꯏꯒꯤ ꯊꯧꯕꯥꯜꯒꯤ ꯃꯃꯥꯟꯅꯕꯗꯣ ꯑꯗꯨꯅꯁꯨ ꯑꯃꯨꯛꯃꯗꯤ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯇꯜꯂ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯅꯀꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯗꯣ ꯅꯣꯡꯃ ꯑꯗꯨꯝ ꯂꯥꯛꯀꯦ ꯃꯥꯒꯤꯁꯨ ꯀꯩꯅꯣꯅꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯒꯤꯗꯤ ꯃꯌꯨꯝꯅꯦꯕ ꯊꯧꯕꯥꯜꯗ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯛꯑꯁꯨ ꯃꯣꯏꯗ ꯂꯩꯔꯣꯏꯗ ꯍꯣꯇꯦꯜꯗ ꯂꯩꯒꯅꯤ ꯃꯤ ꯃꯌꯨꯝꯗ ꯖꯦꯠꯁꯟ ꯈꯣꯠꯆꯟꯗꯅ ꯅꯣꯡꯃꯇꯪ ꯂꯩꯔꯁꯨ ꯅꯤꯅꯤꯇꯪ ꯂꯩꯔꯁꯨ ꯃꯤ ꯃꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯖꯦꯠꯁꯟ ꯈꯣꯠꯆꯟꯅ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯄꯥꯝꯗꯦꯕ ꯃꯥꯅ ꯐꯅ ꯃꯣꯏꯗ ꯂꯩꯔꯨ ꯍꯥꯏꯅꯁꯨ ꯂꯩꯔꯣꯏꯑꯕ ꯑꯩ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯣꯇꯦꯜꯗ ꯕꯣꯕꯤ ꯍꯥꯏꯔꯦꯀꯣ ꯂꯥꯁꯇꯕꯤ ꯇꯥꯟꯅꯁꯤ ꯂꯥꯁ ꯇꯥꯕꯤ ꯇꯥꯟꯅꯁꯤ ꯑꯩ ꯅꯣꯏ ꯂꯥꯁ ꯇꯥꯕꯤ ꯇꯥꯟꯅꯕꯗ ꯑꯩ ꯃꯤꯠꯀꯁꯦ ꯂꯣꯡꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯄꯨꯡ ꯑꯃ ꯄꯨꯔꯥ ꯐꯥꯔꯦꯀꯣ ꯍꯣꯏ ꯆꯦ ꯃꯣꯃꯤ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯃꯣꯃꯤ ꯂꯥꯏꯞꯇ ꯂꯥꯛꯄꯤꯕꯒꯤ ꯑꯗ ꯇꯧꯅꯦ ꯍꯥꯏ ꯍꯦꯜꯂꯣ ꯑꯩꯅ ꯇꯧꯔꯦ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯍꯣꯏ ꯆꯦ ꯃꯣꯃꯤ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯂꯥꯛꯂꯣ ꯆꯦ ꯂꯥꯟ ꯂꯣꯏꯔꯒ ꯍꯣꯏ ꯑꯩ ꯂꯥꯛꯀꯅꯤ ꯂꯥꯛꯀꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯅꯨꯡꯊꯥꯅꯤ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯗꯤ ꯂꯥꯟꯗꯨꯅꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯥꯟꯁꯦ ꯅꯠꯇ꯭ꯔꯦ ꯂꯥꯟꯁꯦ ꯀꯩꯒꯨꯝꯕ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯔꯛꯇꯁꯨ ꯂꯥꯛꯀꯦ ꯍꯥꯏꯅ ꯇꯧꯔꯕꯅꯦ ꯑꯩꯈꯣꯏꯗꯣ ꯆꯥꯔꯒ ꯂꯣꯏꯅꯅꯅꯦ ꯑꯩꯈꯣꯏꯗꯣ ꯆꯥ ꯖꯤꯔꯤꯗ ꯂꯩ ꯌꯥꯕ ꯃꯣꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯅꯤꯄꯨꯔꯗ ꯆꯠꯂꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯩꯅꯣ ꯕꯤ ꯑꯦ ꯀꯥꯔꯝꯅꯦ ꯑꯦꯛꯖꯥꯝ ꯊꯥꯕ ꯈꯣꯠꯄ ꯃꯅꯤꯄꯨꯔꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯂꯦ ꯑꯃꯀ ꯂꯣꯏꯅ ꯂꯥꯛꯀꯦ ꯇꯧꯔꯦ ꯑꯗꯨꯒ ꯂꯥꯟꯅꯦꯅ ꯀꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯊꯥꯕꯤꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯂꯥꯛꯂꯤꯁꯤ ꯍꯥꯏꯕ ꯑꯗꯒꯤ ꯁꯨꯁꯤꯂꯥ ꯁꯥꯞ ꯇꯧꯕꯤꯔꯛꯑꯣ ꯇꯧꯁꯜꯂꯣ ꯁꯨꯁꯤꯂꯥ ꯆꯦꯝꯕ ꯃꯆꯥꯗꯁꯨ ꯇꯧꯁꯜꯂꯣ ꯍꯣꯏ ꯁꯥꯟꯅꯧ ꯑꯩ ꯇꯥꯒꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯅꯦꯍꯥ ꯅꯪ ꯀꯩ ꯈꯜꯂꯤ ꯊꯦꯡꯅꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯦꯍꯥ ꯅꯪ ꯊꯦꯡꯅꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯦꯍꯥ ꯅꯪ ꯀꯩꯀꯩ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯤ ꯋꯥꯈꯜ ꯈꯟ ꯊꯝꯍꯧꯔꯣ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯆꯦ ꯕꯦꯝꯆꯥ ꯇꯧꯁꯤꯜꯂꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯕꯦꯝꯆꯥ ꯑꯣꯟꯗ ꯂꯩ ꯌꯥꯏꯌꯦ ꯆꯦ ꯕꯦꯝꯆꯥꯁꯨ ꯃꯤꯗꯣ ꯑꯝꯇꯪ ꯆꯥꯝꯃꯈꯛ ꯒꯔꯒ ꯍꯦꯟꯒꯠꯂꯒꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯋꯥꯈꯜꯒꯁꯦꯕꯣ ꯑꯩꯈꯣꯏꯅꯦ ꯆꯦ ꯂꯥꯛꯂꯒ ꯅꯣꯏꯗ ꯀꯣꯏꯔꯛꯀꯦ ꯍꯣꯏ ꯁꯨꯁꯤꯂꯥ ꯀꯣꯏꯔꯛꯎ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯔꯨꯝꯁꯦ ꯌꯥꯝ ꯄꯤꯛꯄꯅꯤꯅꯅꯦ ꯂꯩꯐꯝꯗꯤ ꯃꯑꯣꯡ ꯆꯥꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯌꯥꯝ ꯅꯛꯅ ꯑꯩꯒ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯍꯣꯇꯦꯜ ꯑꯃ ꯑꯩ ꯑꯗꯨꯝ ꯄꯤꯒꯦꯕ ꯃꯃꯜꯁꯨ ꯌꯥꯝ ꯇꯥꯡꯗꯕ ꯑꯩ ꯑꯗꯨꯝ ꯊꯤꯔꯒ ꯄꯤꯕꯤꯒꯦ ꯑꯩꯒꯤꯁꯤꯗꯤ ꯔꯨꯝ ꯑꯃꯈꯛꯇꯪꯇꯅꯤꯌꯥꯕ ꯁꯤꯗꯗꯤ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯗꯤ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯁꯦꯡꯕ ꯑꯁꯦꯡꯕꯗꯨꯅꯦꯕ ꯑꯩꯒꯤꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤ ꯔꯨꯝ ꯑꯃꯈꯛꯇꯪꯇꯅꯦ ꯑꯗꯣ ꯑꯩ ꯐꯃꯨꯡꯒ ꯊꯥꯗꯦ ꯑꯩꯈꯣꯏ ꯃꯈꯥꯗ ꯑꯗꯨꯝ ꯊꯥꯔꯒ ꯇꯨꯝꯃꯦꯕ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯦꯁ ꯊꯥꯔꯒ ꯇꯨꯝꯃꯤꯕꯅꯦ ꯃꯈꯥꯗ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯃꯦꯇ꯭ꯔꯦꯁꯁꯦ ꯂꯧꯊꯣꯛꯑꯒ ꯍꯥꯏꯒꯠꯂ ꯊꯝꯈ꯭ꯔꯅꯤ ꯐꯃꯨꯡ ꯂꯩꯇꯕꯗꯤ ꯐꯃꯨꯡꯗꯤ ꯂꯩꯅꯦꯕ ꯗꯕꯜ ꯕꯦꯗ ꯑꯆꯧꯕꯗꯣ ꯑꯩ ꯂꯩꯗꯣꯏ ꯁꯤꯡꯒꯜ ꯕꯦꯗ ꯑꯃꯁꯨ ꯂꯩꯌꯦꯕ ꯁꯤꯡꯒꯜ ꯕꯦꯗꯠꯇꯨꯅ ꯁꯣꯟ ꯁꯥꯏꯗꯇ ꯁꯤꯡꯒꯜ ꯔꯨꯝ ꯃꯆꯥ ꯄꯤꯛꯇꯨꯅꯨ ꯈꯔ ꯂꯩ ꯑꯗꯨꯒ ꯐꯃꯨꯡꯗꯨꯃ ꯊꯥꯕꯗ ꯑꯗꯨꯝ ꯂꯣꯏ ꯖꯒꯥꯗꯣ ꯑꯗꯨꯏꯗꯨꯒ ꯁꯤꯡꯒꯜ ꯕꯦꯗꯠꯇꯣ ꯊꯥꯏꯗꯣ ꯗꯕꯜ ꯕꯦꯗꯠꯇꯨꯗꯤ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯊꯝꯃꯤꯕꯅꯦ ꯑꯉꯥꯡꯁꯦ ꯁꯥꯟꯅꯕ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅ ꯇꯧꯕꯁꯦ ꯇꯧꯕꯗꯅꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯅꯦ ꯂꯧꯊꯣꯛꯑꯒ ꯊꯝꯃꯤꯅꯦ ꯄꯥꯟꯁꯤꯜꯂꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯑꯩ ꯄꯥꯅꯤꯡꯗꯦ ꯐꯃꯨꯡꯗꯣ ꯊꯥꯔꯨꯔꯒꯗꯤꯅꯦ ꯖꯒꯥ ꯂꯩꯐꯝ ꯂꯩꯇꯦꯕ
ꯑꯗꯨꯒꯅꯦ ꯆꯦ ꯂꯥꯛꯂꯒ ꯅꯣꯏꯗ ꯀꯣꯏꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯣꯟ ꯂꯩꯌꯦ ꯅꯦꯍꯥ ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯒꯦ ꯍꯥꯏꯕꯅꯦ ꯂꯩꯒꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩ ꯁꯪꯀꯔꯖꯤ ꯅꯪꯁꯨꯅꯦ ꯃꯤ ꯑꯃꯨꯛ ꯀꯩꯅꯣ ꯍꯨꯒ ꯄꯟꯁꯤꯜꯂꯨꯔꯕꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯅꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯖꯤꯟꯅꯧꯀꯣ ꯅꯦꯍꯥ ꯅꯪ ꯍꯥꯏꯖꯤꯟꯅꯧꯀꯣ ꯅꯦꯍꯥꯅ ꯑꯩ ꯃꯤꯠꯁꯦ ꯌꯦꯡꯉꯨꯁꯦ ꯍꯥꯀꯠꯆꯔꯦ ꯌꯦꯡꯉꯨ ꯁ꯭ꯋꯥꯏꯁꯤꯅꯦꯕ ꯑꯩꯅ ꯍꯨꯁꯨ ꯅꯥꯔꯤꯁꯦ ꯌꯥꯔꯦ ꯑꯆꯥꯄꯣꯠꯁꯨ ꯌꯥꯔꯦ ꯍꯨꯁꯨ ꯌꯥꯔꯦ ꯑꯆꯥꯄꯣꯠꯁꯨ ꯌꯥꯔꯦ ꯑꯩꯅ ꯑꯆꯥꯄꯣꯠꯁꯨ ꯆꯥꯅꯤꯡꯉꯦ ꯍꯨꯁꯨ ꯆꯥꯅꯤꯡꯉꯦ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯃꯤ ꯃꯊꯛꯇ ꯁꯝꯕ꯭ꯔꯨ ꯑꯃ ꯊꯨꯡꯉꯤꯁꯦ ꯎꯕ꯭ꯔꯁꯦ ꯑꯁꯤꯒꯤ ꯁꯝꯕ꯭ꯔꯨꯁꯦ ꯀꯅꯥ ꯀꯅꯥ ꯊꯨꯡꯕ ꯂꯩ ꯑꯁꯤꯒꯤ ꯁꯝꯕ꯭ꯔꯨꯁꯦ ꯀꯅꯥ ꯀꯅꯥ ꯊꯨꯡꯉꯤ ꯁꯤꯒ ꯁꯨꯃꯥꯏꯅ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯦ ꯐꯩ ꯍꯥꯏꯕꯅꯦ ꯃꯥꯏ ꯃꯥꯒꯤ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯅꯨꯄꯥ ꯊꯨꯡꯅ ꯌꯥꯏ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯅꯨꯄꯤ ꯊꯨꯡꯅ ꯌꯥꯏ ꯁꯨꯃꯥꯏꯅ ꯃꯤꯠ ꯃꯊꯛꯇꯁꯦ ꯁꯝꯕ꯭ꯔꯨ ꯂꯩꯕꯁꯦ ꯑꯣꯏꯒꯤ ꯃꯤꯠ ꯃꯊꯛꯇ ꯁꯝꯕ꯭ꯔꯨ ꯂꯩꯁꯦ ꯅꯨꯄꯤꯒꯤꯅ ꯑꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕ ꯇꯥꯕ ꯅꯨꯄꯥꯒꯤꯅ ꯖꯦꯛꯀꯤ ꯃꯊꯛꯇ ꯂꯩꯕ ꯇꯥꯕ ꯑꯆꯥꯄꯣꯠ ꯊꯨꯡꯗꯦ ꯍꯣꯔꯦꯟ ꯅꯪ ꯄꯨꯡ ꯇꯨꯝꯗꯗꯅ ꯅꯪ ꯀꯩꯗꯧꯏꯅꯣ ꯃꯃꯥ ꯅꯪꯅ ꯄꯨꯡ ꯍꯥꯏꯔꯤꯅꯦ ꯈꯨꯄꯥꯛ ꯆꯥꯅꯦꯕ ꯑꯩꯗꯤ ꯍꯥꯏꯈꯤꯅꯦ ꯍꯌꯦꯡ ꯄꯨꯡ 5:30ꯗ ꯀ꯭ꯂꯥꯁ ꯂꯩꯗꯨꯝꯗꯤ ꯈꯪꯉꯨ 5:30ꯗ ꯀ꯭ꯂꯥꯁ ꯂꯩ ꯅꯪ ꯌꯦꯡꯉꯨ ꯃꯤꯠ ꯃꯅꯨꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯗꯤ ꯏꯆꯦ ꯑꯗꯨꯗꯤ ꯈꯪꯗꯦꯕꯣ ꯃꯤꯠ ꯃꯅꯨꯡꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯦ ꯐꯔꯝꯕꯁꯨ ꯌꯥꯏ ꯃꯤꯅ ꯊꯨꯡꯅꯗꯕ ꯖꯒꯥꯅꯤꯅ ꯃꯤꯠ ꯃꯅꯨꯡꯗꯨꯗꯤ ꯁꯣꯏꯗꯅꯒꯤ ꯐꯔꯝꯕꯁꯨ ꯌꯥꯏꯀꯣ ꯐꯠꯇꯕꯁꯨ ꯌꯥꯏ ꯆꯦ ꯀꯥꯏꯗꯅꯣ ꯍꯥꯏꯕ ꯆꯦ ꯀꯥꯏꯗ ꯑꯩꯗꯤ ꯁꯤꯜꯆꯔꯗꯅꯦ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯇꯨꯝꯅꯤꯡꯉꯦꯕ ꯍꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯊꯝꯃꯁꯦ ꯅꯪ ꯆꯠꯂꯣ ꯑꯗꯣ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯆꯦ ꯕꯦꯝꯆꯥ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯚ ꯌꯥꯎꯔꯒ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯂꯥꯏꯚꯇꯁꯨ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯦ ꯕꯦꯝꯆꯥ ꯊꯝꯃꯁꯨ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯑꯉꯥꯡ ꯑꯅꯤꯁꯨ ꯑꯗꯨꯝ ꯂꯩꯕꯗꯨꯒꯅꯦ ꯃꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯨꯅꯕꯁꯦ ꯑꯩ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯇꯥꯈꯤꯒꯦ ꯁꯪꯀꯔꯗꯤꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯂꯥꯁ ꯑꯣꯏꯕꯤ ꯇꯥꯟꯅꯁꯤ ꯍꯥꯏꯅ ꯃꯣꯕꯥꯏꯜꯅꯤꯁꯦ ꯀꯅꯥꯅ ꯍꯥꯟꯅ ꯂꯥꯁ ꯑꯣꯏꯒꯦ ꯌꯦꯡꯒꯦ ꯑꯩ ꯑꯣꯏꯅ ꯇꯨꯝꯅꯤꯡꯉꯛꯄ꯭ꯔꯥ ꯀꯩꯅꯣꯅꯦ ꯍꯧꯗꯣꯡꯅꯤ ꯃꯄꯥꯟꯗ ꯀꯣꯇꯣꯛ ꯀꯣꯇꯣꯛ ꯇꯧꯏꯁꯦ ꯍꯧꯗꯣꯡꯅꯦ ꯗꯁꯕꯤꯟ ꯊꯥꯗꯔꯝꯕꯅꯤꯅ ꯆꯦꯁꯦ ꯉꯁꯤꯗꯤ ꯑꯃꯗꯨꯒ ꯋꯥꯔꯕ ꯑꯣꯏꯔꯝꯃꯗꯤ ꯃꯥꯜꯂꯤꯀꯣ ꯑꯩ ꯉꯁꯤ ꯋꯥꯗꯦ ꯑꯃꯗꯣ ꯀꯩꯅꯣꯒꯤ ꯃꯃꯤꯡꯗꯣ ꯅꯌꯥꯟꯗꯨꯒ ꯑꯣꯏꯔꯝꯃꯗꯤ ꯉꯥꯏꯈꯣꯅꯦ ꯌꯥꯝ ꯀꯟꯅ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯒꯤ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯆꯦ ꯑꯩꯗꯤ ꯌꯦꯠꯀꯤ ꯃꯈꯥꯗ ꯊꯨꯡꯉꯦꯅ ꯌꯦꯠꯀꯤ ꯃꯈꯥꯁꯦ ꯀꯩꯅꯣ ꯑꯁꯤꯒꯤꯁꯤꯔꯣꯁꯦ ꯁꯨꯃꯥꯏꯅ ꯊꯨꯡꯉꯤꯔꯣ ꯑꯩꯁꯨ ꯁꯤꯗ ꯅꯣꯛꯄꯗ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯁꯤꯔꯣꯁꯦ ꯁꯨꯃꯥꯏꯅ ꯊꯨꯡꯉꯤꯁꯤꯔꯣ ꯑꯁ ꯇꯣꯠꯈ꯭ꯔꯦ ꯈꯤꯇꯪꯅꯤꯗꯣ ꯀꯩꯁꯨ ꯅꯠꯇꯦ ꯁꯤꯅꯦꯕ ꯁꯦ ꯇꯩꯁꯤꯟ ꯊꯝꯃꯤ ꯌꯦꯡꯉꯨ ꯑꯣꯟꯗ ꯂꯩ ꯍꯥꯏꯕ ꯅꯤꯡꯉꯣꯜ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯆꯦ ꯕꯦꯝꯆꯥ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯆꯦ ꯕꯦꯝꯆꯥ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯀꯩꯅꯣ ꯁꯨꯁꯤꯂꯥ ꯅꯪꯒꯤ ꯖꯦꯛꯀꯤ ꯃꯈꯥꯗ ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯩꯅ ꯊꯨꯡꯉꯤ ꯁꯨꯃꯥꯏꯅ ꯊꯨꯡꯉꯤꯔꯣ ꯁ꯭ꯋꯥꯏꯗ ꯆꯦ ꯂꯩ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣ ꯍꯣꯏ ꯍꯣꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯋꯥꯠꯂꯤꯀꯣ ꯑꯗꯣ ꯑꯩꯅ ꯑꯔꯦ ꯍꯧꯖꯤꯛ ꯑꯃꯗꯨꯅ ꯍꯥꯏꯔꯝꯗ꯭ꯔꯅꯦ ꯃꯥ ꯍꯥꯏꯕꯅꯤ ꯆꯦ ꯕꯦꯝꯆꯥꯁꯦ ꯍꯥꯏꯕꯅꯤ ꯃꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯑꯣ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯍꯧꯔꯦꯅꯦ ꯃꯥꯟꯅꯩꯌꯦ ꯅꯥꯏ ꯃꯥꯟꯅꯩꯌꯦ ꯁꯤꯗꯒꯤꯗꯤ ꯁꯦ ꯈꯖꯥꯏꯗ ꯁꯨꯃꯥꯏꯅ ꯊꯨꯡꯕꯁꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯁꯝꯕ꯭ꯔꯨ ꯈꯛꯇꯅꯤ ꯐꯩꯌꯦꯅ ꯃꯃꯥꯏ ꯍꯥꯏꯅꯕꯅꯦ ꯃꯃꯤꯠꯇꯣ ꯅꯨꯄꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯌꯥꯄꯣꯟꯇꯦ ꯍꯥꯏꯕ ꯅꯨꯄꯤ ꯇꯧꯅꯨꯅꯦ ꯑꯁ ꯅꯨꯄꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯌꯥꯄꯣꯟꯇꯦ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯒꯨꯝꯕ ꯀꯔꯤ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯊꯤꯒꯠꯄꯅꯦ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯈꯣꯡꯄꯥꯛꯇꯒ ꯊꯨꯡꯉꯤ ꯁꯤ ꯈꯣꯡꯄꯥꯛꯅꯤꯅ ꯈꯣꯡꯄꯥꯛ ꯃꯌꯥꯏꯗꯒ ꯊꯨꯡꯉꯤ ꯑꯩꯒꯤꯗꯤ ꯑꯗꯒꯤ ꯈꯣꯡꯒꯤ ꯃꯇꯣꯟꯗꯒ ꯃꯌꯥꯝ ꯊꯨꯡꯉꯤ ꯅꯠꯇꯦ ꯃꯤꯠꯀꯤ ꯃꯈꯥꯗ ꯑꯗꯨꯋꯥꯏꯗ ꯃꯤꯠꯀꯤ ꯃꯈꯥꯗ ꯑꯗꯨꯋꯥꯏꯗ ꯁ꯭ꯋꯥꯏꯗꯔꯣ ꯃꯗꯨ ꯁ꯭ꯋꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯤꯠ ꯃꯈꯥ ꯁꯤꯒꯨꯝꯕ ꯈꯣꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯅ ꯍꯥꯏꯗ꯭ꯔꯅꯦ ꯀꯞꯀꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯁꯤꯒꯩ ꯊꯨꯡꯉꯒ ꯀꯞꯀꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯁ꯭ꯋꯥꯏꯒꯤ ꯃꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯥꯗꯕꯅꯦꯕ ꯁ꯭ꯋꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯥꯕꯅꯦꯕ ꯁ꯭ꯋꯥꯏꯁꯦ ꯊꯨꯡꯕꯗꯣ ꯑꯗꯨꯒꯤꯗꯣ ꯀꯞꯀꯜꯂꯦꯅ ꯍꯥꯏꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯉꯁꯤ ꯏꯕꯣꯛꯍꯣꯏ ꯂꯥꯛꯇꯦ ꯃꯦꯔꯤꯒꯤ ꯀꯩꯒꯤꯅꯣ ꯊꯨꯡꯉꯤ ꯁꯤꯕꯣ ꯃꯦꯔꯤꯒꯤ ꯊꯨꯡꯉꯤ ꯏꯕꯣꯛꯍꯣꯏ ꯂꯥꯛꯇꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯉꯁꯤ ꯀꯩꯅꯣ ꯆꯠꯈ꯭ꯔꯦ ꯃꯤ ꯂꯩꯌꯦ ꯍꯣꯏ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯌꯥꯝ ꯍꯥꯏꯕ ꯑꯣ ꯍꯣꯏ ꯏꯆꯦ ꯃꯣꯃꯤ ꯑꯣꯏꯔꯁꯤ ꯍꯌꯦꯡ ꯉꯝꯃꯒꯗꯤ ꯏꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯐꯇꯁꯨ ꯑꯩ ꯂꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ
ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯍꯧꯗꯣꯔꯦꯕ ꯍꯌꯦꯡ ꯇꯥꯡ 13ꯗꯒꯤ ꯑꯉꯥꯡ ꯑꯦꯛꯖꯥꯝꯅꯤ ꯑꯗꯨꯅꯅꯤ ꯑꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯃꯣꯕꯥꯏꯜ ꯅꯦꯠ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯏꯃꯨꯡꯗꯁꯨ ꯅꯦꯠ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯐ ꯐꯥꯎꯕ ꯊꯥꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯌꯦꯡꯁꯦ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯅꯨꯄꯤꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯀꯣ ꯅꯨꯄꯤꯗꯤ ꯑꯃꯠꯇꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯖꯥꯠꯁꯦ ꯑꯃꯠꯇꯅꯤ ꯌꯥꯄꯣꯟꯇꯦ ꯑꯄꯥꯝꯕ ꯀꯔꯤ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯅꯨꯄꯤꯒꯤ ꯁꯅꯥ ꯐꯖꯕ ꯁꯅꯥ ꯄꯥꯝꯕꯒꯨꯝꯕ ꯀꯦꯕ ꯄꯥꯝꯕꯒꯨꯝꯕ ꯐꯤ ꯐꯖꯕ ꯁꯦꯠꯄ ꯄꯥꯝꯕ ꯑꯗꯩ ꯁꯝꯕꯨ ꯀꯔꯤ ꯀꯔꯥ ꯊꯨꯝꯕꯁꯦ ꯀꯗꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯅꯦꯕ ꯁꯤꯒꯤꯁꯦ ꯅꯨꯄꯤ ꯂꯣꯏꯅ ꯄꯥꯝꯅꯕꯅꯦ ꯁꯤꯒꯤꯁꯦ ꯏꯕꯣꯍꯟ ꯆꯦ ꯃꯣꯃꯤꯇꯥꯗꯩ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯏꯕꯣꯍꯟꯅꯦ ꯆꯦ ꯃꯣꯃꯤꯇꯥꯗ ꯃꯥꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯦ ꯃꯥ ꯍꯥꯏꯕꯅꯦꯕ ꯆꯦ ꯃꯣꯃꯤꯇꯥ ꯑꯩ ꯀꯁꯥꯔ ꯅꯤꯉꯣꯜꯒꯤꯗ ꯄꯨꯡ 9 ꯇꯥꯕꯒ ꯀꯁꯥꯔꯒꯤꯗ ꯆꯠꯀꯅꯤꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯃꯥ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯥ ꯇꯨꯝꯃꯝꯕꯁꯨ ꯌꯥꯏ ꯃꯥ ꯅꯨꯡꯒꯤ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯃꯥ ꯇꯨꯝꯃꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯉꯁꯥꯏ ꯍꯥꯏꯗꯤ ꯍꯥꯏꯈꯤꯕꯅꯦ ꯑꯩ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯃꯥ ꯂꯥꯛꯄꯤꯗꯔꯦ ꯁꯨꯁꯤꯂꯥꯅ ꯕꯥꯏ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯇꯧꯔꯛꯑꯦ ꯆꯦ ꯃꯣꯃꯤꯇꯥ ꯆꯠꯄꯨ ꯆꯠꯂꯝꯃꯅꯤ ꯑꯗꯒꯤ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯕꯥꯏ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏꯕ ꯔꯣꯁꯟ ꯁꯤꯡꯍꯅꯤꯅꯦ ꯀꯩꯗꯧꯔꯤꯅꯣ ꯑꯩꯁꯦ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯨꯅꯔꯤꯅꯤ ꯔꯣꯁꯟ ꯁꯤꯡꯍꯥꯟꯗꯦ ꯔꯣꯁꯟ ꯁꯤꯡꯍ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤꯅꯦꯕ ꯅꯨꯄꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯗꯤ ꯅꯨꯄꯥꯅ ꯂꯣꯏꯅ ꯐꯨꯒꯗꯕꯅꯤ ꯍꯥꯏꯕ ꯅꯪ ꯁꯤ ꯇꯥꯔꯦ ꯅꯪ ꯁꯤꯖꯅꯤꯀꯣ ꯅꯪ ꯁꯤꯖꯅꯤ ꯁꯪꯀꯔꯖꯤ ꯅꯪ ꯁꯤꯖꯅꯤ ꯅꯪ ꯇꯧꯔꯧꯔꯥ ꯑꯩꯅ ꯑꯃꯨꯛ ꯁꯣꯟꯗ ꯑꯗꯨꯗꯤ ꯌꯥꯗꯦꯀꯣ ꯗꯥ ꯁꯪꯀꯔꯖꯤ ꯍꯥꯏꯔꯦꯗꯣꯅꯤꯗꯣ ꯈꯪꯉꯣ ꯃꯨꯅꯤ ꯀꯧꯔꯛꯑꯦ ꯃꯨꯅꯤ ꯑꯩꯈꯣꯏ ꯃꯨꯅꯤ ꯉꯁꯤ ꯄ꯭ꯔꯥꯏꯖ 3 ꯄꯨꯔꯒ ꯂꯥꯛꯑꯦ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯑꯃꯁꯨ ꯄꯣꯔꯛꯑꯦ ꯁꯦꯀꯦꯟ ꯉꯁꯤꯔꯣ ꯄ꯭ꯔꯥꯏꯖ ꯑꯃꯁꯨ ꯉꯔꯥꯡꯔꯣ ꯄꯣꯔꯛꯑꯦ ꯉꯁꯤꯅꯤꯅ ꯉꯔꯥꯡ 12 ꯇꯥꯗ꯭ꯔꯤꯌꯦ 12 ꯇꯥꯗ꯭ꯔꯤ ꯉꯔꯥꯡꯅꯦ ꯃꯥ ꯄ꯭ꯔꯥꯏꯖ 3 ꯄꯣꯔꯛꯑꯦ ꯑꯃꯅ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯑꯃꯅ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ ꯑꯃꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯃꯈꯛꯅ ꯑꯃꯗ ꯆꯥꯎꯕꯁꯤ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ ꯑꯃ ꯀꯣꯟꯗꯨꯅꯤ ꯔꯟꯅꯤꯡꯒꯤꯗ ꯀꯣꯟ ꯐꯪꯉꯛꯏꯅꯤ ꯑꯗꯩ ꯑꯃꯈꯛ ꯑꯅꯤ ꯁꯦꯀꯦꯟꯗ ꯐꯪꯉꯛꯄꯗꯨꯅ ꯑꯃꯗꯣ ꯕꯥꯔꯤꯅꯤꯒꯤ ꯆꯥꯎꯕꯗꯣ ꯕꯥꯍꯤꯅꯤꯒꯤꯁꯨ ꯌꯥꯎꯕ ꯑꯗꯨꯒꯤꯁꯨ ꯐꯪꯉꯛꯑꯦ ꯑꯗꯨꯒꯤꯅꯦꯕ ꯅꯨꯄꯤꯗꯤ ꯂꯣꯏ ꯃꯥꯟꯅꯩ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯥꯟꯅꯩ ꯅꯨꯄꯤ ꯍꯥꯏꯖꯥꯠꯁꯦ ꯅꯨꯄꯤꯁꯦ ꯂꯣꯏ ꯃꯥꯟꯅꯩ ꯃꯨꯅꯤ ꯑꯦꯛꯖꯥꯝꯒꯤ ꯒꯨꯗ ꯂꯛ ꯀꯥꯏꯅ ꯍꯥꯏꯔꯛꯏꯕ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯣꯅ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤ ꯃꯈꯨꯠꯀꯁꯦ ꯁꯥꯡꯗ꯭ꯔꯗꯤ ꯌꯦꯡꯉꯨ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗꯒꯤ ꯈꯛꯖꯥꯝ ꯍꯦꯜꯂꯤ ꯁꯥꯡꯕ ꯕꯥꯏ ꯅꯦꯍꯥ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯕꯥꯏ ꯅꯦꯍꯥ ꯇꯧꯔꯛꯑꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯕꯥꯏ ꯁꯨꯁꯤꯂꯥꯅ ꯑꯗꯨ ꯆꯨꯝꯃꯦ ꯑꯣꯏꯔꯁꯨ ꯌꯥꯗꯦ ꯅꯨꯄꯤꯗ ꯐꯨꯕ ꯍꯣꯏ ꯁꯨꯁꯤꯂꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤꯗ ꯐꯨꯅꯗ꯭ꯔꯕꯅꯤꯀꯣ ꯅꯨꯄꯤꯗ ꯐꯨꯕ ꯅꯨꯄꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ ꯅꯨꯄꯥ ꯀꯧꯔꯤ ꯈꯪꯕ꯭ꯔꯥ ꯑꯦꯝ ꯍꯦꯜꯂꯗꯤ ꯂꯝ ꯍꯦꯜꯂꯗꯤ ꯍꯥꯏꯕ ꯂꯝ ꯍꯦꯜꯂꯗꯤ ꯂꯩꯒꯗ꯭ꯔꯣ ꯍꯥꯏꯕ ꯂꯝ ꯍꯦꯜꯂ ꯀꯩꯅꯣ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯣ ꯕꯨꯖꯥꯏꯗꯣꯏꯃꯤꯅ ꯍꯥꯏꯕꯤꯗꯣꯏꯃꯤ ꯇꯥꯛꯄꯤꯗꯣꯏꯃꯤ ꯂꯝ ꯍꯦꯜꯂꯗꯤ ꯑꯗ ꯅꯨꯄꯤꯗ ꯐꯨꯕꯁꯦ ꯆꯠꯅꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯇꯧꯅꯨꯅꯦ ꯅꯪ ꯌꯥꯝ ꯌꯥꯎꯅꯤꯡꯕ꯭ꯔꯣ ꯃꯥ ꯕꯥꯏ ꯊꯥꯠꯇꯣꯛꯈꯤꯗꯣꯔꯦ ꯁꯪꯀꯔ ꯆꯦ ꯃꯣꯃꯤꯇꯥꯅ ꯕꯥꯏ ꯇꯧꯔꯛꯑꯦ ꯍꯣꯏ ꯆꯦ ꯃꯣꯃꯤꯇꯥ ꯕꯥꯏ ꯕꯥꯏ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏꯔꯦ ꯀꯩꯅꯣꯅ ꯅꯦꯍꯥꯅ ꯑꯁ ꯑꯩ ꯅꯅꯥꯒꯤꯁꯦ ꯃꯇꯤꯟꯁꯦ ꯑꯝꯇꯪ ꯇꯩꯊꯣꯛꯈꯣꯕ ꯅꯨꯆꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩ ꯇꯧ ꯆꯣ ꯀꯪꯁꯟꯈꯤꯗꯣꯔꯦ ꯑꯗꯨ ꯁꯣꯝꯗ ꯆꯠꯈꯔꯦ ꯍꯦꯜꯂꯣ ꯍꯥꯏꯌꯦ ꯁꯨꯁꯤꯂꯥꯅ ꯍꯜꯂꯣ ꯍꯥꯏꯕꯀꯣ ꯑꯩ ꯁꯤꯔꯦ ꯍꯜꯂꯣ ꯍꯥꯏꯔꯦ ꯅꯦꯍꯥ ꯁꯪꯀꯔꯖꯤꯅ ꯀꯧꯔꯤ ꯅꯦꯍꯥ ꯅꯪ ꯀꯧꯔꯤ ꯁꯪꯀꯔꯖꯤꯅ ꯆꯠꯄꯤꯈꯤꯅꯨ ꯅꯣꯏ ꯂꯩꯕꯤꯎ ꯑꯩꯒꯤ ꯒꯨꯂꯤꯁꯦ ꯅꯣꯡꯃꯩ ꯒꯨꯂꯤꯁꯦ ꯈꯔ ꯉꯪꯉꯤ ꯍꯧꯖꯤꯛ 167 ꯂꯩꯔꯤꯑꯕ ꯈꯔ ꯉꯪꯉꯤ ꯑꯗꯨꯅ ꯆꯠꯄꯤꯈꯤꯅꯨ ꯉꯥꯏꯍꯥꯛꯀ ꯂꯩꯔꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯒꯦ ꯗꯗꯥ ꯀꯩ ꯍꯥꯏꯒꯦ ꯑꯩꯅ ꯈꯨꯝꯃꯛꯑꯦ ꯅꯦꯍꯥꯅ ꯑꯩꯒꯤ ꯒꯨꯂꯤꯁꯦ ꯉꯁꯥꯏꯒꯤ ꯂꯥꯛꯇꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯦ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯍꯥꯏꯊꯈꯔꯦ ꯑꯩꯅ ꯃꯁꯤꯡ ꯄꯜꯂꯨꯅ ꯇꯧꯋꯤꯔ ꯀꯩꯅꯣ ꯐꯠ ꯂꯥꯎꯅ ꯍꯥꯏꯊꯈꯔꯦ ꯆꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯍꯥꯏꯕ ꯑꯩꯕꯨꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯅꯦ ꯁꯨꯁꯤꯂꯥ ꯑꯩꯗꯤ ꯅꯣꯏ ꯉꯥꯡꯅꯕꯗꯣ ꯑꯗꯨꯝ ꯇꯥꯈꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯊꯝꯃꯁꯨ ꯍꯥꯏꯗꯤ ꯐꯃꯨꯡꯗ ꯆꯪꯉꯗꯤ ꯑꯗꯨꯝ ꯇꯨꯝꯅꯤꯡꯉꯅꯤ ꯇꯨꯝꯕꯨꯗꯤ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯂꯥꯏꯐꯁꯦ ꯃꯨꯊꯠꯅꯤꯡꯗ꯭ꯔꯤꯕ ꯑꯩꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯨꯅ ꯂꯥꯏꯠ ꯊꯥ ꯊꯝꯃꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥ ꯊꯝꯃꯣ ꯅꯣꯡꯉꯥꯟꯗꯕ ꯒꯨꯗ ꯃꯣꯔꯅꯤꯡꯅ ꯍꯥꯏꯔꯛꯄ ꯃꯤꯗꯣ ꯉꯝꯃꯦ
ทำมาสิโร่เมียม สบาย พ ต้ รุ่ อง ง นี้ ท่า มา ทำ ใครพาจะหลักตัวเลย สบายต้องท่าทำตรงนั้นแล้ว Good morning กันให้กูมีดมันไหม เจ๊ตุ้มนิ่งดริโบให้บอกว่าใครให้เกเจ๊ตุ้มนิ่งดริโบลุมมากะผู้บ่าพาบราเชียงนาเทงนาบะพาบราให้บอกลุมมากะผู้บ่าพาบราเชียงนาเทงนาบะพาบราkayno sangkadina hangise kumau susila che ubada aisu tumningba phawdre che ubada aisu tumningba phawdre to nungsiba sengwa unaningmana loreba susila nang neha nang unaningmana loreba sengwa tamune akon da ka sare cho holo cho bạn cho 92 lady ko hajik Yang itu mana? Mbak tahu. pung baro tahalage asidi pung baro tahalage asidi pung baro tahalage neha tumningabo thamasiro noi leikaidaka ama lakchero noi leikaidaka lakcheroi karigidone migi leikaidanasu aigi leikaidadi lauko sigi live sidadi lauko hayengsu lauko neha nang hayeng lakani laoi hairamuko Adrespaten Jai Sri Ram 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 Ji kaiginoने na haido Shankarji na kaiginoने na haire nang na lekai de laksaroi habaduga Shankarji na kaiginoने hai na haiba mid yameche mi yameche aduni haido mi yambaduga ina thadoningdribane hongbra aduna niyawa adunane aise nahang saingagi jengo mi 10 13 13 dumai dum lebane hujik dum jamkhalakpa dugane aina thadoningdribane taunune laktoini chegi dubu adum laktoini habo hoi neha hayeng pung 8 tabaga lauko aigise haugalakpa matamdane adum kaino taude abaidi somdasu chemomitaagi chatlibani ne aduna haugalakpaje mi khara watleba aduna hai haugalakpa matamda adum lakpiuko pung 8 dagi mise pamuibo asengba ainaka achapoka noida pijaba jabo ismaina ka mobile ga message tharaga achapoka piradiwa piba ngamari kyam nungaini ꯑꯩꯈꯣꯏꯅꯤ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯕꯀꯣ ꯆꯦꯒꯤꯗ ꯑꯗꯨꯝ ꯆꯦ ꯄꯨꯡ ꯀꯌꯥꯕ꯭ꯔꯣ ꯐꯥꯎ ꯂꯥꯏꯚ ꯊꯥꯗꯣꯏꯅꯣ ꯍꯥꯏꯕꯀꯣ ꯃꯨꯁꯂꯤꯝ ꯀꯤꯡꯗꯝꯅ ꯑꯩꯗꯤ ꯂꯣꯏꯁꯟꯕꯅ ꯌꯥꯔꯦ ꯂꯣꯏꯁꯟꯕ ꯑꯗꯨꯝ ꯌꯥꯔꯦ ꯂꯣꯏꯁꯟꯗꯣꯔꯕꯅꯦ ꯁꯨꯁꯤꯂꯥꯅ ꯗꯥ ꯁꯪꯀꯔꯖꯤ ꯐꯨꯅꯤ ꯍꯥꯏꯕꯩ ꯅꯠꯇ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯗꯥ ꯁꯪꯀꯔꯖꯤꯅ ꯐꯨꯅꯤ ꯍꯥꯏꯕꯩ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯉꯔꯥꯡ ꯑꯩ ꯂꯥꯛꯇꯕꯒꯤꯔ ꯅꯪꯅ ꯂꯣꯏꯁꯤꯟꯈꯤꯗꯣ ꯑꯁꯦꯡꯒꯤꯅꯤ ꯁꯪꯀꯔꯖꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯅꯦ ꯅꯦꯍꯥꯁꯨ ꯂꯥꯛꯇꯦ ꯉꯔꯥꯡ ꯅꯪꯁꯨ ꯂꯥꯛꯇꯦꯕ ꯑꯗꯨꯅ ꯅꯦꯍꯥꯅ ꯉꯔꯥꯡ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯇꯦꯀꯣ ꯑꯩꯁꯦ ꯃꯃꯤꯡꯁꯦ ꯁꯨꯁꯤꯂꯥ ꯍꯥꯏꯅ ꯂꯩꯕꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯪꯀꯔꯖꯤ ꯂꯥꯛꯇꯦ ꯑꯩ ꯀꯌꯥꯝꯁꯨ ꯂꯥꯎꯖꯔꯝꯃꯦ ꯁꯪꯀꯔꯖꯤ ꯂꯥꯛꯇꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯝꯕꯅꯦꯕ ꯑꯩ ꯏꯅꯥꯎꯗꯣ ꯂꯥꯛꯇ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯩꯁꯦ ꯌꯥꯝ ꯇꯜꯂꯦꯕꯀꯣ ꯉꯔꯥꯡꯁꯦ ꯄꯨꯡ ꯑꯃ ꯈꯤꯇꯪ ꯍꯦꯜꯂꯛꯄꯗ ꯑꯩ ꯑꯗꯨꯝ ꯊꯝꯃꯦ ꯂꯥꯏꯐꯇꯣ ꯏꯟꯇꯔꯦꯁ ꯌꯥꯎꯔꯛꯇ꯭ꯔꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯅꯪꯁꯦ ꯏꯆꯟꯅꯤ ꯍꯥꯏꯔꯦꯗꯅ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦꯁꯨ ꯌꯥꯗꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯄ꯭ꯔꯀꯥꯁ ꯁꯤꯡꯍ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤ ꯄ꯭ꯔꯀꯥꯁ ꯅꯨꯡꯉꯥꯏꯔꯤ ꯃꯥ ꯉꯁꯤ ꯀꯥꯏꯗꯩ ꯀꯃꯥꯏꯅ ꯇꯧꯅ ꯐꯥꯎꯗꯣꯔꯛꯏꯅꯣꯅꯦ ꯑꯗꯣ ꯅꯦꯍꯥ ꯃꯤ ꯁꯪꯀꯔꯖꯤꯅ ꯅꯪꯁꯦ ꯏꯆꯟꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯍꯥꯏꯗꯣ ꯑꯆꯥꯄꯣꯠꯇꯣ ꯆꯥꯊꯣꯛꯍꯧꯅꯦ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯂꯩꯕꯤꯌꯣ ꯂꯩꯕꯤꯌꯣ ꯍꯥꯏꯕ ꯂꯩꯕꯤꯌꯣ ꯑꯣ ꯃꯥꯏ ꯇꯨꯝꯅꯤꯡꯉꯦ ꯑꯁꯦꯡꯒꯤꯅꯤꯉꯣ ꯅꯦꯍꯥ ꯇꯨꯝꯃꯁꯤꯅ ꯀꯩꯗꯧꯒꯦ ꯁꯪꯀꯔ ꯇꯨꯝꯃꯁꯤ ꯊꯝꯃꯁꯤ ꯑꯩꯗꯤ ꯍꯌꯦꯡ ꯄꯨꯡ 4ꯗ ꯍꯧꯒꯠꯇꯣꯏꯅꯤ 4 ꯍꯥꯏꯁꯦ 4:30ꯗ ꯍꯧꯒꯠꯂꯒ 5:30ꯗ ꯑꯩ ꯀ꯭ꯂꯥꯁ ꯆꯠꯇꯣꯏꯅꯦ 4:30 ꯍꯧꯒꯠꯂꯒ ꯄꯨꯂꯞ ꯇꯧꯗꯅ ꯑꯩ ꯐꯤꯔꯣꯜꯁꯨ ꯆꯥꯝꯅ ꯍꯣꯠꯅꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ 5:30ꯗ ꯑꯃꯨꯛ ꯑꯩ ꯀꯩꯅꯣ ꯆꯠꯇꯣꯏꯅꯤ ꯀ꯭ꯂꯥꯁ ꯆꯠꯇꯣꯏꯅꯤ ꯅꯨꯡꯊꯣꯛ ꯑꯩꯗꯣꯟꯗ ꯆꯪꯉꯛꯀꯦ ꯆꯤꯃꯣꯟꯁꯦ ꯄꯨꯈꯠꯈ꯭ꯔꯣ ꯇꯨꯝꯃꯁꯤ ꯆꯦ ꯍꯥꯏꯕ ꯍꯣꯏ ꯇꯨꯝꯃꯁꯤ ꯅꯦꯍꯥ ꯇꯨꯝꯃꯁꯤꯀꯣ ꯀꯨꯏꯁꯜꯂꯦ ꯊꯦꯡꯖꯜꯂꯦ ꯅꯪꯁꯨ ꯅꯣꯏ ꯃꯃꯥ ꯉꯥꯡꯉꯛ ꯇꯥꯔꯦ ꯅꯨꯕ ꯃꯌꯥꯗꯩ ꯂꯁꯤꯡꯁꯦ ꯆꯪꯉꯣꯏꯗ꯭ꯔꯥ ꯅꯅꯥꯒꯤꯁꯦ Lột thuốc rồi.
ꯇꯧꯔꯨꯅꯨꯅꯦ ꯏꯌꯥꯝꯕ ꯏꯌꯥꯝꯕꯣ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨ ꯌꯦꯡꯉꯣ ꯅꯦꯍꯥꯅ ꯏꯌꯥꯝꯕ ꯀꯧꯔꯛꯑꯦ ꯇꯨꯝꯃꯁꯤ ꯆꯦ ꯍꯣꯏ ꯅꯦꯍꯥ ꯇꯨꯝꯃꯁꯤꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯅꯪ ꯂꯥꯛꯀꯗ꯭ꯔꯣ ꯍꯌꯦꯡ ꯆꯦ ꯑꯩ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏ ꯐꯥꯎ ꯌꯦꯡꯉꯣ ꯑꯗꯣ ꯆꯦꯅ ꯑꯩ ꯄꯨꯡ 1:13 ꯆꯠꯂꯀꯥꯟꯗ ꯑꯩ ꯃꯤꯡ ꯄꯜꯂꯛꯏꯗꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯗꯣ ꯑꯩ ꯑꯁꯦꯡꯉꯦ ꯅꯪ ꯑꯩ ꯈꯪꯉꯦꯕ ꯅꯪ ꯌꯦꯡꯉꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯦ ꯑꯗꯣ ꯉꯔꯥꯡꯁꯦ ꯑꯩꯅ ꯁꯣꯏꯈꯤꯕꯅꯦꯕ ꯑꯩꯅ ꯄꯨꯡ 7 ꯇꯥꯕꯒꯅꯦ ꯚꯤꯗꯤꯑꯣ ꯊꯥꯍꯧꯗꯕ ꯂꯥꯏꯚ ꯊꯥꯍꯧꯗꯕꯗꯒꯤꯅꯦ ꯑꯩꯅ ꯁꯤꯄꯣ ꯁꯣꯏꯈꯤꯅꯦꯕ ꯅꯦꯍꯥ ꯒꯨꯗ ꯅꯥꯏꯠ ꯃꯪꯗ ꯑꯩ ꯎꯀꯣ ꯎꯅꯨꯀꯣ ꯎꯅꯨꯀꯣ ꯍꯥꯏꯔꯣ ꯅꯦꯍꯥ ꯅꯪ ꯃꯪꯗ ꯁꯪꯀꯔ ꯂꯥꯛꯄ ꯁꯣꯏꯔꯔꯣꯏ ꯎꯖꯔꯣꯏ ꯒꯨꯗ ꯅꯥꯏꯠ ꯗꯥ ꯁꯪꯀꯔꯖꯤ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨ ꯃꯈꯥꯗ ꯃꯣꯏꯁꯦ ꯎꯖꯔꯣꯏ ꯎꯖꯔꯣꯏ ꯒꯨꯗ ꯅꯥꯏꯠ ꯗꯥ ꯁꯪꯀꯔꯖꯤ ꯇꯥꯏ ꯇꯋꯥꯏꯅꯦ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯔꯦ ꯑꯁꯦꯡꯕ ꯑꯩ ꯉꯁꯤ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯔꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯗꯣ ꯁꯪꯀꯔꯖꯤ ꯇꯨꯝꯃꯁꯤ ꯅꯦꯍꯥ ꯇꯨꯝꯃꯁꯤ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯇꯨꯝꯃꯁꯤ ꯊꯝꯃꯁꯤꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯌꯦꯡꯁꯨ ꯊꯨꯅꯦ ꯍꯌꯦꯡꯁꯨ ꯂꯥꯛꯄꯤꯌꯨꯀꯣ ꯅꯨꯡꯗꯥꯡꯒꯤꯅꯦ ꯄꯨꯡ 7ꯗ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯊꯥꯒꯅꯤ ꯑꯗꯣ ꯍꯌꯦꯡꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯀꯩꯒꯨꯝꯕ ꯆꯠꯄ ꯇꯥꯔꯒꯗꯤꯅꯦ ꯌꯨꯝꯗꯗꯤ ꯅꯦꯠ ꯂꯩꯇꯦ ꯑꯗꯨꯃꯛꯄꯨ ꯑꯩꯅꯦ ꯄꯨꯡ 7ꯁꯤꯗꯤ ꯑꯩ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯇꯧꯅ ꯑꯩ ꯖꯍꯥ ꯃꯐꯝꯗ ꯆꯠꯂꯁꯨ ꯌꯨꯝꯗ ꯅꯦꯠ ꯐꯪꯗ꯭ꯔꯁꯨ ꯑꯩ ꯖꯍꯥ ꯃꯐꯝꯗ ꯊꯣꯛꯑꯒ ꯑꯩ ꯑꯗꯨꯝ ꯂꯥꯏꯚꯇꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯊꯥꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯦꯕ ꯑꯩ ꯅꯦꯠ ꯂꯩ ꯆꯠꯂꯤ ꯆꯠꯇꯦ ꯀꯔꯤ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯒꯅꯦꯕ ꯑꯗꯨꯅꯤ ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯄꯤꯒꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯁꯪꯀꯔꯖꯤ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯕꯥꯏ ꯆꯦꯆꯦ ꯗꯥ ꯁꯪꯀꯔꯖꯤ ꯕꯥꯏ ꯕꯥꯏ ꯅꯦꯍꯥ ꯑꯩ ꯃꯤꯆꯦꯁꯤ ꯀꯛ ꯂꯥꯎꯈꯠꯂꯛꯑꯦ ꯕꯥꯏ ꯕꯥꯏ ꯁꯪꯀꯔꯖꯤ ꯊꯝꯃꯁꯤ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯅꯦꯍꯥ ꯕꯥꯏ ꯕꯥꯏ ꯗꯒꯥꯀ ꯑꯌꯥ ꯎꯝ ꯗꯒꯥꯀ ꯀꯧꯔꯛꯀꯦ ꯏꯀꯥꯏꯍꯦ ꯗꯗꯥ ꯀꯧꯔꯛꯑꯦ ꯏꯀꯥꯏꯍꯦ ꯅꯪꯅ ꯏꯌꯥꯝꯕꯅꯦꯅ ꯍꯥꯏꯕꯗꯨꯒ ꯀꯧꯔꯛꯏꯃꯤꯅ ꯃꯥꯅ ꯗꯗꯥ ꯍꯥꯏꯅ ꯌꯦꯡꯉꯨꯁꯦ ꯑꯩ ꯆꯤꯛꯂꯛꯏꯁꯦ ꯌꯦꯡꯉꯨ ꯁ꯭ꯋꯥꯏꯁꯦ ꯁꯤꯒꯤ ꯃꯤꯠꯁꯦ ꯑꯗꯨꯝ ꯆꯤꯛꯂꯛꯄꯁꯤꯅ ꯁ꯭ꯋꯥꯏ ꯇꯧꯔꯛꯏꯕ ꯅꯝꯃꯒ ꯂꯩꯔꯤꯅꯦꯁꯦ ꯂꯥꯛꯄꯤꯌꯨ ꯀꯥꯏꯅ ꯄꯤꯁꯛ ꯂꯩꯔꯦ ꯒꯨꯗ ꯅꯥꯏꯠ ꯄꯤꯁꯛ ꯊꯝꯃꯁꯤ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯌꯦꯡ ꯄꯨꯡ 7ꯗꯁꯨ ꯂꯥꯏꯚꯇ ꯂꯥꯛꯄꯤꯌꯣ ꯒꯨꯗ ꯅꯥꯏꯠ ꯏꯌꯥꯝꯕ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯅꯪꯁꯨ ꯍꯥꯏꯌꯨꯅ ꯗꯥ ꯁꯪꯀꯔ ꯅꯪꯒꯤ ꯃꯪꯗꯗꯤ ꯑꯩ ꯂꯥꯛꯆꯔꯣꯏꯀꯣ ꯍꯥꯏꯅ ꯑꯝꯇꯪ ꯍꯥꯏꯗꯣꯛꯑꯝꯃꯨꯅ ꯑꯩꯁꯦ ꯁ꯭ꯋꯥꯏꯁꯦ ꯆꯤꯛꯈꯠꯂꯦ ꯅꯨꯅꯨ ꯇꯧꯅꯕ ꯑꯩ ꯏꯁꯥꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯦ ꯁ꯭ꯋꯥꯏꯁꯦ ꯆꯤꯛꯈꯠꯂꯛꯏꯕ ꯍꯥꯏꯔꯝꯃꯣ ꯏꯌꯥꯝꯕ ꯗꯥ ꯁꯪꯀꯔ ꯑꯩ ꯅꯪꯒꯤ ꯃꯪꯗꯗꯤ ꯑꯩ ꯂꯥꯛꯆꯔꯣꯏꯀꯣ ꯍꯥꯏꯅ ꯍꯣꯏ ꯂꯣꯏꯁꯤꯜꯂꯁꯤ ꯅꯦꯍꯥꯒ ꯆꯦꯒ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯣꯀꯣ ꯍꯣꯏ ꯁꯪꯀꯔ ꯑꯣꯏꯔꯁꯤꯀꯣ ꯑꯩ ꯅꯣꯏ ꯄꯨꯝꯅꯃꯛ ꯆꯠꯅꯈ꯭ꯔꯒꯅꯦ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝ ꯐꯝꯈꯤꯒꯦ ꯁꯨꯃꯥꯏꯅ ꯅꯝꯃꯒꯅꯦ ꯃꯤꯠꯁꯦ ꯆꯤꯛꯏꯕ ꯍꯥꯏꯁꯦ ꯅꯨꯅꯨ ꯊꯝꯃꯁꯤꯁꯦ ꯊꯣꯛꯁꯦ ꯑꯩ ꯊꯝꯕꯤꯒꯦꯁꯦ ꯑꯩ ꯄꯥꯏꯔ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯁꯣꯝꯗ ꯆꯤꯛꯇꯣꯏꯅꯤ ꯑꯩ ꯂꯥꯁ ꯇꯥꯔꯒꯦ ꯏꯌꯥꯝꯕ ꯑꯗꯣ ꯃꯪꯗ ꯂꯥꯛꯂꯣꯏꯀꯣ ꯂꯥꯛꯀꯔꯣꯏꯌꯦ ꯃꯪꯗ ꯂꯥꯛꯆꯔꯣꯏꯅ ꯍꯥꯏꯔꯤꯅꯦ ꯃꯥꯒꯤꯁꯦ ꯑꯣ ꯃꯥꯏ ꯒꯣꯠ ꯍꯣꯏ ꯏꯁꯥꯒꯁꯦ ꯊꯦꯛꯇꯣꯛꯑꯦ ꯄ꯭ꯔꯦꯛꯀ ꯂꯥꯎꯔꯛꯇꯦꯕ ꯍꯛꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯪꯗ ꯂꯥꯛꯑꯣ ꯃꯪꯗ ꯂꯥꯛꯑꯣ ꯅꯪ ꯁꯛꯇꯣ ꯈꯪꯅꯕ ꯍꯥꯏꯕ ꯍꯥꯏ ꯀꯦꯁꯤ ꯑꯣꯗꯤꯌꯥꯔ ꯌꯨ ꯑꯥꯔ ꯃꯥꯏ ꯔꯥꯏꯠ ꯍꯦꯟ ꯀꯥꯏ ꯃꯤꯅ ꯂꯥꯁ ꯑꯣꯏꯔꯒꯦ ꯍꯥꯏꯔꯒ ꯑꯃꯃꯨꯛ ꯄꯥꯏꯁꯜꯂꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯂꯥꯁ ꯑꯣꯏꯒꯦꯅ ꯍꯥꯏꯔꯒ ꯑꯃꯃꯨꯛ ꯄꯥꯏꯁꯜꯂꯛꯑꯦ
ꯏꯆꯦ ꯃꯣꯃꯤ ꯂꯣꯏꯁꯤꯜꯂꯁꯤ ꯂꯣꯏ ꯌꯥꯗ꯭ꯔꯤꯕꯤ ꯋꯥꯔꯦ ꯍꯣꯏ ꯏꯆꯦ ꯃꯣꯃꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩ ꯂꯣꯏꯁꯟꯗꯣꯔꯕꯅꯤ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯑꯩꯁꯦ ꯃꯣꯏ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯩꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤ ꯑꯩꯅ ꯂꯥꯁ ꯀꯃꯦꯟ ꯁꯤ ꯊꯝꯃꯁꯦ ꯉꯥꯏꯔꯣ ꯇꯧꯈꯤꯕꯅꯤꯅ ꯑꯩꯅ ꯐꯥꯔꯁ ꯀꯣꯃꯦꯟ ꯇꯧꯈꯤꯕꯅꯤꯅ ꯍꯥꯏꯔꯤꯅꯦꯕꯀꯣ ꯇꯧꯕꯤꯅꯨꯅꯦ ꯁꯪꯀꯔ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯅꯦ ꯍꯥꯗ ꯋꯥꯔꯅꯤꯅꯦ ꯕꯥꯏ ꯗꯥ ꯁꯪꯀꯔꯖꯤ ꯅꯪꯒꯤ ꯋꯥꯏꯇꯤ ꯆꯦꯅꯦꯜꯗ ꯑꯩ ꯂꯥꯛꯀꯦꯅ ꯍꯥꯏꯕꯀꯣ ꯆꯦ ꯃꯣꯃꯤ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯍꯥꯏꯔꯛꯑꯣ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯕꯥꯏ ꯆꯦ ꯃꯣꯃꯤ ꯕꯥꯏ ꯑꯩꯁꯦ ꯆꯨꯂꯥ ꯇꯩꯊꯣꯛꯏꯕ ꯑꯅꯨ ꯅꯪꯁꯨ ꯂꯩꯔꯣ ꯑꯩꯁꯨ ꯂꯩꯌꯦ ꯇꯨꯃꯤꯟꯅ ꯑꯣ ꯊꯝꯃꯁꯤ ꯑꯅꯨ ꯊꯝꯃꯁꯤꯀꯣ ꯇꯣꯠꯆꯕꯅ ꯑꯩꯈꯣꯏ ꯅꯅꯥꯒꯤꯁꯦ ꯅꯨꯅꯨ ꯃꯣꯟꯗ ꯐꯃꯨꯡ ꯃꯄꯥꯟꯗꯨꯒ ꯊꯝꯃꯦ ꯆꯦ ꯑꯅꯨ ꯅꯪꯁꯨ ꯕꯥꯏ ꯇꯧꯔꯛꯑꯦ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯅꯤꯉꯣꯜꯁꯦ ꯏꯗꯧꯅ ꯑꯩ ꯂꯣꯏꯁꯜꯂꯕꯅꯦ ꯆꯦ ꯃꯣꯃꯤ ꯑꯩ ꯂꯣꯏꯁꯜꯂꯕꯅꯦ ꯑꯩ ꯃꯃꯥꯏ ꯇꯥꯔꯨꯈꯤꯗꯣꯏꯅꯦꯕ ꯕꯥꯠꯔꯨꯝ ꯆꯪꯈꯤꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩ ꯕꯥꯠꯔꯨꯝ ꯆꯪꯒꯗꯕ ꯉꯥꯏ ꯂꯩꯔꯤꯅꯤꯅ ꯃꯌꯥꯝ ꯂꯩꯕꯗꯨ ꯑꯩ ꯊꯥꯗꯣꯛꯑ ꯆꯠ ꯉꯝꯗ꯭ꯔꯤꯕ ꯑꯩ ꯋꯥꯟꯊꯗꯧꯔꯦ ꯌꯥꯝꯅ ꯋꯥꯔꯦ ꯚꯥꯏ ꯑꯣꯏꯔꯁꯤꯀꯣ ꯍꯣꯏ ꯑꯅꯨ ꯚꯥꯏ ꯑꯣꯏꯔꯁꯤ ꯚꯥꯏ ꯑꯣꯏꯔꯣ ꯅꯤꯉꯣꯜꯁꯦ ꯂꯣꯏꯁꯟꯏꯗꯧꯅ ꯂꯥꯁ ꯑꯣꯏꯔꯣ ꯂꯣꯏꯁꯟ ꯍꯩꯇ꯭ꯔꯦ ꯑꯩꯗꯧꯅ ꯇꯧꯅꯨꯀꯣ ꯑꯩ ꯂꯣꯏꯁꯜꯂꯕꯅꯦ ꯑꯩ ꯑꯗꯣ ꯀꯅꯥꯅ ꯂꯥꯁ ꯑꯣꯏꯅꯣ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯑꯩꯁꯦ ꯗꯥ ꯁꯪꯀꯔꯖꯤ ꯄꯨꯛ ꯐꯠꯇꯕ ꯅꯪ ꯑꯣꯏꯖꯔꯣ ꯍꯥꯏꯔꯦ ꯑꯗꯣ ꯌꯦꯡꯉꯨꯁꯦ ꯁꯪꯀꯔ ꯀꯩꯅꯣ ꯅꯨꯄꯤꯗ ꯑꯣꯏꯍꯟꯕꯤꯌꯨ ꯀꯩꯅꯣ ꯅꯪꯕꯨ ꯍꯟꯗꯛꯀꯤ ꯁꯨꯁꯤꯂꯥꯅ ꯍꯟꯗꯛꯀꯤ ꯅꯦꯍꯥꯅꯅꯦ ꯂꯥꯁ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯝ ꯊꯝꯃꯒꯦꯕ ꯑꯣꯏꯍꯟꯕꯤꯔꯣ ꯀꯩꯅꯣ ꯁꯪꯀꯔ ꯀꯩꯅꯣꯅꯦ ꯅꯨꯡꯉꯥꯏꯕꯤꯗꯦꯅꯦ ꯑꯉꯥꯡꯗꯣ ꯍꯣꯏꯅꯦ ꯑꯩꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤ ꯅꯦꯍꯥ ꯍꯣꯏꯅꯦ ꯑꯩꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤ ꯅꯦꯍꯥ ꯊꯝꯃꯁꯤꯀꯣ ꯁꯪꯀꯔꯒꯁꯦ ꯃꯥꯟꯅꯔꯨꯔꯅꯨ ꯁꯪꯀꯔꯒ ꯌꯥꯔꯦ ꯅꯣꯏ ꯑꯅꯤ ꯂꯥꯁ ꯅꯆꯦꯅ ꯂꯥꯁ ꯑꯣꯏꯔꯒꯦ ꯄꯨꯡ 12 ꯇꯥꯗꯣꯔꯦꯅꯦ ꯁꯤ ꯇꯥꯔꯦ ꯑꯩ ꯊꯝꯃꯁꯤ ꯍꯣꯏ ꯅꯣ ꯊꯝꯃꯒꯦꯀꯣ ꯊꯝꯃꯣꯔꯥ ꯀꯛꯊꯠꯂꯒꯦ ꯀꯥꯠꯇꯣꯔꯦ ꯑꯃꯨꯛ ꯀꯅꯥꯅꯣ ꯆꯪꯉꯛꯏꯁꯤꯅ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯍꯥꯏꯌꯦ ꯀꯥꯠꯇꯣꯔꯦꯅ ꯍꯥꯏꯕ ꯁꯦ ꯑꯩ ꯍꯟꯗꯛꯀꯤꯅꯦ 1 5 ꯊꯝꯃꯅꯤꯀꯣ 1 हंदकी लास्ट ओइद्रोबनेबा 1 2 3 5 तको अदी हिंदी दा हैती मैं 5 गिनती करूंगी इसमें जो कमेंट आएगा वही लास्ट हो जाएगा 1 2 3 4 5 बाय शंकर जी ने लास्ट ओइरे कनानो निहार के